ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯍꯤꯡꯆꯥꯕꯁꯤꯡꯅ ꯈꯨꯗꯨꯝ ꯆꯜꯂꯕ ꯃꯤꯑꯣꯏ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯂꯩꯕꯥꯛ ꯑꯗꯨ ꯍꯤꯡꯆꯥꯕꯁꯤꯡꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡꯕꯨ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯅꯔꯝꯃꯤ, ꯌꯥꯗ꯭ꯔꯒꯅ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯂꯩ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ, ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯥꯂꯦꯝꯆꯥꯕꯤ ꯀꯧꯔꯝꯃꯤ꯫ ꯃꯥꯂꯦꯝꯆꯥꯕꯤꯅ, "ꯑꯩꯒꯤ ꯊꯧꯅꯥ ꯐꯔꯕ ꯍꯤꯡꯆꯥꯕꯁꯥ, ꯅꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯇꯝ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ? ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧ꯫ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅ ꯆꯥꯎꯅ ꯁꯥꯒꯗꯕꯅꯤꯀꯣ꯫ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯣꯏꯍꯟꯒꯗꯕꯅꯤꯀꯣ." ꯍꯤꯡꯆꯥꯕꯁꯤꯡꯅ, "ꯍꯣꯏ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ, ꯊꯕꯛ ꯇꯧꯕꯤꯅꯕ ꯃꯤꯁꯦ ꯋꯥꯠꯄꯁꯤꯗ..." "ꯀꯔꯤ ꯍꯥꯏꯕ? ꯃꯤ ꯋꯥꯠꯂꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯑꯀꯟꯕ ꯌꯦꯡꯂꯒ ꯐꯥꯔꯒ ꯄꯨꯔꯧꯗꯅ." "ꯐꯥꯕ ꯌꯥꯕꯗꯤ ꯐꯥꯔꯕꯅꯤ, ꯑꯗꯨꯗ ꯑꯀꯟꯕ ꯇꯥꯏꯕꯪ ꯃꯤꯕꯨ ꯏꯔꯩ ꯂꯩꯇ꯭ꯔ ꯃꯥꯜꯂꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯐꯥꯔꯒ ꯄꯨꯔꯛꯎ, ꯐꯨꯔꯒꯅꯦ ꯊꯕꯛ ꯁꯨꯍꯜꯂꯨ꯫ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯇꯝꯗꯣ ꯌꯥꯝ ꯊꯨꯅ ꯁꯥꯒꯗꯕꯅꯤ." "ꯍꯣꯏ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯗꯨꯗ ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯕꯁꯤ ꯌꯥꯝ ꯁꯣꯏꯒꯜꯂꯤꯅꯤ꯫ ꯃꯈꯣꯡꯒ ꯃꯈꯨꯠꯀ ꯑꯣꯟꯅ ꯇꯩꯅꯅ ꯍꯦꯛ ꯁꯦꯝꯂꯝꯕꯒꯨꯝꯕ, ꯃꯃꯤꯠꯀꯤ ꯖꯒꯥꯗ ꯃꯆꯤꯟ..." "ꯋꯥ ꯌꯥꯝꯅ ꯉꯥꯡꯈ꯭ꯔꯦꯗ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯏꯅ ꯑꯣꯏꯅ ꯊꯕꯛꯁꯦ ꯁꯨꯕ ꯇꯥꯕꯅꯤ꯫ ꯍꯟꯗꯛ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯅꯣꯏ." "ꯍꯥ, ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯈꯣꯏ ꯑꯀꯟꯕ ꯅꯨꯄꯥꯗꯣ ꯐꯪꯅꯕ ꯊꯤꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯣꯏ ꯇꯥꯏꯕꯪꯁꯦ ꯅꯨꯄꯤꯁꯤꯡꯁꯨ ꯑꯀꯟꯕ ꯌꯥꯝ ꯌꯥꯎꯔꯤꯕꯗꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯐꯪꯅꯕ ꯊꯤꯔꯒ ꯄꯨꯔꯛꯂꯒꯦ꯫ ꯂꯥꯎꯍꯦ, ꯃꯤ ꯐꯥꯔꯨꯁꯤ꯫ ꯁ꯭ꯋꯥꯏꯗꯒ ꯀꯨꯏꯅ ꯂꯦꯞꯂꯒ ꯂꯩ ꯌꯥꯄꯣꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯎꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯁꯥ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯗ ꯄꯤꯖꯒꯦꯅ ꯍꯥꯏꯔꯛꯀꯅꯤ." ꯍꯤꯡꯆꯥꯕ ꯑꯃꯅ, "ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯂꯅꯤ?" ꯍꯤꯡꯆꯥꯕ ꯑꯃꯗꯨꯅ, 19 ꯁꯨꯔꯝꯃꯅꯤ꯫ "ꯌꯥꯝ ꯑꯉꯥꯡꯅꯤꯅꯦ, ꯑꯗꯨꯒ ꯇꯝꯊꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯃꯥꯒꯤꯅ ꯃꯄꯥ ꯍꯧꯖꯤꯛꯄꯨꯗꯤ ꯇꯥꯏꯕꯪ ꯃꯤꯅ ꯍꯥꯠꯈ꯭ꯔꯦꯀꯣ꯫ ꯃꯄꯥꯅ ꯇꯝꯊꯤꯔꯝꯕꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯍꯦꯜꯂꯤꯅꯦ꯫ ꯑꯗꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯔꯤꯕ ꯑꯗꯨꯒ ꯃꯍꯩ ꯍꯩꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅꯅꯣ, ꯅꯪ ꯈꯪꯕ꯭ꯔꯣ? ꯇꯝꯊꯤꯕ ꯃꯍꯩ ꯍꯩꯕꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯩꯕꯥꯛ ꯀꯌꯥꯁꯦ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯀꯨꯞꯄ ꯃꯔꯣꯜ ꯌꯥꯝꯅ ꯈꯪꯅꯤꯡꯂꯒꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯥꯃꯛꯇ ꯍꯦꯛꯇ ꯍꯪꯉꯨꯔꯣ꯫ ꯑꯩ ꯆꯠꯂꯦ." "ꯉꯥꯏꯈꯣꯍꯦ, ꯑꯩꯁꯨ ꯂꯥꯛꯀꯦ." ꯃꯥꯂꯦꯝꯆꯥꯕꯤꯅ, "ꯁꯛꯇꯥꯁꯤꯡꯁꯤꯒ ꯏꯄꯥꯒꯤ ꯃꯤꯇꯝꯁꯦ ꯁꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯅꯣꯡꯃꯒꯤ ꯃꯔꯤ ꯐꯥꯔꯒ ꯑꯩꯒꯤ ꯏꯄꯨꯅ ꯌꯣꯛꯂꯝꯕ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯍꯟꯒꯦ." ꯃꯥꯂꯦꯝꯆꯥꯕꯤꯒꯤ ꯃꯅꯥꯏ ꯍꯤꯡꯆꯥꯕꯁꯤꯡꯅ ꯃꯤꯑꯣꯏ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯥꯔꯒ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯂꯦꯝꯆꯥꯕꯤꯒꯤ ꯃꯄꯥꯒꯤ ꯃꯤꯇꯝ ꯁꯥꯕꯗ ꯁꯤꯖꯤꯟꯅꯔꯝꯃꯤ, ꯌꯥꯗ꯭ꯔꯒꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯤꯡꯆꯥꯕꯅ ꯇꯥꯏꯕꯪ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯥꯔꯛꯄꯗ ꯑꯃꯥꯏꯕꯤ ꯂꯩꯐꯥꯎ ꯌꯥꯝꯅ ꯆꯨꯝꯕꯤ ꯑꯃ ꯌꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯛꯇ ꯊꯔꯣ ꯃꯔꯣ ꯑꯣꯟꯗꯨꯅ ꯂꯩꯐꯥꯎ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯃꯌꯥꯝꯅ, "ꯀꯩꯅꯣ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯊꯔꯣ ꯃꯔꯣ ꯑꯣꯜꯂꯒ ꯃꯔꯣꯜꯒ ꯏꯈꯣꯏ ꯈꯣꯏꯔꯒ ꯉꯥꯡꯂꯤ ꯋꯥ ꯃꯌꯥꯝꯁꯤꯕꯣ?" ꯍꯤꯡꯆꯥꯕ ꯑꯃꯅ, "ꯃꯥꯏꯁꯦ ꯆꯥꯛ ꯂꯥꯝꯕꯩ ꯑꯣꯏꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯃꯕꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯖꯥꯠꯂꯣ? ꯃꯥꯏꯁꯦ ꯃꯑꯣꯡ ꯑꯃꯅꯤꯀꯣ." ꯃꯥꯂꯦꯝꯆꯥꯕꯤꯅ, "ꯀꯔꯤꯅꯣ, ꯅꯣꯏ ꯃꯌꯥꯝꯅ ꯊꯕꯛ ꯂꯦꯞꯇꯨꯅ ꯎꯝꯁꯤꯟꯅꯗꯨꯅ ꯌꯦꯡꯂꯤꯕꯁꯦ? ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨ ꯂꯥꯎ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯇꯧꯔꯤ ꯃꯑꯣꯡꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯃꯑꯣꯡ ꯑꯃꯅꯤ꯫ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯉꯛꯀꯁꯦ ꯅꯤꯛꯇꯨꯅ ꯆꯣꯔꯣꯟ ꯐꯥꯔꯣꯟ ꯂꯣꯜꯂꯤ ꯃꯌꯥꯝꯁꯤ꯫ ꯍꯩ ꯑꯄꯪꯕ, ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕꯁꯤ ꯂꯥꯏ ꯇꯣꯡꯂꯤꯕꯅꯤ, ꯂꯩꯐꯥꯎ ꯐꯥꯎꯔꯤꯕꯅꯤꯅꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯅꯣꯏꯅ ꯀꯔꯤ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕꯅꯣ? ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯁꯥꯒꯤ ꯃꯀꯣꯜꯗ ꯂꯪꯁꯤꯜꯂꯨꯁꯨ ꯆꯠꯂꯣ." ꯍꯣꯏ ꯔꯥꯖꯀꯨꯃꯥꯔꯤ." "ꯉꯥꯏꯈꯣ, ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯥꯈꯤꯒꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕ, ꯅꯪꯒꯤ ꯈꯣꯡꯒꯨꯜꯂꯤꯗꯨꯅ ꯂꯥꯛꯂꯅꯤ ꯍꯥꯏꯕ, ꯑꯗꯨꯒ ꯑꯩꯕꯨ ꯍꯥꯠꯇꯨꯅ ꯂꯩꯕꯥꯛ ꯑꯁꯦ ꯅꯣꯏꯒꯤ ꯑꯃꯨꯛ ꯑꯣꯏꯍꯧꯔꯅꯤ ꯍꯥꯏꯕ? ꯍꯤꯡꯆꯥꯕꯤ ꯃꯥꯂꯦꯝꯆꯥꯕꯤ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯕꯗꯤ ꯇꯥꯏꯕꯪ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯃꯔꯛꯇ ꯐꯥꯎꯕ ꯄꯣꯛꯆꯅꯤꯍꯦ." ꯍꯤꯡꯆꯥꯕ ꯇꯩꯗꯨꯅ, "ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯅ
ꯍꯧꯖꯤꯛꯀꯤ ꯃꯔꯣꯜꯁꯤꯡꯗꯣ ꯀꯃꯥꯏꯅ ꯈꯪꯂꯤꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯗꯤ ꯑꯝꯇꯕꯨ ꯈꯪꯗꯦꯅꯦ ꯂꯩꯔꯤꯕ ꯃꯤ ꯑꯇꯩꯗꯨꯅ ꯀꯔꯤꯅꯣ ꯃꯥꯒꯤ ꯂꯩꯐꯥꯎꯁꯤꯕꯨ ꯆꯨꯝꯂꯤꯕꯖꯥꯠꯂ ꯃꯁꯤꯅ ꯁꯨꯝ ꯑꯣꯏꯔꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯃꯥꯂꯦꯝ ꯆꯥꯕꯤꯅ ꯍꯤꯡꯆꯥꯕꯆꯥ ꯀꯔꯤ ꯇꯧꯔꯤꯒꯦ ꯃꯣꯏꯁꯤꯡꯁꯦ ꯐꯨꯔꯒ ꯊꯕꯛ ꯁꯨꯍꯜꯂꯨꯅꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯂꯩꯔꯦꯜ ꯑꯗꯨꯗ ꯂꯪꯁꯤꯟꯗꯨꯅ ꯄꯤꯖꯊꯣꯛꯂꯁꯨ ꯇꯟꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯣꯏꯔꯤꯕ ꯃꯁꯣꯡ ꯐꯟꯕ ꯂꯩꯔꯦꯁꯦ ꯌꯥꯝ ꯇꯝꯊꯤꯕꯅꯤꯅꯦ ꯃꯤ ꯄꯤꯖꯕ ꯆꯪꯂꯨꯔꯒ ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯥꯈꯤꯗꯅꯕ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯆꯥꯈꯤꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯥꯂꯦꯝ ꯆꯥꯕꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯤꯁꯤꯡꯁꯦ ꯇꯝꯊꯤꯅ ꯐꯨꯔꯒ ꯊꯕꯛ ꯁꯨꯍꯜꯂꯨꯀꯣ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯇꯔꯥꯏꯅꯗꯤ ꯂꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯌꯦꯡꯊꯣꯛꯂꯒꯦꯍꯦ ꯑꯩꯒꯤ ꯍꯤꯡꯆꯥꯕ ꯂꯥꯟꯃꯤ 10 ꯊꯣꯛ ꯂꯧ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯃꯆꯥꯒ ꯂꯩꯍꯧꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯣ ꯂꯩꯔꯝꯂꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯐꯥꯔꯒ ꯄꯨꯔꯛꯀꯗꯕꯅꯤꯀꯣ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯅ ꯍꯣꯏ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯛꯑꯣꯏ ꯃꯤ ꯐꯥꯔꯨꯁꯤ ꯑꯃꯥꯏꯕꯤꯅ ꯆꯠꯈ꯭ꯔꯤꯕ ꯍꯤꯡꯆꯥꯕꯁꯤꯡꯁꯦ ꯑꯃꯠꯇ ꯍꯜꯂꯛꯂꯔꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯁꯤꯔꯗꯕꯅꯤ ꯍꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯍꯤꯡꯆꯥꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯃꯃꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯎꯅꯕ ꯐꯪꯗ꯭ꯔꯤ ꯑꯩꯒꯤ ꯏꯆꯥꯒ ꯃꯃꯥ ꯑꯩꯒ ꯏꯆꯥꯅ ꯃꯃꯥ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯝꯗꯕ ꯃꯤꯀꯨꯞꯇ ꯏꯆꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯃꯥ ꯑꯩꯕꯨ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯇꯥꯕꯗ ꯅꯣꯏ ꯀꯔꯤꯃꯨꯛ ꯑꯣꯏꯒꯅꯤ ꯍꯥ ꯍꯤꯡꯆꯥꯕ ꯑꯃꯅ ꯀꯔꯤꯅꯣ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯂꯧꯁꯤꯜꯂꯦ ꯃꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯉꯛ ꯀꯛꯇꯨꯅ ꯃꯊꯕꯥꯛ ꯁꯦꯒꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯠꯂꯒ ꯃꯥꯒꯤ ꯁꯥꯗꯒꯤ ꯍꯦꯟꯗꯅ ꯇꯝꯊꯤꯕ ꯁꯥꯗ ꯂꯣꯏꯅ ꯄꯤꯖꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯍꯤꯡꯆꯥꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯣꯏꯅ ꯊꯝꯂꯦ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯈꯪꯗꯕꯖꯥꯠꯂꯣ ꯍꯤꯡꯆꯥꯕ ꯑꯃꯅ ꯍꯣꯏꯅꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯤꯕꯖꯥꯠꯅꯣ ꯑꯗꯨꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯟꯕꯖꯥꯠꯅꯣ ꯃꯥꯗꯤ ꯂꯥꯏꯔꯗꯅ ꯃꯣꯏꯒꯤ ꯅꯤꯡꯊꯧ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯈ꯭ꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕꯖꯥꯠꯂꯣ ꯑꯗꯣ ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯣꯏꯒꯤ ꯅꯤꯡꯊꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯗꯣ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯂꯃꯟꯗꯣ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯅ ꯍꯤꯡꯆꯥꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝ ꯆꯥꯕꯤꯅ ꯃꯣꯏꯒꯤ ꯅꯤꯡꯊꯧꯗꯣ ꯍꯥꯠꯂꯒ ꯂꯃꯟ ꯁꯤꯡꯕꯒꯤ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯍꯩ ꯍꯩꯔꯝꯗ꯭ꯔꯕ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯁꯥ ꯂꯥꯏꯔꯦꯟꯗꯣ ꯃꯗꯨ ꯂꯩꯔꯝꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯂꯥꯟꯁꯦ ꯃꯥꯏ ꯄꯥꯛꯂꯝꯂꯣꯏ ꯃꯥꯂꯦꯝ ꯆꯥꯕꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤꯁꯦ ꯍꯥꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯣꯏ ꯑꯃꯥꯏꯕꯤꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥ ꯏꯆꯥ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯕꯁꯨ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯏꯃꯥ ꯏꯆꯥ ꯑꯣꯏꯅ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯍꯤꯡꯆꯥꯕ ꯑꯃꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯁꯨꯝꯕ ꯀꯤꯁꯜꯂꯤ ꯈꯔ ꯊꯨꯅ ꯍꯥꯠꯇꯣꯛꯎꯔꯁꯤ ꯃꯥꯂꯦꯝ ꯆꯥꯕꯤꯅ ꯉꯥꯏꯈꯣ ꯍꯤꯡꯆꯥꯕꯆꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯊꯝꯈꯣ ꯃꯆꯥꯅꯨꯄꯥꯗꯣ ꯍꯥꯟꯅ ꯐꯥꯔꯒ ꯄꯨꯔꯛꯎ ꯀꯌꯥꯝ ꯃꯊꯧꯅ ꯂꯩꯕ ꯃꯆꯥꯅꯣ ꯍꯥꯏꯕꯗꯣ ꯃꯃꯥꯁꯤꯒꯤ ꯃꯃꯥꯡꯗ ꯌꯦꯡꯒꯦ ꯍꯤꯡꯆꯥꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯉꯥꯏꯈꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯄꯦꯜꯂꯤ ꯍꯤꯡꯆꯥꯕ ꯑꯃꯅ ꯑꯗꯨꯅꯤ ꯑꯃꯨꯛ ꯍꯥꯠꯂꯣ ꯍꯥꯏ ꯑꯃꯨꯛ ꯉꯥꯏꯈꯣ ꯍꯥꯏ ꯑꯃꯨꯛ ꯍꯥꯠꯂꯣ ꯍꯥꯏ ꯑꯃꯨꯛ ꯊꯝꯈꯤꯅꯤ ꯍꯥꯏ ꯀꯣꯛꯀ ꯉꯥꯎꯏꯃꯤ ꯑꯃꯥꯏꯕꯤꯗꯨꯅ ꯑꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯐꯥꯔꯒ ꯄꯨꯔꯛꯀꯗꯣꯔꯤꯕ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯅꯤ ꯑꯩꯒꯤ ꯏꯆꯥ ꯐꯥꯕ ꯉꯝꯕ ꯍꯥꯏꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯔꯅꯨꯍꯦ ꯉꯁꯤ ꯊꯣꯛꯀꯗꯧꯔꯤꯕ ꯂꯥꯟ ꯑꯁꯦ ꯑꯩꯒꯤ ꯏꯆꯥ ꯆꯤꯡꯈꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗ ꯃꯃꯥ ꯑꯩꯅ ꯍꯥꯟꯅ ꯎꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯄꯥꯒ ꯇꯥꯟꯅꯔꯒ ꯏꯆꯥꯅꯨꯄꯥꯗꯣ ꯆꯤꯡꯂꯣꯟ 8 ꯂꯥꯟꯗꯨꯅ ꯏꯄꯥ ꯀꯌꯥ ꯂꯥꯟꯗꯨꯅ ꯄꯨꯔꯒ ꯅꯨꯡꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯅꯣꯡꯁꯥꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯍꯩ ꯂꯧꯁꯤꯡꯗ ꯄꯥꯟꯖꯤ ꯀꯌꯥꯗꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯃꯃꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯄꯤꯕꯅꯤꯅꯦ ꯍꯤꯡꯆꯥꯕ ꯃꯌꯥꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯗ ꯃꯥꯏ ꯋꯥꯁꯤ ꯁꯨꯝ ꯇꯥꯔꯒ ꯇꯟꯕ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯤ ꯃꯥꯂꯦꯝ ꯆꯥꯕꯤꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯀꯩꯁꯨ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯍꯥꯏꯔꯒ ꯅꯣꯏꯅ ꯀꯤꯔꯤꯕ ꯅꯣꯏ ꯑꯩ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯣ ꯍꯥ ꯈꯪꯉꯤ ꯑꯩꯈꯣꯏ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯁꯤ ꯍꯤꯡꯆꯥꯕꯤ ꯃꯥꯂꯦꯝ ꯆꯥꯕꯤꯅ ꯑꯃꯥꯏꯕꯤꯗꯨ ꯃꯍꯩ ꯇꯧꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯕ ꯂꯤꯟ ꯑꯃꯅ ꯌꯦꯠꯁꯤꯟꯗꯨꯅ ꯃꯊꯛꯇ ꯄꯥꯏꯔꯒ ꯊꯝꯂꯝꯃꯤ ꯅꯪꯒꯤ ꯅꯆꯥꯗꯣ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯡꯃꯛꯇꯗ ꯐꯥꯔꯒ ꯍꯥꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ
ꯄꯥꯏꯔꯒ ꯂꯩꯈꯣꯅꯦ ꯅꯆꯥꯗꯨꯅ ꯏꯍꯤꯡꯅ ꯍꯤꯡꯁꯥꯅ ꯁꯤꯔꯕ ꯃꯇꯨꯡ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯠꯀꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯤ ꯍꯩ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯂꯥꯟꯃꯤ ꯇꯔꯥ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯔꯤꯕꯁꯦ ꯐꯥꯒ ꯄꯨꯔꯛ ꯆꯠ ꯍꯤꯡꯆꯥꯕ ꯇꯔꯥꯅ ꯑꯣꯍꯣ ꯍꯣꯏ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯎ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯑꯃꯨꯛ ꯉꯥꯏꯈꯣꯅ ꯍꯥꯏꯔꯛꯄꯅ ꯍꯥꯟꯅꯤ ꯅꯣꯏ ꯑꯇꯩ ꯀꯩꯗꯧꯔꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯇꯝ ꯌꯥꯝ ꯊꯨꯅ ꯁꯥꯕ ꯂꯣꯏꯁꯤꯟꯅꯕꯗꯣ ꯍꯤꯡꯆꯥꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯅ ꯃꯤꯑꯣꯏ ꯂꯩꯕꯥꯛ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯃꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯜ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯏꯄꯥꯒꯤ ꯆꯥꯎꯔꯕ ꯃꯤꯇꯝ ꯁꯥꯗꯨꯅ ꯂꯣꯏꯅ ꯊꯅꯝꯒꯅꯤ ꯃꯗꯨꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯊꯋꯥꯏꯗꯨꯅ ꯃꯆꯥ ꯑꯩ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯪꯖꯕ ꯑꯣꯏꯔꯁꯅꯨ ꯏꯌꯥ ꯃꯥꯂꯦꯝ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯊꯝꯕ ꯌꯥꯔꯣꯏ ꯍꯤꯡꯆꯥꯕꯤ ꯑꯩꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯒꯗꯕꯅꯤ ꯃꯁꯤꯗꯤ ꯌꯥꯗꯕ ꯂꯩꯕꯥꯛꯇꯣ ꯎꯠ ꯑꯣꯏꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯗꯕꯅꯤ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕ ꯇꯔꯥꯗꯨꯅ ꯑꯃꯥꯏꯕꯤꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯒ ꯌꯨꯝꯗꯨꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯆꯤꯡꯈꯩꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯤꯡꯆꯥꯕ ꯇꯔꯥꯅ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯁꯦ ꯇꯨꯝꯗꯧꯕ ꯇꯜꯂꯦ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥ ꯃꯌꯥꯝꯗꯨꯅꯒ ꯆꯨꯝꯂꯝꯂꯕꯗꯤ ꯏꯁ ꯍꯤꯡꯆꯥꯕ ꯑꯩꯈꯣꯏ ꯂꯣꯏ ꯁꯤꯕꯤ ꯃꯑꯣꯡꯅꯤꯅꯦ ꯍꯤꯡꯆꯥꯕ ꯑꯃꯅ ꯑꯃꯨꯛ ꯆꯨꯝꯂꯝꯃꯣꯏꯗ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯅꯕꯨ ꯍꯤꯡꯆꯥꯕ ꯑꯩꯈꯣꯏ ꯍꯥꯠꯂꯔꯅꯤ ꯀꯥꯏꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯁꯛꯅ ꯃꯔꯣꯝ ꯊꯤꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯦꯟꯅ ꯊꯤꯅꯦ ꯑꯗꯣ ꯃꯗꯨꯃꯗꯤ ꯆꯨꯝꯃꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯐꯖꯅ ꯊꯤꯕꯅꯤ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯂꯥꯛꯄꯗ ꯅꯪꯒꯤ ꯅꯨꯄꯤꯅ ꯃꯁꯝ ꯃꯅꯥꯎ ꯍꯧꯗꯣꯡ ꯃꯀꯣꯛ ꯑꯃ ꯎꯟꯁꯥꯏ ꯁꯥꯏꯔꯝꯕꯒꯤ ꯃꯁꯛꯇꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗ꯭ꯔꯤ ꯐꯖꯅ ꯊꯤꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯍꯦꯔꯥ ꯅꯣꯏ ꯅꯨꯄꯤꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯆꯤꯡꯈꯩꯅ ꯑꯩꯒꯤ ꯏꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯂꯤꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯆꯨꯝꯂꯝꯂꯕꯀꯣ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯍꯤꯡꯆꯥꯕꯤꯅ ꯄꯥꯟꯗꯨꯅ ꯃꯣꯏꯒꯤ ꯃꯈꯥꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯨꯝꯕ ꯃꯤꯅꯥꯏ ꯂꯣꯏꯅ ꯑꯣꯏꯗꯨꯅ ꯋꯥꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯈꯤꯕꯗ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯒꯤ ꯋꯥꯁꯤꯡꯗꯣ ꯀꯅꯥꯝꯇꯅ ꯊꯥꯖꯈꯤꯗꯕꯅꯤꯀꯣ ꯊꯥꯖꯕꯤꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯋꯥꯐꯝꯗ ꯇꯥꯔꯤꯕꯁꯦ ꯇꯥꯔꯝꯂꯣꯏꯀꯣ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯂꯩꯐꯥꯎꯁꯤꯡꯗꯣ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕ ꯏꯃꯥꯒ ꯀꯥꯏꯅꯍꯟꯗꯨꯅ ꯏꯄꯥ ꯑꯊꯧꯕꯒꯤ ꯇꯨꯡ ꯏꯟꯅꯍꯟꯗꯨꯅ ꯃꯌꯥ ꯊꯧꯔꯕ ꯊꯥꯡ ꯑꯃꯒꯤ ꯃꯌꯥꯒꯨꯝꯅ ꯁꯦꯝꯈꯤꯕꯅꯤꯀꯣ ꯍꯤꯡꯆꯥꯕ ꯑꯃꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯉꯁꯥꯏ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥ ꯆꯤꯡꯃꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯖꯥꯠꯂꯣ ꯍꯤꯡꯆꯥꯕ ꯑꯇꯩꯗꯨꯅ ꯍꯩ ꯆꯤꯡꯃꯥꯏ ꯍꯥꯏꯕ ꯅꯠꯇꯦ ꯆꯤꯡꯈꯩ ꯍꯥꯏꯕꯅꯤ ꯑꯄꯪ ꯑꯗꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯖꯥꯠꯂꯣ ꯀꯜꯂꯝꯂꯕꯗꯤ ꯐꯥꯕ ꯋꯥꯅꯤꯍꯦ ꯃꯥꯅ ꯐꯅ ꯀꯜꯂꯁꯨ ꯑꯩꯈꯣꯏ ꯇꯔꯥꯗꯒꯤꯗꯤ ꯍꯦꯟꯅ ꯀꯩꯁꯨ ꯀꯜꯂꯣꯏꯗꯅ ꯑꯗꯨꯅ ꯁꯦꯝ ꯁꯥꯔ ꯐꯥꯅꯕ ꯆꯤꯡꯈꯩꯅ ꯀꯗꯥꯏꯗꯒꯤ ꯁꯒꯣꯜ ꯇꯔꯥꯅꯣ ꯑꯩꯒꯤ ꯏꯃꯥꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯗꯨꯒ ꯑꯁꯨꯛ ꯅꯝꯊꯤꯕ ꯃꯅꯝꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯦ ꯍꯤꯡꯆꯥꯕ ꯂꯩꯔꯗꯅ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯇꯔꯥꯗꯤ ꯁꯒꯣꯜ ꯑꯁꯦ ꯂꯣꯠꯁꯤꯜꯂꯝꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯁꯣꯏꯗꯅ ꯆꯤꯡꯅꯔꯝꯂꯅꯤ ꯑꯩꯈꯣꯏ ꯂꯩꯔꯦ ꯍꯥꯏꯕ ꯑꯃꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯊꯣꯛꯂꯒ ꯐꯥꯕꯅ ꯐꯠꯇ꯭ꯔꯣ ꯃꯤ ꯑꯃ ꯐꯥꯕꯒꯤꯕꯨ ꯑꯩꯈꯣꯏꯅ ꯂꯨꯝꯂꯒ ꯂꯩꯈꯤꯁꯦ ꯍꯥꯏꯔꯣ ꯍꯩ ꯃꯄꯥꯡꯒꯜ ꯆꯥꯡꯌꯦꯡ ꯍꯥꯟꯅ ꯇꯧꯗꯅ ꯍꯦꯛꯇ ꯐꯥꯕ ꯌꯥꯔꯣꯏꯅꯦ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯑꯩ ꯇꯧꯔꯤꯁꯦ ꯆꯦꯟꯈꯤꯗꯨ ꯅꯨꯄꯥ ꯆꯦꯜꯂꯕꯗꯤ ꯅꯊꯋꯥꯏ ꯃꯥꯡꯒꯅꯤꯍꯦ ꯏꯌꯥ ꯍꯤꯡꯆꯥꯕ ꯍꯥꯏꯕ ꯂꯥꯏꯕ ꯑꯩꯉꯣꯟꯗ ꯆꯦꯟꯒꯅꯨ ꯀꯥꯏꯅ ꯉꯥꯏꯈꯣꯅ ꯉꯥꯏꯈꯣ ꯍꯦꯔꯥ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯙꯞꯀ ꯇꯧꯏꯅꯦ ꯑꯗꯨꯗꯤ ꯅꯪ ꯑꯌꯣ ꯍꯤꯡꯆꯥꯕ ꯇꯩꯗꯨꯅ ꯃꯤꯀꯨꯞ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯦ ꯍꯥꯠꯈ꯭ꯔꯦꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯊꯥꯡꯄꯥꯛ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯁꯤ ꯅꯣꯏꯅ ꯂꯣꯏꯔꯕ꯭ꯔꯥ ꯍꯤꯡꯆꯥꯕ ꯁꯥ ꯍꯤꯡꯆꯥꯕ ꯃꯥꯄꯟꯗꯨ ꯆꯤꯡꯈꯩꯒꯤ ꯊꯧꯔꯕ ꯊꯥꯡꯆꯥꯡ ꯑꯗꯨꯅ ꯃꯤꯀꯨꯞ ꯑꯃꯗ ꯌꯦꯟꯗꯦꯝ ꯁꯣꯏꯕꯒꯨꯝꯅ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡꯗꯨ ꯄꯠ ꯄꯠ ꯀꯛꯊꯠꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯈꯩꯅ ꯃꯥꯒꯤ ꯃꯃꯥ ꯀꯔꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯀꯤꯕꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯣꯏꯕꯨ ꯍꯥꯠꯄꯤꯗꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯆꯤꯡꯈꯩ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯍꯥꯠꯂꯝꯗꯅ ꯃꯃꯥ ꯀꯟꯕ ꯁꯒꯣꯜ ꯇꯣꯡꯗꯨ ꯆꯠꯈꯤꯔꯝꯃꯤ ꯍꯤꯡꯆꯥꯕ ꯑꯃꯅ ꯆꯤꯡꯈꯩ ꯍꯥꯏꯔꯤꯕ ꯑꯀꯟꯕ ꯅꯨꯄꯥꯁꯦ ꯃꯕꯨꯛꯇꯤ ꯐꯕꯖꯥꯠꯅꯤꯀꯣ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯤꯒꯅꯨꯗꯪ ꯍꯥꯏꯔꯨꯕꯗ ꯍꯥꯠꯄꯤꯔꯝꯗꯅ ꯆꯠꯈ꯭ꯔꯦꯅꯤ ꯑꯃꯅ ꯅꯣꯏ ꯍꯤꯡꯅꯤꯡꯂꯤꯕ ꯍꯥꯏꯔꯤꯁꯦ ꯍꯤꯡꯅꯤꯡꯗꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯍꯤꯡꯗꯧ ꯃꯥꯜꯂꯤꯕ ꯍꯥꯏꯕꯅꯤ ꯍꯤꯡꯗꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯥꯠꯄꯤꯔꯝꯗꯅ ꯍꯥꯠꯄꯨꯗꯤ ꯍꯥꯠꯄꯤꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗ ꯃꯥꯒꯤ ꯊꯥꯡꯗꯨꯅ ꯀꯛꯂꯝꯗ꯭ꯔꯤꯕꯁꯦ ꯉꯛꯁꯝꯒ ꯈ꯭ꯋꯥꯡꯒ ꯈꯛꯇꯅꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯀꯛꯊꯠꯄꯤꯔꯝꯃꯤ
सिदबु अखोई हाटपीरमद्रे हिंखिनि हाइना हराउरिबो नोइसे करम मखल हिंसाबनो अइ खंद्रे होइनि खोंग अनिमक्सु खुद अनिमक्सु लोइ कक्थटपीरमेको ओ अखोइना गसाइदगी यामना नाइ नाइ हगतप ngamdina खल्लिदुदि सिदि अखोइ सोइना सिरनिबो अमदुना हौजिकि नुपादुगी थांखोइदो थुमनखिबना अखोइ बाव ओयौदबनि इ कइनो अखोइगी मथक्ता पाइरक्लिबा उमाइबि मयामसिना हे सी सोइदा पाइरकनु हे सी दे मालेम साबिना करिनो अइगी हिंसाबा तरादो हौजिक फाउबा नुपादु पुरगा लाक्ट्रिबसिबो अमुक्तबु महि तौरगा येंगिसे इ अइगोना पीरिबा सखीनासिना ताकपदि अइगी हिंसाबा तरादो सीरे ताकपनि अदुदि गसाइगी नुपीदुगी मसानुपा अमा लei हाइबसे चुमदि चुमलेदना अदुबु हिंसाबा तरा खखालगा अकन बसकपदि यारोय कना कना लei अइना कोरिबसि नोइ ताब्रा हिंसाबा मना करी ताकपीगदबु राजकुमारी अइगोन हेक्ता हाइबियुने अइना लानमी तरा मी फारुसु थाकिबदुगी मतुंग इन्दुना लानमी सामु चलहनको थुरबनि होय राजकुमारी ngaiko agi ngaiko se apuk tawrine kari haigadaba walawrigi राजकुमारी moi samado haina singa chalo hai aduga tupa khara kanba ma thengna gani madu pharga purakadamni haiko hoi haijagi राजकुमारी हिंसा बसामा चिंखै फाबा चलमी अदुबु हिंसा बसामा दुगा चिंखैगा लंबिदा थेंगनरमी चिंखैना असुक यामख्रम हिंसा बसिंगसे खराइदु लाइबसिबो अइबु मोइ हाना तुकलमना फदोरिब्रा इमा हाना कलुबना फदोइरदे हिंसा बसिंगदुना अइखोइगी मांगदा ताइबंग मिनुपामा याम फिंगना सकोल थोरिबसे सिखा हिंसा बखोइ मयाम मुलाई खंगना खंगना माना करिंता कीदना लोट कीदे हाइदना मसोंगा फलगा सगोलसे अदुम थौजि लेइनि हाय सगोल दुखम नंग हिंसा बखोइ कीदब्रा हा मसिनसि खुमदिने सिनु पासि गोरिसा अइखोइगी राजकुमारीना खरा अकन मनुपामा थेंगनगनि मदु फारगा पुरम हारिबसे हिंसा बमना ओइरम दौ माले मागी सौम सदासे अकीब फाउजबा येंसिगा हारगदि हिंसा ब खरा मना नोइ नुपासि फारगा कोनुंग पुरम अइखोइ मोइ तरादो थिरुखिगी चिंखैना मोइ तरादो थिरसु कानारोय अइना तमथिना हातोकलमलबनि करि हाइबा अइखोइगी हिंसा ब तरादो तंगना हातोकलमे हाइबा इया मसी फारगा मखोंग मकुट पुनसिंसि अदुगा सगोल सिदा थौरिगिदुना कोनुंग तमना सरसो चिंगना पुसि इ करमदगी थांग माना मखुट अनिसिदा पाइरमलिबसिना मयाम नुपासे को सिलुइ नाथोकलगो सिंखिनिको हिंसा मयाम सान हालगा इमागी मना यक्षिलगे हिंसा बमना इ सिदि करि मतौनो असुक थुना थांग अनिसि खुद येत ओइ पाइदुना जगोइ साना साना अइखोइगी लाइमि मयामसि मागी थरब थांग सांगसिना अइखोइगी हिंसा मयाम सिबो पट पट कक्तुना हालिबसिबो करिनो मिकुप अमदा अइखोइगी हिंसा मयामसि लोइना तत ततुन तुरेने सियोरदि अइसेल हौरगे ओदोक धुग्रेदो गोनंगसे चिंखैना अमत लेम थारोय हिंसा भाइबा कंगलुपसे औ उमु मफमदा लोइना हातगनि मालेम साबिना नुमित तारकदरो फाउबा अइगी लानि सामुदुसु हौजिक फाउबा लगेने मोइ सामुदुसु नुपा अमखक्तुना हातख्रबरने हादि थाजखिजेदा ओ उमाइ बिक्वांगना असुक हराउना खोंगना पाइबसिना ताकपदि अइगी हिंसा बा सामुदुसु सिरे हाइबा ताकपनिने हेरा अइगी मसिंग यामलबा लानमी मयामसिदगी चामकक सिबको अइना वागद्रा अदु होइरपदि अइगी हिंसा बा लानमी चनीमगा थागे असम हिंसाबी मालेम साबीदुना चिंखै फानबा हिंसाबा लानमी मथंग मथंग असुम थादोकलमी अदुबु चखि सखिबा हिंसाबा सिंदु चिंखैना लोइना मथंग मथंग हातोकलमी नुमिदांगी मतम यौरक्ले हौजिकति हिंसाबा सिंदु चिंखै फाबा अमता चलु याखिद्रे हिंसाबी मालेम साबीसु वखल खनबा हौरक्ले किबा फाउरक्ले अदुना मकोक पाइदुना हिंसाबी मालेम साबी लैख्रे हिंसाबी मालेम साबीना मकोक पाइदु लैखिबदा हिंसाबा तैदु किबना लोइख्रे हिंसाबा मना अइखोइगी हिंसाबा मयाम मा थोकी थोकीबदगी अमतांजिलक्ट्रिबसिना करिगिनो अदुगा अइखोइगी राजकुमारीसिना मकोक पाइदुना तुमिना लैख्रिसिना करिगी सिना दाकपदि नुपीदुगा लैफाउदो चुमले हाबनिने अदु ओरदि
ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯔꯅꯤꯀꯣ ꯍꯤꯡꯆꯥꯕ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯃꯥꯂꯦꯝ ꯆꯥꯕꯤꯅ ꯑꯩꯒꯤ ꯌꯥꯝꯂꯕ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯕꯨ ꯃꯤ ꯑꯃꯈꯛꯇꯅ ꯂꯣꯏꯅ ꯍꯥꯠꯄ ꯉꯝꯂꯝꯒꯗ꯭ꯔꯅꯦ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯗ ꯑꯩꯕꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯁꯤꯔꯅꯦ ꯍꯥꯠꯄ ꯌꯥꯗ꯭ꯔꯤ ꯃꯆꯥꯅꯨꯄꯥꯗꯣ ꯍꯥꯟꯅ ꯍꯥꯠꯂꯒ ꯀꯣꯟꯅ ꯃꯃꯥ ꯑꯁꯦ ꯍꯥꯠꯀꯗꯕꯅꯤ ꯃꯆꯥꯅꯨꯄꯥꯅ ꯋꯥꯅ ꯁꯤꯕꯗꯨ ꯎꯔꯒ ꯃꯃꯥꯅ ꯑꯩꯒꯤ ꯈꯣꯡ ꯄꯥꯏꯔꯒ ꯑꯩꯒꯤ ꯏꯆꯥꯗꯨꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯞꯄꯗꯣ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯈꯤꯒꯗꯕꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯃꯥꯒꯤ ꯂꯩꯐꯥꯎ ꯑꯗꯨꯅ ꯆꯨꯝꯍꯟꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯁꯨ ꯍꯤꯡꯆꯥꯕꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝ ꯆꯥꯕꯤ ꯂꯩꯔꯤꯉꯩꯗ ꯍꯤꯡꯆꯥꯕ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯂꯥꯏꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤꯅꯦ ꯑꯣ ꯁꯣꯏꯗꯅ ꯂꯥꯏꯔꯦꯟ ꯊꯥꯗꯣꯔꯛꯀꯗꯧꯔꯤꯗꯅ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯔꯛꯂꯕꯗꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯃꯆꯤꯟꯖꯥꯛ ꯂꯣꯏꯅ ꯑꯣꯟꯈꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯃꯠꯇ ꯂꯩꯔꯣꯏꯀꯣ ꯍꯤꯡꯆꯥꯕ ꯑꯩꯈꯣꯏ ꯅꯠꯇꯅ ꯃꯥꯂꯦꯝ ꯆꯥꯕꯤꯅ ꯍꯦ ꯑꯩꯒꯤ ꯇꯝꯊꯤꯔꯕ ꯂꯩꯔꯦꯟ ꯅꯪꯒꯤ ꯅꯥꯅꯤꯡꯇꯝꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯥꯟꯅꯖꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒꯦꯀꯣ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯤꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯆꯤꯡꯈꯩ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤ ꯃꯗꯨ ꯍꯤꯡꯅ ꯍꯤꯡꯅ ꯌꯣꯠꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ ꯃꯗꯨ ꯉꯝꯂꯕꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯆꯥꯅꯤꯡꯕꯗꯣ ꯑꯩꯅ ꯋꯥꯠꯇ꯭ꯔꯤꯐꯥꯎ ꯄꯤꯖꯒꯅꯤꯀꯣ ꯆꯠꯂꯣ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯕꯅꯤ ꯀꯣꯅꯨꯡꯗꯨꯗ ꯂꯩꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯃꯗꯤ ꯊꯕꯛ ꯁꯨꯅꯅꯕ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗꯨꯅ ꯂꯥꯏꯔꯦꯟ ꯑꯗꯨ ꯎꯕꯗ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯁꯣꯝꯗꯅ ꯆꯤꯡꯈꯩ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯃꯁꯤ ꯌꯧꯔꯕ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯔꯦꯟꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯆꯥꯈꯤꯕꯗꯣ ꯃꯥꯅꯅꯤꯀꯣ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯊꯥꯗꯣꯔꯛꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯅꯅꯕ ꯊꯥꯗꯣꯔꯛꯂꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯔꯣꯏꯀꯣ ꯍꯤꯡꯆꯥꯕꯁꯤꯡꯅ ꯂꯥꯏꯔꯦꯟ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯏ ꯃꯥꯒꯤ ꯃꯥꯡꯗ ꯀꯅꯥꯝꯇ ꯂꯩꯒꯅꯨꯀꯣ ꯍꯦꯛ ꯂꯩꯔꯨꯕꯗ ꯑꯗꯨꯝ ꯌꯣꯠꯈ꯭ꯔꯦ ꯈꯪꯉꯣ ꯆꯤꯡꯈꯩꯅ ꯑꯣ ꯀꯣꯅꯨꯡꯗꯤ ꯌꯧꯔꯦꯗꯅ ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯣꯡꯁꯤꯟꯈ꯭ꯔꯁꯤꯔꯥ ꯑꯗꯨꯒ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯐꯠꯈꯤꯗ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯟꯅ ꯍꯥꯠꯂꯒ ꯀꯣꯟꯅ ꯃꯣꯏꯒꯤ ꯍꯤꯡꯆꯥꯕꯁꯤꯡꯗꯣ ꯑꯃꯨꯛ ꯍꯥꯠꯂꯕ ꯌꯦꯡꯂꯒꯦ ꯑꯗꯨꯗꯤ ꯑꯩ ꯃꯁꯤ ꯃꯔꯨꯝ ꯑꯃꯗ ꯃꯤꯀꯨꯞ ꯈꯔ ꯑꯩꯒꯤ ꯏꯄꯥꯡꯒꯜꯁꯦ ꯍꯦꯟꯅ ꯀꯟꯅꯅꯕ ꯌꯦꯛꯅꯕ ꯀꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯅꯕ ꯑꯩꯒꯤ ꯑꯣꯖꯥ ꯄꯥꯟꯖꯤ ꯀꯌꯥꯅ ꯇꯥꯛꯄꯤꯔꯛꯄ ꯃꯍꯩ ꯀꯌꯥꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯈꯣꯏꯔꯝꯈꯤꯒꯦ ꯆꯤꯡꯈꯩꯒꯤ ꯃꯃꯥꯅ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯆꯥꯕꯤꯁꯤꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯗꯣꯏꯅꯣ ꯑꯗꯨꯒ ꯑꯩꯕꯨ ꯁꯦꯟꯅꯔꯤꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯃꯣꯏꯅ ꯀꯤꯔꯤꯕ ꯃꯇꯧꯁꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯍꯤꯡꯆꯥꯕ ꯀꯌꯥ ꯂꯥꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯃꯥ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯡꯗꯣ ꯑꯆꯨꯝꯕ ꯂꯣꯏꯅ ꯑꯣꯏꯔꯛꯂꯦꯗꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯃꯀꯣꯛꯀ ꯃꯁꯥꯛꯀ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯇꯥꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯦꯗꯅ ꯍꯤꯡꯆꯥꯕ ꯑꯃꯅ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯁꯨꯛ ꯍꯔꯥꯎꯅ ꯅꯣꯛꯂꯤꯕꯁꯤꯅ ꯍꯤꯡꯆꯥꯕ ꯑꯃꯅ ꯁꯤꯔꯝꯗꯥꯏꯒꯤ ꯅꯣꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯦꯡꯕ ꯌꯥꯝ ꯇꯜꯂꯤꯕꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯁꯥ ꯄꯨꯝꯕ ꯂꯤꯟ ꯌꯦꯁꯤꯟꯈ꯭ꯔꯦ ꯃꯁꯝꯁꯤꯅ ꯏꯐꯥ ꯐꯥꯔꯒ ꯂꯩꯔꯦ ꯃꯁꯛ ꯍꯥꯏꯔ ꯀꯤꯀꯩ ꯊꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯛꯄꯣꯜ ꯃꯄꯥꯁꯤꯗ ꯄꯥꯏꯔꯒ ꯂꯩꯔꯤꯁꯤꯕꯨ ꯁꯤꯗ ꯀꯤꯗ꯭ꯔꯗꯤ ꯀꯤꯗ꯭ꯔꯕꯗꯨꯅꯤ ꯈꯪꯉꯤꯍꯦ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯣ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯥꯏꯔꯦꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯥꯒꯤ ꯑꯀꯤꯕ ꯐꯪꯅ ꯀꯤꯔꯕ ꯂꯥꯏꯔꯦꯟꯗꯣ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕ ꯋꯥ ꯃꯌꯥꯝꯗꯣ ꯆꯨꯝꯂꯛꯀꯗꯧꯔꯦ ꯍꯥꯏꯕꯅꯤꯅꯦ ꯑꯃꯥꯏꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯌꯧꯔꯛꯂꯅꯤ ꯑꯗꯨꯅ ꯅꯣꯏ ꯁꯤꯅꯕ ꯁꯦꯝ ꯁꯥꯔꯣꯀꯣ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯅꯠꯇꯦ ꯁꯤꯗꯣꯏꯁꯦ ꯅꯆꯥꯅꯨꯄꯥꯗꯨꯅꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯨ ꯂꯣꯏꯅ ꯁꯤꯔꯗꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯝꯊꯤꯔꯕ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯊꯥꯗꯣꯛꯂꯕꯅꯤꯅꯦ ꯂꯥꯏꯔꯦꯟ ꯍꯥꯏꯕ ꯂꯥꯏꯑꯣꯏꯔꯕ ꯆꯥꯎꯁꯥꯡꯂꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯤꯡꯈꯩ ꯍꯥꯏꯔꯤꯕ ꯑꯀꯟꯕ ꯍꯩꯁꯤꯡꯂꯕ ꯃꯤꯁꯤꯕꯨ ꯁꯨꯝ ꯊꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯔꯦꯟ ꯑꯗꯨꯗꯤ ꯂꯥꯏꯑꯣꯏꯔꯕ ꯑꯣꯏꯕꯅꯤꯅ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯑꯔꯣꯏ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯦ ꯍꯥꯏꯕꯁꯨ ꯈꯪꯖꯔꯝꯃꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯝꯗꯥꯏꯁꯤꯗ ꯏꯅꯤꯡꯇꯝꯅ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇ ꯍꯣꯟꯗꯣꯛꯍꯧꯒꯦ ꯑꯩꯅ ꯂꯥꯏꯑꯣꯏꯗꯨꯅ ꯍꯤꯡꯂꯛꯂꯤꯕꯁꯤ ꯆꯍꯤ ꯀꯌꯥꯝꯗꯤ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯡꯇꯝꯗꯤ ꯅꯠꯇꯕ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯃꯈꯥꯗ ꯃꯣꯏꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯣꯏꯅ
ꯂꯥꯟꯒꯤ ꯁꯤꯖꯤꯟꯅꯕ ꯑꯣꯏꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯂꯣꯏꯔꯅꯤ ꯇꯥꯏꯕꯪ ꯃꯤ ꯑꯀꯟꯕ ꯑꯆꯨꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯑꯩ ꯁꯤꯔꯒꯅꯤ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯑꯀꯟꯕ ꯇꯝꯊꯤꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯑꯣꯏꯅ ꯄꯣꯛꯆꯅꯤꯡꯗ꯭ꯔꯦ ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯄꯤꯛꯄ ꯁꯦꯟꯗ꯭ꯔꯥꯡ ꯑꯃ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯑꯗꯨꯒ ꯏꯅꯤꯡꯇꯝꯅ ꯀꯣꯏꯄꯥꯏ ꯄꯥꯏꯅ ꯁꯥꯟꯅꯖꯒꯦ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯈꯔ ꯆꯥꯔꯒ ꯑꯩ ꯍꯤꯡꯖꯒꯦ ꯆꯤꯡꯈꯩꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯌꯥꯔꯦ ꯑꯩꯒꯤ ꯃꯥꯡꯗ ꯇꯝꯊꯤꯔꯕ ꯌꯦꯛꯅꯕ ꯑꯃꯅ ꯑꯩꯕꯨ ꯂꯥꯟꯊꯦꯡꯅꯅꯕ ꯉꯥꯏꯗꯨ ꯂꯩꯔꯦ ꯑꯣ ꯃꯥꯡꯗ ꯃꯁꯣꯡ ꯐꯟꯅ ꯈꯨꯠ ꯌꯦꯠ ꯑꯣꯏ ꯑꯅꯤꯗ ꯃꯌꯥ ꯊꯧꯔꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯤꯔꯤꯕꯁꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯑꯩꯒ ꯑꯀꯟꯕ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕ ꯃꯤ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯗꯅ ꯏꯁ ꯑꯩꯒꯤ ꯃꯥꯡꯗ ꯆꯥꯎꯔ ꯁꯥꯡꯂꯕ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯩꯕꯨ ꯉꯥꯏꯔꯝꯂꯤꯕ ꯑꯣꯏꯔꯦ ꯐꯩ ꯐꯩ ꯉꯁꯤꯗꯤ ꯅꯪꯅ ꯉꯝꯂꯒ ꯑꯩ ꯍꯥꯠꯂꯨ ꯑꯩꯅ ꯉꯝꯂꯒ ꯑꯩꯅ ꯍꯥꯠꯀꯅꯤ ꯏꯌꯥ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯃꯇꯨꯞ 7 ꯊꯣꯛꯅ ꯀꯛꯂꯒꯦꯗꯣ ꯂꯥꯎ ꯂꯥꯎ ꯅꯁꯥ ꯄꯨꯝꯕ ꯌꯦꯠꯈꯥꯏꯗꯨꯅ ꯀꯜꯂꯦ ꯍꯥꯏꯔꯤꯕ ꯁꯔꯨ ꯁꯌꯥꯡꯁꯤꯡꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯊꯨꯗꯦꯛꯂꯒꯦ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯒ ꯀꯜꯂꯕ ꯆꯤꯡꯈꯩꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯤꯜꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯄꯨꯝꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯀꯣꯅꯨꯡꯗꯒꯤ ꯃꯀꯣꯛ ꯊꯥꯡꯒꯠ ꯊꯥꯡꯒꯠꯇꯅ ꯌꯥꯝ ꯀꯤꯅ ꯌꯦꯡꯅꯔꯝꯃꯤ ꯍꯤꯡꯆꯥꯕ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯆꯥꯕꯤꯁꯨ ꯌꯦꯡꯂꯝꯃꯤ ꯍꯤꯡꯆꯥꯕꯁꯤꯡꯅ ꯏꯁ ꯏꯃꯥꯏ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯝꯊꯤꯔꯤꯕ ꯂꯥꯏꯔꯦꯟꯁꯦ ꯂꯥꯏꯔꯦꯟꯁꯤꯅ ꯌꯣꯠꯄ ꯉꯝꯗ꯭ꯔꯦ ꯌꯦꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯍꯤꯡꯆꯥꯕ ꯑꯃꯅ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯥꯏꯔꯦꯟ ꯑꯁꯦ ꯍꯥꯠꯄꯁꯨ ꯉꯝꯗꯦꯅꯦ ꯑꯃꯅ ꯃꯣꯏ ꯑꯅꯤꯒꯤ ꯂꯥꯟꯁꯤꯗꯤ ꯑꯩꯈꯣꯏ ꯂꯤꯁꯤꯡꯅ ꯁꯣꯛꯅꯕꯗꯒꯤ ꯍꯦꯜꯂꯤꯕꯣ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯏꯔꯦꯟꯁꯦ ꯍꯥꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯆꯦꯟꯕ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯟꯁꯤꯅ ꯉꯝꯂꯒꯗꯤ ꯃꯤꯑꯣꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯊꯤꯔꯒ ꯂꯩꯕ ꯌꯥꯔꯦ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯃꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯃꯥꯏꯕꯤꯗꯨꯅ ꯀꯔꯤꯅꯣ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯃꯄꯥꯟꯗ ꯆꯦꯟꯅꯗꯅ ꯌꯦꯡꯅꯔꯤꯕꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯆꯤꯡꯈꯩ ꯂꯥꯛꯅꯕ ꯖꯥꯠꯂ ꯍꯦ ꯍꯤꯡꯆꯥꯕꯆꯥ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯆꯦꯟꯅꯔꯤꯕꯗꯣ ꯑꯣ ꯅꯪꯅ ꯍꯥꯏꯕ ꯅꯆꯥꯅꯨꯄꯥ ꯀꯟꯕꯗꯣ ꯁꯤꯗꯧꯔꯦ ꯑꯗꯨꯒꯤ ꯌꯦꯡꯕ ꯆꯦꯟꯅꯔꯤꯕꯅꯤ ꯃꯥ ꯍꯦꯛ ꯁꯤꯕꯒ ꯅꯪꯁꯨ ꯍꯥꯠꯂꯗꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥ ꯆꯤꯡꯈꯩꯕꯨ ꯁꯤꯗꯧꯔꯦ ꯍꯥꯏꯕ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯃꯃꯥꯏꯒꯤ ꯂꯩꯐꯥꯎ ꯑꯔꯥꯟꯕ ꯇꯥꯕ ꯌꯥꯔꯣꯏ ꯅꯆꯥꯅꯦꯅ ꯏꯁꯣꯟ ꯍꯦꯛ ꯁꯣꯜꯂꯗꯅ ꯋꯥꯔꯤꯗꯗꯤ ꯌꯥꯝ ꯀꯟꯕꯒ ꯃꯥꯜꯂꯨꯔꯦ ꯑꯩꯈꯣꯏ ꯄꯥꯎ ꯀꯤꯔꯨꯕꯅꯤ ꯑꯗꯨꯒꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯑꯩꯒꯤ ꯂꯩꯐꯥꯎ ꯑꯔꯥꯟꯕ ꯇꯥꯔꯗ꯭ꯔꯅꯦ ꯃꯄꯥ ꯐꯥꯎꯕ ꯏꯆꯥ ꯆꯤꯡꯈꯩꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯐꯥꯎꯕ ꯍꯣꯠꯅꯈꯤꯕꯅꯤꯀꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯁꯣꯟꯕ ꯃꯤ ꯑꯃꯒꯨꯝ ꯃꯃꯥ ꯂꯩꯕꯥꯛ ꯐꯥꯎꯕ ꯀꯟꯕ ꯉꯝꯗꯅ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯂꯤꯕ ꯃꯥꯂꯦꯝꯆꯥꯕꯤꯅ ꯑꯩꯒꯤ ꯂꯥꯏꯔꯦꯟꯁꯤ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯗꯕ ꯃꯥꯅꯁꯨ ꯑꯩ ꯍꯥꯠꯀꯅꯤꯅꯁꯨ ꯍꯥꯏꯔꯛꯏ ꯂꯥꯏꯔꯦꯟꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩꯅ ꯍꯥꯠꯄꯗꯤ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏ ꯑꯗꯨꯒ ꯃꯥꯅ ꯀꯔꯤꯒꯤ ꯑꯩꯅ ꯉꯝꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯂꯥꯏꯔꯦꯟ ꯑꯁꯤꯅ ꯑꯩꯕꯨ ꯌꯣꯠꯍꯜꯂꯒꯦ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯆꯪꯂꯒꯦ ꯍꯣꯔꯦꯟ ꯑꯗꯨꯒ ꯂꯥꯏꯔꯦꯟ ꯑꯁꯤꯒꯤ ꯃꯕꯨꯛ ꯁꯦꯒꯥꯏꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯇ ꯍꯤꯡꯆꯥꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯑꯃꯨꯛ ꯍꯥꯠꯂꯒꯦ ꯑꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯐꯔꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯤꯃꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯝꯂꯒ ꯁꯤꯔꯒꯦ ꯍꯦ ꯅꯨꯄꯥ ꯂꯥꯛꯑꯣ ꯅꯪꯕꯨ ꯌꯣꯠꯂꯒꯦ ꯍꯤꯡꯆꯥꯕ ꯃꯌꯥꯝꯅ ꯂꯥꯏꯔꯦꯟꯅ ꯅꯨꯄꯥꯁꯤ ꯌꯣꯠꯈ꯭ꯔꯦ ꯇꯨꯗꯨ ꯌꯣꯠꯈ꯭ꯔꯦ ꯑꯁꯨꯛ ꯁꯣꯟꯕ ꯅꯨꯄꯥꯁꯤꯕꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯀꯥꯏꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥꯗꯣ ꯑꯃꯨꯛ ꯍꯥꯠꯄ ꯇꯥꯕꯅꯤꯅꯦ ꯃꯥꯂꯦꯝꯆꯥꯕꯤꯅ ꯑꯩ ꯍꯥꯠꯄ ꯉꯝꯕꯅꯤ ꯂꯥꯏꯗ ꯐꯥꯎꯕ ꯌꯥꯎꯗ ꯍꯥꯏꯗ꯭ꯔꯣ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯍꯥꯠꯀꯅꯤ ꯀꯥꯏꯅ ꯂꯥꯛꯏ ꯂꯥꯏꯔꯦꯟꯅ ꯑꯩ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯒꯦ ꯍꯤꯡꯆꯥꯕ ꯃꯌꯥꯝꯅ ꯍꯟꯗꯣꯛꯍꯦ ꯃꯌꯥꯝ ꯂꯥꯏꯔꯦꯟꯒꯤ ꯂꯝꯕꯤ ꯐꯥꯠꯂꯣ ꯃꯥꯂꯦꯝꯆꯥꯕꯤꯅ ꯃꯃꯥꯒꯤ ꯃꯁꯛꯇꯣ ꯑꯃꯨꯛꯇꯕꯨ ꯌꯦꯡꯈꯤꯅꯦ ꯂꯩꯐꯥꯎ ꯂꯥꯟꯕꯤ ꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥꯗꯨ ꯁꯤꯔꯦꯅꯦ ꯍꯥ ꯀꯝꯗꯧꯁꯦꯕ ꯅꯪ ꯑꯃꯨꯛ ꯑꯩꯒꯤ ꯂꯩꯐꯥꯎ ꯂꯥꯟꯕ ꯌꯥꯗꯦ ꯏꯆꯥꯒꯤ ꯑꯁꯤꯕ ꯁꯛꯇꯝ ꯎꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯊꯥꯖꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯅꯝ ꯌꯥꯝꯅ ꯀꯟꯕꯤ ꯅꯨꯄꯤꯅꯤꯅꯦ ꯐꯩ ꯉꯥꯏꯈꯣ ꯂꯥꯏꯔꯦꯟ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯉꯥꯏꯈꯣꯁꯦ ꯂꯥꯏꯔꯦꯟꯅ ꯐꯥꯎꯕ ꯍꯥꯏꯕ ꯑꯣꯏꯔꯦ ꯃꯥꯂꯦꯝꯆꯥꯕꯤꯅ
ꯍꯧꯖꯤꯛ ꯅꯪ ꯌꯣꯠꯁꯤꯟꯈ꯭ꯔꯕ ꯅꯨꯄꯥꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯇꯨꯅ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨꯏ ꯂꯥꯜ ꯂꯣꯏꯗꯧꯔꯦꯗꯅ ꯐꯔꯦ ꯐꯔꯦ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯀꯥꯝꯊꯣꯔꯛꯂꯒꯦ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯆꯤꯡꯈꯩꯕꯨ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯃꯥꯡꯗ ꯑꯣꯏꯅ ꯀꯥꯝꯊꯣꯔꯛꯂꯝꯃꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕ ꯆꯤꯡꯈꯩꯅ ꯂꯥꯏꯔꯦꯟꯒꯤ ꯃꯌꯥꯗꯒꯤ ꯍꯦꯛ ꯄꯥꯏꯊꯣꯔꯛꯄꯒ ꯌꯥꯝ ꯊꯨꯅ ꯍꯤꯡꯆꯥꯕꯤ ꯃꯥꯂꯦꯝꯆꯥꯕꯤꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯃꯥꯂꯦꯝꯆꯥꯕꯤꯅ ꯃꯤꯅꯝꯕ ꯃꯤꯅꯝꯕ ꯑꯩꯅ ꯃꯆꯤꯟꯖꯥꯛ ꯊꯥꯛꯇꯨꯅ ꯌꯣꯛꯂꯤꯕ ꯑꯩꯃꯛꯀꯤ ꯂꯥꯏꯔꯦꯟ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯕꯀꯣ ꯆꯤꯡꯈꯩꯅ ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯛꯄꯅ ꯍꯤꯡꯆꯥꯕꯤ ꯍꯧꯖꯤꯛꯇꯤ ꯁꯤꯔꯣꯅꯦꯀꯣ ꯌꯥ ꯍꯤꯡꯆꯥꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯂꯥꯏꯔꯦꯟꯗꯨꯅ ꯁꯤꯎꯔꯗꯤ ꯑꯩ ꯅꯦꯅꯥ ꯇꯥꯅ ꯁꯤꯕ ꯌꯥꯔꯗꯅ ꯍꯦ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯑꯩꯕꯨꯁꯨ ꯅꯈꯨꯠꯃꯛꯅ ꯍꯥꯠꯂꯝꯃꯨ ꯂꯥꯎ ꯅꯪꯅ ꯍꯥꯠꯂꯕꯗꯤ ꯑꯩ ꯃꯊꯪ ꯃꯄꯣꯛꯇ ꯑꯐꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯒꯤ ꯃꯄꯣꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯣꯛꯂꯒꯅꯤ ꯂꯥꯎ ꯑꯩꯕꯨ ꯍꯥꯠꯂꯨ ꯂꯥꯎ ꯍꯤꯡꯆꯥꯕ ꯃꯌꯥꯝꯅ ꯂꯥꯏꯔꯦꯟꯁꯤꯁꯨ ꯅꯨꯄꯥꯁꯤꯅ ꯍꯥꯠꯈ꯭ꯔꯦ ꯁꯤ ꯌꯧꯔꯕꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯁꯤ ꯆꯤꯡꯈꯩꯅ ꯀꯔꯥꯏ ꯇꯥꯅ ꯆꯦꯟꯒꯦ ꯌꯦꯡꯒꯦ ꯅꯣꯏ ꯆꯤꯡꯈꯩꯅ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯇꯥꯅ ꯇꯥꯅꯗꯅ ꯍꯥꯠꯄ ꯌꯥꯕ ꯍꯥꯠꯂꯝꯃꯤ ꯈꯔ ꯑꯃꯅ ꯂꯩꯕꯥꯛ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯃꯃꯥꯁꯨ ꯍꯤꯡꯆꯥꯕꯤ ꯍꯦꯛ ꯁꯤꯈꯤꯕꯒ ꯃꯉꯣꯟꯗ ꯌꯦꯠꯂꯝꯕ ꯂꯤꯟꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯆꯤꯡꯈꯩꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯃꯥꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯗꯨ ꯉꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯆꯧꯕ ꯂꯥꯏꯁꯪ ꯑꯃꯗꯅꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯄꯨꯛꯅꯣꯏ ꯀꯧꯕ ꯂꯥꯏꯄꯨ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯂꯥꯏ ꯈꯨꯔꯨꯝꯅꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏ ꯁꯥꯕꯤ ꯅꯨꯄꯤꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯪꯗꯦ ꯅꯣꯡꯃ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯗꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯛꯄ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯛꯂꯣꯟ ꯍꯣꯡꯕ ꯂꯥꯏꯗꯨꯅ ꯐꯝꯂꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯣꯡꯕ ꯅꯥꯏꯔꯕꯗꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯅ ꯍꯥꯏꯅꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯅ ꯃꯥꯅꯤ ꯃꯥꯅꯤ ꯂꯥꯏꯗꯨꯅ ꯅꯨꯄꯤꯒ ꯑꯣꯏꯔꯦ ꯅꯪꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯗ 3 ꯂꯛꯄꯨꯅꯦ ꯂꯥꯏꯁꯪꯗꯨꯗ ꯅꯨꯄꯤꯗꯣ ꯈꯨꯔꯨꯝꯕ ꯆꯠꯂꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯍꯦꯔꯥ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤ ꯅꯪ ꯁꯤꯃꯥꯕ ꯅꯨꯡꯅ ꯁꯥꯕ ꯂꯥꯏ ꯅꯨꯄꯤꯗꯨꯕꯨ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯌꯣꯅ ꯍꯥꯏꯔꯤꯅꯣꯅꯦ ꯅꯪ ꯁꯤꯃ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯅꯨꯄꯥꯗꯨ ꯂꯥꯏꯁꯪꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇꯁꯨ ꯂꯥꯏꯒꯤ ꯑꯊꯦꯟꯄꯣꯠ ꯀꯠꯅꯕ ꯀꯣꯝꯄꯥꯛ ꯑꯃꯁꯨ ꯃꯈꯨꯠꯇ ꯄꯨꯔꯤ ꯈꯣꯝꯕꯗꯨ ꯂꯥꯏꯁꯪꯂꯣꯝꯗ ꯆꯠꯂꯤꯉꯩ ꯂꯝꯕꯤꯗ ꯃꯃꯥꯟꯅꯕ ꯑꯃꯒ ꯊꯦꯡꯅꯩ ꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕꯗꯨ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯔꯒ ꯀꯥꯈꯠꯂꯛꯄ ꯃꯥꯜꯂꯤ ꯅꯨꯄꯥꯗꯨ ꯈꯣꯝꯕꯗ ꯌꯦꯡꯂꯒ ꯇꯣꯂꯨꯃꯨꯗꯨ ꯃꯇꯣꯝꯇ ꯈꯣꯝꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯂꯥꯏꯁꯪ ꯌꯧꯕꯁꯦ ꯂꯥꯏꯄꯨꯅ ꯍꯥꯏꯕꯗꯤ ꯉꯟꯅ ꯂꯥꯛꯄ ꯅꯨꯄꯥꯗꯣ ꯂꯥꯏꯄꯨꯒꯤ ꯍꯦꯛ ꯃꯊꯪꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯅꯤ ꯀꯥꯟꯅꯗꯦ ꯏꯁꯤꯡ ꯌꯥꯎꯕ ꯀꯣꯜꯁꯦ ꯂꯝꯕꯤꯁꯤ ꯊꯅꯝꯂꯒ ꯈꯣꯝꯕꯒꯤ ꯃꯥꯡ ꯇꯥꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ ꯑꯩ ꯆꯦꯜꯂꯦꯀꯣ ꯁꯅꯥꯍꯟꯕꯤ ꯅꯪ ꯀꯣꯟꯁꯤ ꯄꯨꯁꯤꯜꯂꯨꯀꯣ ꯇꯣꯂꯨꯃꯨꯗꯨ ꯃꯥꯒꯤ ꯏꯁꯤꯡ ꯀꯣꯟꯗꯨ ꯂꯝꯕꯤꯗ ꯊꯝꯂꯝꯂꯒ ꯂꯥꯏꯁꯪꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯈꯣꯝꯕꯗꯨ ꯃꯇꯣꯝꯇ ꯀꯔꯤꯅꯣ ꯇꯣꯂꯨꯃꯨꯁꯤꯅ ꯑꯩ ꯎꯕꯒ ꯆꯦꯜꯂꯤꯕꯁꯤꯅ ꯁꯤꯕꯨ 이루 ꯍꯦꯛ ꯂꯨꯖꯕꯒ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯂꯩꯅꯥꯒ ꯂꯩꯕ ꯖꯥꯠꯂ ꯈꯨꯗꯩꯒꯁꯦ ꯄꯨꯡꯆꯣꯠ ꯆꯣꯠꯈꯩ ꯆꯦꯟꯈ꯭ꯔꯤꯅꯦ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯆꯠꯅꯕ ꯇꯧꯔꯒꯦ ꯇꯣꯂꯨꯃꯨꯒꯤ ꯅꯨꯄꯤ ꯑꯩꯁꯨ ꯈꯣꯡꯆꯥꯜꯂꯦꯀꯣ ꯈꯣꯝꯕꯅ ꯂꯥꯏꯁꯪ ꯌꯧꯔꯛꯄꯗ ꯇꯣꯂꯨꯃꯨꯗꯨ ꯂꯥꯏꯁꯪꯒꯤ ꯑꯀꯣꯏꯕꯗꯨ ꯋꯥꯏꯁꯤꯠ ꯑꯣꯏꯔꯝ ꯁꯦꯡꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯄꯨ ꯄꯨꯛꯅꯣꯏꯗꯨꯅ ꯂꯥꯏꯒꯤ ꯑꯊꯦꯟꯄꯣꯠ ꯀꯠꯄ ꯂꯥꯛꯄꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯄꯨꯛꯅꯣꯏꯅ ꯅꯣꯛꯂꯤꯕꯗꯨꯒꯤ ꯃꯔꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯕꯒꯤꯅꯤ ꯈꯣꯝꯕꯅ ꯉꯁꯤꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯑꯩꯅ ꯍꯥꯟꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯂꯥꯏꯒꯤ ꯃꯈꯣꯡ ꯁꯣꯛꯂꯒ ꯈꯨꯔꯨꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯏꯟꯈꯥꯏꯅꯕꯤꯒꯤ ꯇꯧꯔꯛꯂꯕꯗꯤ ꯑꯩꯗꯤ ꯈꯣꯡꯄꯥꯛꯁꯤꯅ ꯍꯦꯛ ꯀꯥꯎꯔꯗꯧꯅꯤ ꯁꯣꯝꯗ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗ ꯅꯨꯄꯥ ꯑꯃꯅ ꯂꯥꯏꯄꯨ ꯄꯨꯛꯅꯣꯏꯗ ꯍꯣ ꯄꯨꯛꯅꯣꯏꯕ ꯂꯥꯏꯄꯨ ꯀꯔꯤꯅꯣ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤꯕꯨ ꯁꯨꯃꯥꯏꯅ ꯈꯨꯔꯨꯝꯅꯔꯗꯤ ꯌꯥꯔꯣꯏꯗ ꯈꯣꯡꯒꯁꯦ ꯄꯪꯅꯦꯠꯇ ꯅꯦꯠꯁꯤꯟꯅꯔꯤ ꯇꯧꯔꯤꯁꯤ ꯉꯔꯥꯡꯁꯨ ꯃꯤ ꯆꯤꯟꯃꯟꯗꯅ ꯑꯩꯒꯤ ꯅꯥꯗ ꯅꯦꯠꯁꯤꯟꯕꯤꯔꯝꯗꯅ ꯅꯥꯁꯦ ꯐꯤ ꯌꯦꯜꯂꯒ ꯂꯥꯛꯂꯤꯕꯁꯤꯅꯤ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯂꯥꯏ ꯁꯥꯔꯤꯕꯤ ꯂꯩꯔꯥꯡ ꯀꯧꯕꯤ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤꯗꯨ ꯃꯇꯣꯝꯇ ꯀꯔꯤꯅꯣ
ꯃꯣꯏꯅ ꯇꯧꯅꯔꯤꯕꯁꯤꯕꯣ ꯄꯔꯦꯡ ꯁꯥꯟ ꯂꯦꯞꯄꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯨꯔꯨꯝꯕ ꯌꯥꯕꯁꯤꯕꯣ ꯃꯁꯤ ꯈꯣꯡ ꯌꯥꯗ ꯂꯩꯔꯤꯕꯁꯦ ꯌꯨꯕꯤꯁꯤꯅꯅꯦ ꯇꯣꯛ ꯂꯥꯎꯅꯅꯦ ꯂꯩꯔꯥꯡꯗꯨ ꯃꯥꯒꯤ ꯃꯈꯣꯡꯗ ꯇꯥꯔꯤꯕ ꯌꯨꯕꯤ ꯑꯃ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯏꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯗꯣꯛ ꯂꯥꯎꯅ ꯀꯣꯠꯂꯒ ꯀꯥꯎꯁꯤꯜꯂꯤ ꯌꯨꯕꯤꯗꯨ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯄꯥꯏꯁꯤꯜꯂꯛꯏ ꯅꯨꯄꯥ ꯃꯌꯥꯝꯗꯨ ꯀꯤꯕꯗꯒꯤ ꯆꯦꯟꯊꯣꯛꯅꯩ ꯁꯣꯝꯗ ꯈꯣꯝꯕꯗꯨ ꯃꯌꯥꯝ ꯆꯦꯟꯊꯣꯛꯅꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯁꯤꯗꯤ ꯃꯤ ꯊꯣꯛꯅꯈ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯍꯥꯟꯅ ꯆꯦꯟꯁꯤꯜꯂꯒ ꯅꯨꯄꯤ ꯂꯥꯏꯁꯦ ꯃꯈꯣꯡ ꯁꯣꯛꯂꯒ ꯈꯨꯔꯨꯝꯍꯧꯒꯦ ꯑꯩ ꯆꯦꯟꯁꯤꯜꯂꯦꯀꯣ ꯌꯦꯔꯥ ꯑꯊꯦꯟꯕꯣꯠꯀꯥꯁꯤ ꯀꯣꯜꯂꯒ ꯍꯦꯛꯇ ꯆꯦꯜꯂꯒꯦꯗ ꯈꯣꯝꯕꯗꯨ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯍꯩꯖꯤꯟꯅ ꯆꯦꯟꯁꯤꯜꯂꯒ ꯂꯥꯏꯁꯥꯕꯤ ꯂꯩꯔꯥꯡꯒꯤ ꯃꯈꯣꯡꯗꯨ ꯁꯠ ꯂꯥꯎꯅ ꯁꯣꯛꯄꯒ ꯀꯔꯤꯅꯣ ꯂꯥꯏꯁꯤꯒꯤ ꯃꯈꯣꯡꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯎꯟꯁꯥꯒꯨꯝ ꯊꯣꯠꯂꯤꯅ ꯃꯁꯤꯕꯨ ꯈꯣꯝꯕꯗꯨ ꯉꯛꯆꯥꯅꯔꯤꯉꯩ ꯈꯣꯝꯕꯒꯤ ꯇꯨꯡꯗꯒꯤ ꯂꯥꯏꯕꯨ ꯄꯨꯛꯅꯣꯏꯗꯨ ꯈꯣꯝꯕꯒꯤ ꯈꯨꯗꯩ ꯅꯥꯃꯩꯗꯨ ꯁꯠ ꯂꯥꯎꯅ ꯆꯤꯡꯂꯒ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥ ꯅꯪ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯂꯨꯝ 이씨, ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯝꯒꯅꯤꯗ ꯍꯦ ꯅꯨꯄꯥ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕꯕꯨ ꯑꯗꯨꯝꯅ ꯈꯨꯔꯨꯝꯕ꯭ꯔꯣ ꯆꯠꯂꯨ ꯃꯌꯥꯝꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄꯒ ꯅꯤꯡꯊꯤꯅ ꯈꯨꯔꯨꯝꯕ ꯌꯥꯕꯁꯤꯕꯨ ꯂꯥꯏ ꯁꯥꯔꯤꯕꯤ ꯂꯩꯔꯥꯡꯗꯨ ꯃꯇꯣꯝꯇ ꯅꯨꯄꯥꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯦ ꯂꯥꯏꯁꯪꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯀꯗꯧꯔꯕꯅꯤ ꯂꯥꯏꯄꯨ ꯄꯨꯡꯂꯣꯏꯁꯤꯁꯨ ꯊꯣꯡ ꯀꯣꯛ ꯂꯣꯜꯂꯒꯦꯗꯤ ꯑꯩꯁꯨ ꯃꯁꯤ ꯂꯩꯅ ꯐꯝꯕꯁꯦ ꯋꯥꯔꯦꯅꯦꯍꯦ ꯈꯨꯡꯒꯪ ꯑꯃꯒꯤ ꯂꯩꯀꯥꯏꯗꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯏ ꯌꯥꯝꯅ ꯊꯥꯖꯕ ꯏꯃꯨꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯥꯏ ꯌꯥꯝꯅ ꯅꯤꯡꯖꯔꯝꯃꯤ ꯃꯥꯅ ꯈꯤꯠ ꯃꯍꯦꯟꯅ ꯂꯥꯏꯁꯨ ꯅꯤꯡꯖꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝ ꯐꯖꯩ ꯃꯃꯤꯡꯅ ꯂꯝꯉꯥꯟꯕ ꯀꯧꯏ ꯑꯌꯨꯛ ꯑꯃꯅꯤ ꯂꯝꯉꯥꯟꯕꯗꯨ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯂꯥꯏꯁꯪꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯂꯛꯏ ꯃꯁꯤꯅ ꯍꯥꯏꯕꯤꯕ ꯑꯃ ꯂꯩ ꯃꯄꯨ ꯃꯥꯕꯨ ꯈꯨꯔꯨꯝꯕ ꯂꯦꯞꯀꯅꯨ ꯅꯣꯡꯃꯗꯤ ꯁꯅꯥꯒꯨꯝ ꯑꯩꯒꯤ ꯃꯥꯡꯗ ꯂꯪꯅ ꯉꯥꯜꯂꯔꯒꯅꯤ ꯍꯣꯏꯗ ꯑꯩꯁꯨ ꯂꯥꯏ ꯅꯤꯡꯕ ꯍꯧꯕ ꯀꯨꯏꯗ꯭ꯔꯤ ꯆꯍꯤꯁꯨ ꯌꯥꯝꯗ꯭ꯔꯤ ꯂꯥꯏ ꯍꯦꯛꯇ ꯊꯣꯛꯂꯛꯀꯗꯕꯁꯨ ꯅꯠꯇꯦ ꯉꯁꯤꯗꯤ ꯈꯨꯗꯛꯁꯦ ꯐꯖꯅ ꯀꯨꯜꯂꯒ ꯃꯄꯨ ꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯒꯦ ꯑꯁ ꯈꯨꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ ꯏꯁꯤꯡ ꯁꯣꯜꯂꯨꯕꯒꯦ ꯂꯥꯏ ꯁꯣꯜꯂꯒꯦ ꯍꯩꯌꯥ ꯂꯥꯏ ꯅꯪꯅ ꯇꯁꯦꯡꯅ ꯂꯩꯔꯦ ꯍꯥꯏꯔꯕꯗꯤ ngasi hayeng natragasu hanak chahisi natragasu haibadi hanagi chahisisu hobuda mangari dana maduna mathangi chahisidadi sanagum leirangum senjengumna pichaigum langna aigi imangda amuktadi lengthokpiro ko pumlang langna haya ai lekhaleko somda lamnganbagi mamaga mapagadu mamli baduda masanupana lai khurumlibadu thawai tani yengjari lamnganbagi mapa khedana mama kusumna tai mapa tabada kayada bakjaraba isagi laison isaino mengoni huran masur sheikh yaudi do lairol yaudi do lai masu isagi thamoi sengbase ubiba yabani mama how tai mapa yenba labadagisu isani helido yahunganba lemlenga dagisu halido isani iruzaba kedadu nuklambadagi mama how mapa isagi masakse lai nupigi nupaga maladro as yareda mama sum nuklambase jinse sum tumthorkadore ingbagi kongna sasinga hobaga khongbiduda jaminaw nisilakani ko nangonda karino da mapa kanade isase lai asengbagi manakta pusi kari heba mama lai asengbagi manakta pusaiba farene aisu lairam lai kaido kita koiba yaujage inazarakedana ha soraren kaido kita koijage lamgan basu laisangdagi thoglei basi aikhoi lai asaba purakane habadubu karam kan puraktuno handri lai do khara chaholo ko ni dongno chaholo ko base he raibu lai singmu phangba kusi kupibani asaba tumi muk charaga thampam chinabani mirang ko thabu wanabani kanade namana lai singmu ki manakta sasyari se aikhoisu lai mananaba phingo phaisum amta sesilusi adu mama kusumdi sauning mana loiramle karino mapa karino nana junsina usiktagi na tungturei bisida nangna lai singbi manakta chani haribudo soraren sidi
ꯀꯔꯝ ꯍꯥꯏꯅ ꯀꯥꯅꯤ ꯍꯪꯒꯦ ꯇꯧꯕꯩ ꯋꯥꯅꯤ ꯈꯨꯠꯇ ꯌꯥꯡꯀꯣꯛꯀ ꯍꯥꯞꯄꯒ ꯈꯞꯄꯒ ꯄꯥꯏꯗꯧꯔꯤꯕ꯭ꯔꯣ ꯍꯥ ꯑꯁ ꯇꯜꯂꯤ ꯃꯣꯏ ꯃꯄꯥꯁꯤ ꯂꯩꯃ 이봉아 ꯑꯌꯨꯛ ꯆꯥꯛ ꯆꯥꯔꯒꯅꯦ ꯂꯥꯏꯁꯪ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯁꯤ 이마 이라이 ꯅꯨꯃꯤꯠꯇ ꯆꯠꯂꯁꯤ ꯉꯁꯤꯒꯤꯗꯤ 이마ꯒ ꯄꯥꯕꯒ ꯈꯠꯅꯔꯣ ꯑꯩ ꯇꯥꯔꯒ ꯑꯃꯨꯛꯇ ꯅꯣꯛꯀꯦ ꯁꯣꯝꯗ ꯄꯨꯛꯅꯣꯏꯒꯤ ꯂꯥꯏꯁꯪꯗꯨꯗꯁꯨ ꯂꯥꯏ ꯂꯨꯝꯕ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯂꯥꯏꯁꯪꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯐꯥꯎꯕ ꯌꯥꯎꯅꯔꯛꯂꯤ ꯑꯌꯨꯛ ꯑꯃꯅꯤ ꯂꯩꯀꯥꯏꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯌꯦꯡꯕ ꯑꯍꯜ ꯂꯃꯟ ꯈꯔꯁꯨ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯌꯥꯏꯔꯤ ꯍꯅꯨꯕ ꯑꯃꯅ ꯑꯩꯗꯤ ꯂꯥꯏ ꯃꯁꯛ ꯑꯣꯜꯂꯤ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯪꯂꯨꯗ꯭ꯔꯤꯅꯦ ꯏꯅꯥꯎ ꯀꯨꯜꯂꯅ ꯗꯥꯗꯥ ꯃꯤ ꯇꯥꯅꯤ ꯑꯃꯨꯛꯇꯪꯗꯤ ꯆꯪꯂꯨꯕ ꯌꯥꯕꯖꯥꯠꯅꯤ ꯅꯨꯡꯅ ꯁꯥꯕ ꯂꯥꯏꯗꯨꯒꯤ ꯃꯁꯛꯇꯨ ꯇꯥꯏꯕꯪ ꯃꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯤ ꯀꯨꯆꯨꯗꯒꯤ ꯍꯧꯔꯒ ꯃꯃꯤꯠ ꯃꯅꯥ ꯑꯁꯦꯡꯕ ꯂꯥꯏ ꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯤꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯛꯐꯝ ꯃꯑꯣꯡ ꯃꯇꯧ ꯍꯣꯡꯂꯤꯁꯨ ꯍꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯈꯣꯡꯕꯥꯜ ꯏꯁꯤꯠꯂꯝꯕ ꯃꯣꯏꯕꯨꯡꯅ ꯂꯥꯏ ꯁꯥꯔꯒ ꯂꯥꯏ ꯂꯠꯂꯝꯕ ꯄꯨꯛꯅꯣꯏꯅ ꯉꯁꯤꯗꯤ ꯑꯄꯪꯕꯁꯤꯡꯒꯤ ꯃꯔꯜꯅ ꯁꯅꯥ ꯂꯨꯄꯥꯒꯤ ꯑꯊꯦꯟꯄꯣꯠꯅ ꯁꯅꯥꯒꯤ ꯈꯨꯕꯝꯗ ꯐꯝꯂꯤꯕꯁꯦ ꯑꯣ ꯑꯗꯨꯅꯤ ꯑꯗꯣ ꯂꯥꯏ ꯅꯤꯡꯕ ꯃꯤꯕꯨ ꯑꯄꯪꯕꯅꯤꯗꯤ ꯍꯥꯏꯒꯅꯨ ꯍꯩ ꯂꯥꯏ ꯍꯥꯏꯕꯁꯦ ꯂꯩꯔꯝꯕꯒꯤ ꯐꯠꯇꯕ ꯇꯧꯒꯦ ꯈꯟꯕ ꯂꯥꯏꯕꯨꯗꯤ ꯀꯤꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯐꯠꯇꯕ ꯑꯔꯥꯟꯕ ꯇꯧꯈꯤꯗꯕ ꯀꯌꯥ ꯌꯥꯎꯔꯤꯕꯅꯤ ꯍꯣꯏꯅꯦ ꯇꯥꯗꯒꯤꯗꯨꯁꯨ ꯆꯨꯝꯕ ꯃꯥꯟꯕ ꯋꯥꯐꯝ ꯑꯃꯗꯤ ꯌꯥꯎꯔꯤꯅꯤ ꯍꯦꯟꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯉꯥꯡꯂꯝꯂꯕꯗꯤ ꯍꯦꯟꯅ ꯆꯨꯝꯕ ꯃꯥꯜꯂꯝꯒꯗꯧꯅꯤ ꯀꯔꯤꯅꯣ ꯀꯨꯜꯂꯦ 이봉아 ꯅꯪꯒꯤꯁꯤꯗꯤ ꯀꯪꯌꯦꯠ ꯑꯃ ꯌꯥꯎꯔꯦꯗ ꯏꯍꯦ ꯇꯥꯟꯖꯥꯁꯤꯗ ꯃꯁꯤꯒꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯍꯅꯨꯕꯤꯁꯦ ꯑꯃꯨꯛ ꯆꯪꯉꯦꯗꯣ ꯍꯦ ꯀꯨꯜꯂꯥ ꯑꯌꯨꯛ ꯃꯩ ꯇꯤꯛꯂꯝꯕꯒꯤ ꯃꯩꯈꯨ ꯈꯔ ꯀꯥꯔꯤꯕꯗꯣ ꯃꯗꯨ ꯑꯃꯨꯛꯇꯪ ꯃꯨꯊꯠꯂꯣ ꯃꯩꯈꯨ ꯈꯔꯗꯣ ꯑꯃꯨꯛꯇꯪ ꯃꯨꯊꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯈꯗꯥꯡ ꯅꯣꯝꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯅꯤ ꯆꯠꯂꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ ꯈꯨꯠ ꯍꯦꯛꯇ ꯌꯥꯜꯂꯒ ꯐꯝꯍꯟꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯅꯣ ꯇꯥꯗ ꯑꯗꯨꯗꯤ ꯍꯅꯨꯕꯤꯁꯦ ꯆꯪꯁꯤꯜꯂꯛꯂ ꯐꯥꯎꯕ ꯉꯥꯏꯔꯒ ꯀꯔꯤꯒꯤ ꯂꯩꯗꯣꯏꯅꯣ ꯑꯩ ꯆꯠꯂꯦ ꯀꯨꯜꯂꯖꯤ ꯆꯠꯈ꯭ꯔꯦ ꯀꯨꯜꯂꯒ ꯂꯩꯃꯤꯟꯅꯔꯝꯕ ꯑꯍꯜꯗꯨꯁꯨ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯆꯦꯟꯊꯣꯔꯛꯄꯒ ꯑꯔꯥꯞꯄꯗ ꯂꯝꯉꯥꯟꯕꯒ ꯃꯃꯥꯒ ꯃꯄꯥꯒ ꯃꯣꯏ ꯑꯍꯨꯝꯗꯨ ꯄꯨꯛꯅꯣꯏꯒꯤ ꯂꯥꯏꯁꯪꯗ ꯃꯤ ꯈꯨꯗꯤꯡ ꯍꯪꯍꯪꯗꯅ ꯂꯥꯛꯄꯗꯨ ꯑꯍꯜꯗꯨꯅ ꯎꯔꯤ ꯉꯁꯤꯗꯤ ꯂꯥꯏꯁꯪ ꯊꯤꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯥꯏ ꯅꯨꯄꯤꯗꯣ ꯍꯦꯛꯇ ꯌꯦꯡꯍꯧꯔꯒꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯅꯤꯡꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯀꯔꯝꯗꯗꯤ ꯌꯦꯡꯕ ꯆꯪꯂꯨꯅꯤ ꯏꯔꯨꯖꯕ ꯇꯟꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏꯅꯤꯡꯗ ꯇꯥꯕ ꯂꯝꯉꯥꯟꯕꯒꯤ ꯃꯄꯥ ꯈꯦꯗꯥꯗꯨ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯃꯥ ꯏꯕꯨꯡꯉꯣ ꯅꯣꯏ ꯑꯅꯤ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯑꯁꯤꯗ ꯎꯐꯨꯜ ꯃꯆꯨ ꯃꯥꯟꯕ ꯑꯍꯜ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯑꯃꯨꯛꯇ ꯍꯪꯂꯛꯀꯦ ꯈꯨꯔꯥ ꯀꯔꯤꯒꯨꯝꯕ ꯍꯪꯖꯒꯦꯕ ꯀꯔꯤꯅꯣ ꯍꯅꯨꯕꯤ ꯑꯃꯁꯨ ꯏꯅꯥꯛꯇ ꯌꯨꯡꯅ ꯆꯪꯉꯛꯏꯅ ꯌꯥꯝ ꯊꯨꯅ ꯌꯥꯡꯅ ꯆꯪꯉꯛꯏꯅꯦꯕ ꯁꯤꯗꯤ ꯍꯣꯏꯗ ꯃꯥꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯕ ꯌꯥꯏ ꯈꯜꯂꯤ ꯁꯣꯝꯗ ꯑꯍꯜꯗꯨꯁꯨ ꯈꯦꯗꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯂꯛꯏ ꯍꯅꯨꯕꯤ ꯅꯨꯄꯤꯗꯨꯒ ꯑꯍꯜꯗꯨꯒ ꯄꯨꯟꯅ ꯈꯦꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯍꯅꯨꯕꯤꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯪꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯪꯉꯨ ꯈꯨꯜꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯉꯣꯟꯗ ꯃꯤ ꯂꯣꯏꯅ ꯍꯪꯉꯨ ꯈꯦꯗꯥꯅ 이보 ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯁꯪ ꯑꯆꯧꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯂꯥꯏꯒꯤ ꯋꯥ ꯀꯣꯟꯅ ꯇꯧꯁꯤ ꯃꯤ ꯍꯥꯟꯅ ꯍꯪꯉꯨꯅꯤ ꯏꯕꯨꯡꯉꯣ ꯑꯍꯜꯗꯨ ꯈꯦꯗꯥꯗ ꯌꯦꯡꯂꯒ ꯗꯣꯁꯥ ꯍꯥꯏꯕꯗꯨꯅꯤ ꯉꯁꯤ 이ꯕꯨꯡꯉꯣꯒꯤ ꯗꯥꯎꯁꯦ ꯍꯅꯨꯕꯤ ꯃꯤꯀꯣꯛ ꯊꯤꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯅꯨꯄꯥꯁꯦ ꯂꯥꯏꯁꯪꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯅꯤ ꯍꯩꯠ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ 이bungꯉꯣ ꯂꯥꯏꯁꯪꯗꯨꯗ ꯂꯥꯏꯗꯤ ꯅꯠꯇꯅ ꯂꯥꯏ ꯁꯥꯔꯒ ꯅꯨꯄꯥꯁꯤꯡꯕꯨ ꯉꯥꯎꯍꯜꯂꯒ ꯁꯨꯝꯍꯠꯂꯒ ꯃꯔꯟ ꯇꯥꯟꯕ ꯂꯥꯏꯄꯨ ꯑꯃꯒ ꯂꯥꯏꯄꯨꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯂꯩꯕꯅꯤ ꯑꯍꯜꯗꯨꯅ ꯀꯔꯤꯅꯣ ꯍꯅꯨꯕꯤ ꯅꯪꯒꯤ ꯋꯥꯗꯨꯅꯅꯤꯅꯦ ꯅꯪ ꯂꯥꯛꯄꯗ ꯃꯤ ꯑꯃꯠꯇ ꯅꯅꯥꯛꯇ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯕꯁꯦ 이bungꯉꯣ ꯅꯨꯡꯅ ꯁꯥꯕ ꯂꯥꯏꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯤꯕꯝ ꯍꯣꯡꯕ ꯉꯝꯕ ꯃꯤꯠꯅ ꯎꯕ ꯉꯝꯕ ꯂꯥꯏꯅ ꯍꯥꯏꯅꯔꯤꯕ ꯅꯨꯡꯅ ꯁꯥꯕ ꯂꯥꯏꯒꯤ ꯃꯤꯇꯝꯅꯤ ꯈꯦꯗꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯗ ꯂꯥꯏꯁꯪꯗꯨ ꯐꯥꯎꯕꯗ ꯆꯠꯃꯤꯟꯅꯔꯨꯕ ꯌꯥꯒꯗ꯭ꯔꯥ ꯋꯥꯒꯗ꯭ꯔꯣ ꯀꯔꯤꯒꯤ ꯋꯥꯗꯤ ꯑꯩꯁꯨ ꯂꯥꯏꯁꯪ ꯃꯅꯨꯡ ꯐꯥꯎꯕꯗꯤ ꯑꯃꯨꯛꯇ ꯆꯪꯗ꯭ꯔꯤ 이bungꯉꯣꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯂꯥꯏꯒꯨꯝꯕꯤ ꯅꯨꯡꯒꯤ ꯃꯤꯇꯝꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯍꯧꯒꯦ ꯈꯟꯖꯔꯤ ꯍꯅꯨꯕꯤꯗꯨꯅ ꯃꯤꯅ ꯁꯥꯕ ꯂꯥꯏ ꯑꯣꯏꯔꯒꯕꯨ ꯀꯔꯤꯒꯤ ꯌꯦꯡꯅꯤꯡꯂꯣꯏ ꯑꯗꯨꯁꯨ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯈꯤꯠ ꯃꯩ ꯍꯦꯜꯂꯤꯗꯣ ꯅꯨꯄꯤ ꯂꯥꯏꯗꯨ ꯌꯦꯡꯅꯤꯡꯕ ꯑꯩꯅ ꯍꯥꯏꯕꯗ ꯊꯥꯖꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯣꯡꯃ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯂꯛꯈꯤꯅꯤ
ꯑꯗꯣ ꯐꯝꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯆꯔꯦꯗꯅ ꯑꯍꯜꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯃꯣꯏ ꯑꯍꯨꯝꯗꯨ ꯄꯨꯛꯅꯣꯏꯒꯤ ꯂꯥꯏꯁꯪ ꯇꯝꯅ ꯂꯥꯛꯂꯦ ꯑꯍꯜꯗꯨꯅ ꯈꯦꯗꯥꯗ ꯉꯁꯤꯗꯤ ꯂꯥꯏꯒꯤ ꯊꯣꯡ ꯊꯤꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯣ ꯇꯣꯂꯨꯃꯨ ꯀꯧꯕ ꯅꯨꯄꯥ ꯅꯍꯥ ꯑꯃꯗꯤ ꯂꯩꯕꯅꯤ ꯃꯥꯅ ꯂꯥꯏꯁꯪ ꯑꯃꯗꯤ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯡ ꯃꯣꯏꯁꯤ ꯑꯣꯏꯔꯝ ꯇꯧꯕꯅꯤ ꯂꯥꯏꯊꯣꯡꯁꯦ ꯂꯣꯜꯂꯕꯅꯤꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯄꯟꯊ ꯂꯩꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯣꯏ ꯅꯣꯏ ꯑꯍꯨꯝ ꯂꯩꯍꯧꯈꯣꯀꯣ ꯂꯝꯉꯥꯟꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯕꯣ ꯑꯣ ꯑꯥꯗ ꯑꯅꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ ꯂꯥꯏꯁꯪ ꯁꯦꯡꯕ ꯅꯨꯄꯥ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯑꯥꯗ ꯏꯔꯨꯖꯔꯤꯁꯤꯅꯦ ꯂꯥꯏꯁꯪ ꯁꯦꯡꯗꯣꯛꯄ ꯍꯥꯏꯔꯤꯕꯗꯣ ꯃꯥꯒ ꯑꯝꯇ ꯎꯅꯁꯤ ꯍꯣꯏ ꯍꯣꯏ ꯂꯥꯞꯅ ꯂꯥꯛꯂꯕꯅꯤꯅ ꯃꯤ ꯎꯅꯗꯅ ꯍꯟꯕꯗꯤ ꯍꯜꯂꯔꯣꯏꯁꯤ 이루저리 이봉어 그리고 당자기 또는 모두 이신권 마사마 마사다 사이타라가 마사모 나리네 락리 뮤직세 라이드 그리켓 가이브잖아 아이고 라이상세 양문은 봐도이라 라이 통항시 라이부 양드는 항부 야답니 아두부 이나 군부 빠무사세 사나루 바깥럼게나 락보렴나부디 오 다리 아이 학상지 강갈라가 가까쩌락라기 ꯁꯣꯝꯗ ꯂꯥꯏꯁꯪꯗꯒꯤ ꯏꯔꯥꯞ ꯂꯥꯞꯅ ꯂꯩꯕ ꯐꯖꯕ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯥꯡꯗꯨ ꯆꯥꯛ ꯊꯣꯡꯂꯤ ꯃꯄꯥ ꯄꯨꯛꯅꯣꯏꯁꯨ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯍꯩꯔꯤ ꯄꯥꯕꯨꯡ ꯃꯇꯝ ꯈꯔ ꯂꯥꯏꯁꯦ ꯊꯣꯡ ꯂꯣꯟꯁꯤꯕ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯥꯏ ꯃꯤꯠꯁꯤꯁꯨ ꯂꯥꯏ ꯃꯥꯟꯅꯕ ꯑꯗꯨꯝ ꯌꯦꯛꯁꯤꯟꯗꯁꯤ ꯂꯩꯕꯁꯤꯗ ꯏꯁꯥꯒꯤ ꯁꯛ ꯐꯥꯎꯕ ꯀꯥꯎꯁꯤꯜꯂꯛꯏ ꯂꯩꯔꯥꯡꯗꯨ ꯃꯅꯥꯛꯇ ꯂꯩꯕ ꯄꯨꯈꯝ ꯑꯃ ꯁꯠ ꯂꯥꯎꯅ ꯄꯥꯏꯔꯒ ꯌꯦꯡꯉꯨꯁꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯁꯛꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗ꯭ꯔꯦꯗꯣ ꯅꯪꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯏꯆꯥ ꯃꯁꯛ ꯈꯪꯂꯤꯕꯁꯤꯗꯤ ꯅꯪꯒꯤ ꯅꯄꯥꯅꯅꯤꯅꯦ ꯉꯁꯤ ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯎꯕꯗ ꯀꯣꯛ ꯂꯣꯜꯂꯤꯕꯁꯦ ꯐꯔꯦ ꯃꯇꯝ ꯈꯔꯗꯤ ꯂꯥꯏꯁꯪꯁꯤ ꯊꯣꯡ ꯂꯣꯜꯂꯒ ꯑꯀꯣꯏꯕꯁꯤ ꯇꯣꯂꯪꯃꯨꯗ ꯁꯤꯟꯅꯔꯝꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯃꯟꯕ ꯌꯨꯝꯗꯨ ꯂꯩꯔꯨꯁꯤ ꯑꯗꯨ ꯄꯥꯕꯨꯡ ꯆꯠꯄꯗꯤ ꯅꯨꯃꯤꯗꯥꯡ ꯆꯠꯁꯤꯀꯣ ꯃꯤꯅ ꯎꯈꯤꯅꯤ ꯍꯣꯏ ꯍꯣꯏ ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ ꯇꯣꯂꯨꯝꯕꯒꯤ ꯆꯥꯛꯁꯤꯗꯤ ꯑꯩ ꯄꯤꯔꯨꯔꯒꯦ ꯄꯥꯕꯨꯡ ꯑꯩ ꯈꯨꯖꯥꯝꯁꯦ ꯍꯥꯏꯗꯣꯛꯈꯤꯒꯦ ꯑꯁ ꯊꯣꯛꯐꯝꯒ ꯂꯣꯏ ꯀꯥꯎꯔꯦ ꯇꯧꯔꯤꯁꯦ ꯃꯃꯥꯡꯂꯣꯝꯅ ꯀꯗꯥꯏ ꯊꯣꯛꯀꯦ ꯊꯣꯡꯁꯤꯗꯤ ꯄꯥꯕꯨꯡ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯣ ꯑꯣ ꯌꯥꯔꯦ ꯃꯇꯝ ꯑꯝꯇ ꯍꯥꯡꯗꯣꯔꯛꯑꯦ ꯏꯁ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯦ ꯆꯍꯤ ꯆꯨꯞꯄ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯅꯨꯡꯁꯥꯗ ꯃꯤꯠ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯀꯅꯥꯅꯣ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯇꯥ ꯇꯣꯂꯨꯝꯃꯒ ꯋꯥꯔꯤ ꯁꯥꯏꯁꯦ ꯄꯥꯕꯨꯡ ꯇꯥ ꯇꯣꯂꯨꯝꯃꯨꯁꯦ ꯃꯤ ꯈꯔꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤ ꯂꯥꯏꯊꯣꯡꯁꯦ ꯍꯥꯡꯈꯤꯗꯧ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯄꯨꯛꯅꯣꯏꯁꯨ ꯆꯦꯟꯊꯣꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯃꯤ ꯂꯩ ꯍꯥꯏꯕ ꯇꯣꯂꯨꯝꯃꯨꯁꯤꯕꯨ ꯉꯁꯤꯗꯤ ꯂꯥꯏꯁꯪꯗ ꯃꯤ ꯆꯪꯕ ꯌꯥꯗ꯭ꯔꯦꯅ ꯀꯣꯛ ꯍꯥꯏꯕ ꯀꯩꯗꯧꯕꯖꯥꯠꯅꯣ ꯃꯁꯤꯕꯣ ꯃꯤꯑꯣꯏ ꯑꯍꯨꯝꯁꯤꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯥꯜꯂꯤꯅꯦ ꯕꯦꯝꯃ ꯅꯪ ꯂꯩꯔꯝꯃꯣ ꯑꯩ ꯑꯃꯨꯛꯇ ꯎꯅꯔꯨꯒꯦ ꯇꯉꯥꯏꯃꯨꯛ ꯐꯗꯕꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯂꯥꯏꯊꯣꯡꯁꯦ ꯍꯥꯡꯕꯤꯕ ꯇꯥꯕꯅꯤ ꯄꯨꯛꯅꯣꯏꯗꯨ ꯈꯦꯗꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯁꯣꯝꯅ ꯇꯣꯂꯨꯃꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯛꯐꯝ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯐꯤꯕꯝ ꯑꯣꯟꯕ ꯉꯝꯕꯒꯤꯗꯃꯛꯅꯤ ꯂꯥꯏꯁꯪ ꯑꯁꯤꯅ ꯃꯃꯤꯡ ꯂꯩꯔꯤꯕꯁꯤ ꯑꯁꯦꯡꯕ ꯂꯥꯏꯃꯥꯟꯕ ꯅꯨꯡꯒꯤ ꯃꯤꯇꯝꯁꯤꯗ ꯂꯥꯏꯕꯨ ꯊꯥꯖꯖꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯀꯥꯀꯠꯐꯝ ꯂꯥꯏꯁꯪ ꯑꯣꯏꯔꯤꯕꯅꯤ ꯇꯉꯥꯏꯃꯨꯛ ꯐꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯂꯥꯏꯁꯪꯁꯤ ꯍꯥꯡꯒꯗꯧꯔꯤꯕꯅꯤ ꯁꯣꯝꯗ ꯄꯨꯛꯅꯣꯏꯗꯨ ꯆꯦꯅ ꯂꯥꯏꯊꯣꯡ ꯍꯥꯡꯕ ꯌꯥꯔꯣꯏ ꯏꯆꯥꯅꯨꯄꯤ ꯀꯦꯕ ꯅꯪꯂꯣꯏ ꯍꯌꯦꯡ ꯂꯥꯛꯑꯣꯅ ꯍꯦꯛꯇ ꯈꯨꯝꯈ꯭ꯔꯒꯦ ꯄꯨꯛꯅꯣꯏꯗꯨ ꯈꯦꯗꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯏꯕꯨꯡꯉꯣꯁꯥ ꯉꯁꯤꯗꯤ ꯂꯥꯏꯊꯣꯡ ꯍꯥꯡꯂꯣꯏꯅꯦ ꯍꯌꯦꯡ ꯂꯥꯛꯎꯅꯦ ꯀꯨꯁꯨꯝꯅ ꯈꯨꯔꯥ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯆꯕꯅꯤ ꯂꯥꯏ ꯎꯅꯗꯅꯗꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏꯒꯦ ꯑꯅꯛꯄꯗ ꯑꯋꯥꯏꯃꯜ ꯄꯤꯔꯒ ꯂꯩꯕ ꯌꯥꯕ ꯌꯨꯝ ꯑꯃ ꯊꯤꯖꯔꯒꯦ ꯂꯝꯉꯥꯟꯕꯅ ꯑꯁ ꯏꯃꯥ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯏꯒꯤ ꯂꯥꯏ ꯆꯞ ꯃꯥꯟꯅꯕꯗꯨꯕꯨ ꯀꯥꯟꯅꯗꯦ ꯍꯜꯂꯁꯤ ꯌꯨꯝꯒꯤ ꯂꯥꯏꯁꯪꯗꯨꯗ ꯅꯨꯡ ꯑꯃ ꯊꯝꯃꯒ ꯈꯨꯔꯨꯝꯂꯨꯔꯁꯤ ꯄꯨꯛꯅꯣꯏꯗꯨ ꯂꯥꯏꯉꯝꯕꯗ ꯁꯠ ꯌꯦꯡꯂꯒ 이씨, 응앙시기 마삭시디 하이 라이 누빠마는 파자레다 시디 와칼라마 락레 아이나 마땅 꾸이나다기 누비 응앙싱다 타게 칼락바 랑아마 시디 타박 오이나 빵톡박이 마담 락레 이붕어 낭 욤다 한바 야래 ngasiasi ipaga wari arubam sanasi karigumba tabak 마이 빡라바디 라이sang asigi laipu ibunga nuai gadoribani
ꯀꯨꯁꯨꯝꯗꯤ ꯂꯥꯏꯄꯨ ꯄꯨꯛꯅꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯏꯁ, ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯃꯃꯤꯡ ꯂꯩꯔꯕ ꯂꯥꯏꯁꯪꯁꯤꯒꯤ ꯂꯩꯄꯨ ꯏꯆꯥꯅꯨꯄꯥꯗ ꯑꯣꯏꯍꯟꯕ꯫ ꯅꯨꯃꯤꯗꯥꯡꯅꯤ ꯂꯩꯔꯥꯡꯗꯨ ꯃꯄꯥ ꯃꯆꯥꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯈꯣꯡꯅ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗꯅ ꯈꯦꯗꯥ, ꯀꯨꯁꯨꯝ ꯂꯥꯏꯉꯝꯕꯗꯨ ꯏꯟꯅꯔꯛꯂꯤ꯫ ꯂꯩꯔꯥꯡꯅ ꯃꯄꯥꯗ, ꯄꯥꯕꯨꯡ, ꯀꯔꯤꯒꯨꯝꯕ ꯃꯣꯏꯗ ꯂꯥꯏ ꯁꯥꯔꯤꯕꯗꯣ ꯑꯩꯅ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯣꯏꯅ ꯑꯃꯨꯛ ꯃꯤ ꯑꯇꯩꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕꯗꯤ ꯏꯄꯥ ꯏꯆꯥꯒꯤ ꯂꯩꯐꯝ ꯂꯩꯔꯣꯏ꯫ ꯈꯗ꯭ꯔꯛ ꯇꯧꯕ ꯃꯄꯥ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯒ ꯃꯥꯟꯅꯕ ꯃꯤꯇꯝ ꯑꯃꯠꯇ ꯅꯨꯡꯗ ꯍꯛꯂꯒ ꯂꯥꯏꯁꯪꯗ ꯊꯝꯁꯤꯕ, ꯅꯠꯇ꯭ꯔꯕꯗꯤ꯫ ꯂꯥꯏꯉꯝꯕꯗꯤ ꯉꯁꯥꯏꯗꯒꯤ ꯃꯄꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨ ꯌꯥꯝ ꯅꯛꯁꯤꯟꯅ ꯆꯠꯂꯒ ꯇꯨꯃꯤꯟꯅ ꯇꯥꯔꯤꯕ ꯖꯥꯠꯅꯤ꯫ ꯄꯨꯛꯅꯣꯏꯗꯨ ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨꯁꯨ ꯇꯥꯅ ꯇꯥꯅ ꯇꯨꯡꯗ ꯂꯩꯊꯣꯔꯛꯄꯗ ꯂꯥꯏꯉꯝꯕꯗꯨ ꯃꯃꯤꯠ ꯃꯅꯥꯛꯇ ꯃꯀꯣꯛꯇꯨ ꯊꯥꯡꯖꯤꯜꯂꯒ ꯂꯩꯔꯝꯕꯗꯨꯗ, ꯏ, ꯍꯩ, ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯅꯨꯃꯤꯗꯥꯡꯅꯤ ꯀꯥꯏꯅ ꯀꯦꯜꯂꯤꯕ ꯀꯥꯏꯗꯨꯔꯣ? ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯏꯆꯥꯒꯤ ꯋꯥꯔꯤꯒ ꯂꯣꯏꯅ ꯈꯪꯂꯝꯂꯅꯤꯗꯣ꯫ ꯃꯁꯤꯅꯤ ꯏꯕꯨꯡꯉꯣ, ꯋꯥꯔꯤꯁꯦ ꯈꯪꯕꯒꯤ ꯈꯪꯕ ꯆꯠꯅ ꯆꯠꯅ ꯍꯥꯏꯔꯒꯦ꯫ ꯏꯆꯥ ꯏꯕꯨꯡꯉꯣꯅ ꯂꯥꯏꯄꯨ ꯑꯣꯏꯔꯒ ꯏꯆꯥꯅꯨꯄꯤꯅ ꯂꯥꯏ ꯁꯥꯍꯜꯂꯕ, ꯀꯛꯊꯨꯝ ꯇꯥꯜꯂꯒ ꯀꯛꯊꯨꯝ ꯐꯨꯠꯂꯒ ꯆꯥꯔꯒ ꯌꯣꯛꯂꯛꯄ ꯏꯆꯥꯅꯤ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯥꯡꯁꯦ꯫ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯐꯥꯎꯕ ꯊꯥ ꯐꯥꯅ ꯊꯛꯄ ꯐꯪꯖꯈꯤꯕ ꯏꯆꯥ ꯅꯠꯇꯦꯗꯣ꯫ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯇꯝꯗꯨꯗ ꯏꯆꯥꯒꯤ ꯐꯖꯕ ꯃꯁꯛ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯝꯇꯥ ꯊꯥꯗ ꯄꯥꯡꯊꯣꯛꯄ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡ ꯀꯥꯕꯒꯤ ꯀꯨꯝꯍꯩ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯩꯒ ꯏꯆꯥꯅꯨꯄꯤꯒ ꯆꯤꯡꯌꯥꯡꯒꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯐꯝꯂꯒ ꯑꯊꯦꯟꯄꯣꯠ ꯀꯌꯥ ꯅꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ, ꯊꯥꯖꯗꯕ ꯍꯥꯏꯒꯗ꯭ꯔꯥ, ꯏꯍꯦ, ꯑꯩꯗꯤ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯃꯟꯗꯅ ꯀꯨꯡꯈꯨꯠꯇ ꯑꯃꯨꯛ ꯀꯨꯝꯊꯧꯔꯦꯗꯣ꯫ ꯈꯦꯗꯥꯅ, ꯇꯥꯗ, ꯋꯥꯔꯤ ꯅꯨꯡꯉꯥꯏ, ꯃꯈꯥ ꯇꯥꯕꯤꯌꯨ, ꯇꯨꯁꯟꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ, ꯏꯄꯥ ꯏꯆꯥꯅ ꯆꯥꯛꯅꯤꯔꯤꯉꯩ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯏꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯗ ꯌꯦꯡꯂꯒ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏ ꯍꯥꯏꯗꯅ ꯁꯦꯟꯌꯦꯛ ꯊꯥꯗꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯂꯥꯏ ꯃꯥꯟꯕꯤ ꯏꯆꯥꯁꯤꯒꯤ ꯅꯃꯥꯗ ꯃꯤ ꯇꯤꯟꯕ ꯃꯐꯝ ꯑꯃꯗ ꯂꯥꯏꯁꯪ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯏꯆꯥꯅꯨꯄꯤꯁꯤꯅ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯐꯝꯍꯜꯂꯒ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗꯒꯤ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯂꯥꯏꯉꯝꯕꯗꯨ ꯂꯩꯔꯥꯡꯗ ꯌꯦꯡꯂꯒ ꯅꯣꯛꯆꯔꯤ꯫ ꯀꯨꯁꯨꯝꯅ, ꯇꯧꯗꯧꯅꯤ ꯀꯩꯅꯣ, ꯑꯩꯒꯤ ꯉꯝꯖꯕꯤꯅꯤ꯫ ꯂꯥꯏ ꯃꯥꯟꯕꯤ ꯏꯆꯥꯅꯨꯄꯤꯁꯦ ꯐꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗꯣ꯫ ꯄꯨꯛꯅꯣꯏꯅ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯂꯥꯏꯄꯨ ꯑꯣꯏꯔꯕ? ꯑꯁ, ꯂꯥꯏꯁꯪꯁꯦ ꯑꯉꯥꯡ ꯅꯨꯄꯤꯅ ꯀꯛꯆꯦꯡ ꯌꯣꯝꯕꯒꯨꯝꯅ ꯌꯣꯝꯒꯗꯣꯏꯅꯤ꯫ ꯂꯥꯏ ꯅꯨꯄꯥ ꯑꯃꯅ ꯂꯥꯏꯄꯨ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯒꯗꯣꯏꯅꯤ꯫ ꯀꯨꯁꯨꯝꯗꯤ ꯃꯃꯤꯡ ꯂꯩꯈ꯭ꯔꯕ ꯂꯥꯏꯁꯪ ꯑꯃꯒꯤ ꯂꯥꯏꯄꯨꯗꯨ ꯃꯆꯥꯅꯨꯄꯥꯗ ꯑꯣꯏꯌꯨ ꯍꯥꯏꯔꯛꯄꯗꯨꯗꯅꯤ ꯀꯨꯁꯨꯝ ꯐꯥꯎꯕ ꯌꯨꯝ ꯍꯣꯡꯂꯒ ꯃꯐꯝꯁꯤꯗ ꯂꯩꯔꯁꯤꯔ ꯈꯜꯂꯛꯂꯤꯕꯁꯤ꯫ ꯇꯥꯗ, ꯏꯆꯥꯅꯨꯄꯥꯅ ꯂꯥꯏꯄꯨ ꯑꯣꯏꯔꯦ ꯈꯜꯂꯣ, ꯏꯕꯦꯝꯃꯅ ꯂꯥꯏ ꯑꯣꯏꯔꯕ, ꯑꯁ, ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯌꯦꯠ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯁꯅꯥ ꯆꯤꯟꯕꯒꯨꯝ ꯐꯖꯔꯅꯤꯕꯣ꯫ ꯀꯨꯁꯨꯝꯗꯨ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯇꯣꯝꯇ ꯃꯃꯤꯠꯇꯨ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯒ, ꯃꯤꯌꯥꯝꯅ ꯂꯥꯏꯅꯤ ꯈꯟꯅꯔꯤꯕ ꯏꯕꯦꯝꯃꯁꯤ ꯉꯁꯤꯗꯤ ꯏꯃꯥꯡꯗ ꯆꯠꯂꯔꯦ꯫ ꯋꯥꯔꯤ ꯁꯥꯕ ꯐꯪꯂꯦ꯫ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯅꯝ ꯆꯦꯟꯕꯤ ꯍꯛꯆꯥꯡꯒꯤ ꯃꯅꯝ, ꯂꯥꯏꯒꯤ ꯂꯩꯁꯛ ꯇꯥꯕꯤ ꯁꯛꯇꯥ ꯐꯤꯕꯝꯅꯤ꯫ ꯉꯝꯖꯔꯒꯗꯤ ꯈꯦꯗꯥꯅ, ꯍꯩ ꯀꯨꯁꯨꯝ, ꯀꯔꯤꯅꯣꯅꯦ, ꯃꯤꯒꯤ ꯄꯨꯈ꯭ꯔꯤꯗ ꯁꯨꯝ ꯀꯨꯝꯊꯈ꯭ꯔꯤꯕꯁꯤꯕꯣ? ꯅꯨꯃꯤꯗꯥꯡꯁꯤꯗ ꯉꯥ ꯍꯨꯔꯥꯟꯕ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯊꯥꯡꯗ ꯂꯪꯉꯛꯄ ꯇꯥꯔꯤꯅꯦ ꯅꯪꯕꯣ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯄꯨꯛꯅꯣꯏꯗꯨ ꯃꯥꯒꯤ ꯂꯥꯏꯁꯪꯒꯤ ꯊꯣꯡꯗꯨ ꯇꯣꯂꯨꯡꯕꯗ ꯍꯥꯡꯂꯅꯨ ꯑꯃꯨꯛ ꯍꯥꯏꯔꯝꯂꯕꯅꯤꯅ ꯂꯥꯏꯊꯣꯡ ꯍꯥꯡꯗ꯭ꯔꯦ꯫ ꯂꯥꯏꯉꯝꯕꯗꯤ ꯍꯧꯖꯤꯛꯁꯨ ꯃꯃꯥꯗ ꯁꯥꯎꯔꯤ꯫ ꯏꯃꯥ, ꯅꯣꯏꯅ ꯁꯤꯂꯤꯕ ꯂꯥꯂꯣꯡꯁꯦ ꯑꯩ ꯌꯥꯝ ꯇꯜꯂꯤ꯫ ꯕꯥꯖꯤꯁꯨ ꯁꯛ ꯐꯖꯩ, ꯂꯥꯏꯄꯨꯗꯣ ꯕꯥꯖꯤ ꯑꯣꯏꯒ ꯑꯣꯏꯍꯜꯂꯣ꯫ ꯅꯇꯣꯟ ꯁꯨꯃꯥꯡꯒꯤ ꯃꯀꯣꯏꯗꯣ ꯀꯛꯊꯠꯍꯜꯂꯣ, ꯑꯗꯨꯒ ꯂꯥꯏꯄꯨꯗꯣ ꯃꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯣ꯫ ꯍꯩ, ꯅꯄꯥꯒꯤ ꯅꯨꯄꯤꯗꯤ ꯑꯩ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯂꯥꯏ ꯃꯥꯟꯕꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯑꯩꯅ ꯍꯦꯟꯅ ꯐꯖꯕ ꯏꯃꯧ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ, ꯑꯩꯉꯣꯟꯗ ꯆꯥꯡ ꯇꯥꯒꯅꯤ꯫ ꯑꯩ ꯐꯖꯔꯕꯗꯤ ꯏꯃꯧ ꯐꯖꯗꯕ ꯌꯥꯔꯣꯏ, ꯅꯪ ꯐꯖꯔꯗꯤ ꯅꯇꯨ ꯊꯤꯕꯁꯨ ꯌꯥꯔꯣꯏ꯫ ꯅꯠꯇꯦ, ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯏꯁꯪ ꯃꯅꯨꯡꯁꯤꯗ ꯂꯥꯏ ꯁꯥꯜꯂꯒ ꯑꯗꯨꯝ ꯐꯝꯍꯜꯂꯒ ꯊꯝꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥ? ꯀꯩꯅꯣ ꯏꯃꯥ, ꯑꯩꯁꯨ ꯅꯨꯄꯤꯗꯣ ꯄꯥꯝꯃꯤꯅꯤ ꯀꯩꯅꯣ, ꯅꯪ ꯌꯥꯝ ꯉꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯄꯨ ꯁꯥꯕ ꯀꯥꯏꯗꯨꯗꯤ ꯇꯜꯂꯦ꯫ ꯇꯨ, ꯂꯥꯏꯄꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ꯫ ꯂꯩꯔꯥꯡꯗꯨ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯁꯨꯛꯇꯣꯛꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯅꯕꯨꯛꯇꯣ ꯑꯕꯨ ꯀꯥꯔꯕ꯭ꯔꯣ? ꯑꯊꯦꯟꯄꯣꯠ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯨꯕꯒꯤ? ꯍꯥ? ꯂꯩꯔꯥꯡꯗꯨ ꯂꯥꯡꯉꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯏꯃꯥ ꯒꯨꯝꯕꯤ, ꯄꯥꯕꯨꯡꯗ
ꯂꯥꯏꯁꯪꯁꯦ ꯊꯥ ꯑꯃꯃꯨꯛ ꯂꯣꯟꯁꯦ ꯍꯥꯏꯌꯣ ꯑꯩ ꯐꯝꯕꯗꯣ ꯌꯥꯝ ꯋꯥꯏ ꯂꯩꯔꯥꯡꯗꯨ ꯂꯥꯡꯉꯝꯕꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯂꯥꯡꯉꯝꯕꯅ ꯅꯪꯕꯨ ꯂꯥꯏ ꯁꯥꯕꯗ ꯋꯥꯔꯕꯣ ꯂꯥꯏ ꯃꯥꯟꯕꯤ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯁꯤꯜ ꯂꯥꯡꯕ ꯌꯥꯝ ꯍꯩꯕꯅꯤ ꯏꯃꯥꯅ ꯐꯅꯕ ꯃꯔꯥꯏꯅ ꯑꯗꯨꯝ ꯁꯤꯖꯈ꯭ꯔ ꯆꯠꯂꯤ ꯀꯨꯁꯨꯝꯅ ꯊꯥ ꯑꯃꯗꯤ ꯀꯨꯏꯃꯟꯗ꯭ꯔꯅꯦ ꯏꯕꯦꯝꯃ ꯏꯃꯥꯒꯨꯝꯕꯤ ꯑꯩ ꯅꯨꯡꯁꯥꯗ ꯊꯣꯛꯄꯗ ꯃꯤꯠ ꯄꯥꯡꯕ ꯉꯝꯗ꯭ꯔꯤ ꯂꯥꯏ ꯁꯥꯔꯤꯉꯩ ꯑꯩ ꯀꯣꯏꯕꯁꯨ ꯆꯠꯅꯤꯡꯉꯤ ꯑꯩ ꯂꯥꯏ ꯁꯥꯕ ꯇꯣꯛꯑꯅꯤ ꯐꯔꯦ ꯐꯔꯦ ꯃꯇꯝ ꯈꯔꯗꯤ ꯄꯣꯊꯥꯅꯕ ꯑꯩ ꯅꯣꯏ ꯄꯥꯕꯨꯡꯗ ꯍꯥꯏꯒꯦ ꯂꯥꯡꯉꯝꯕꯗꯨ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯂꯩꯔꯥꯡꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯇꯝ ꯑꯃ ꯁꯥꯔꯁꯤ ꯍꯥꯏꯕꯗꯣ ꯊꯨꯅ ꯁꯥꯔꯁꯤ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯊꯝꯃꯁꯤ ꯂꯩꯔꯥꯡꯗꯨ ꯂꯥꯡꯉꯝꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯔꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯛꯅꯨꯡꯒꯤ ꯂꯥꯏꯊꯣꯡ ꯍꯥꯡꯕꯁꯨ ꯅꯨꯃꯤꯠ 5ꯅꯤ ꯍꯥꯏꯔꯛꯂꯤ ꯇꯣꯂꯨꯃꯨꯗꯨ ꯃꯇꯣꯝꯇ ꯉꯁꯤꯗꯤ ꯂꯥꯏꯄꯨ ꯄꯨꯛꯅꯨꯡ ꯈꯪꯍꯟꯗꯅ ꯂꯥꯏꯁꯪꯁꯤ ꯍꯥꯡꯂꯒ ꯂꯥꯏ ꯅꯨꯄꯤꯁꯤ ꯌꯦꯡꯂꯒꯦꯗ ꯇꯣꯂꯨꯃꯨꯗꯨ ꯂꯥꯏꯊꯣꯡ ꯍꯥꯡꯉꯤ ꯀꯔꯤꯒꯤꯅꯣꯅꯦ ꯂꯥꯏꯄꯨ ꯄꯨꯛꯅꯨꯡꯅ ꯂꯥꯏ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯈꯜꯂꯤꯕ ꯐꯤꯖꯪꯁꯦ ꯊꯦꯡꯕ ꯐꯥꯎꯕ ꯊꯦꯡꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯥꯒꯤꯁꯤꯕꯨ ꯂꯥꯏꯁꯦ ꯃꯆꯨ ꯑꯍꯟꯕ ꯑꯃ ꯁꯪꯖꯤꯟꯒꯦ ꯍꯥꯏꯔꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯃꯆꯨ ꯑꯅꯧꯕ ꯁꯪꯂꯤꯕ ꯖꯥꯠꯂꯥ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯥꯏꯊꯣꯡ ꯍꯥꯡꯗꯅꯕ ꯂꯥꯏꯅꯤꯡꯕ ꯂꯥꯛꯄ ꯅꯨꯄꯥ ꯀꯌꯥꯁꯤꯅ ꯑꯩꯕꯨ ꯂꯥꯏꯊꯣꯡ ꯍꯥꯡꯗꯦꯅ ꯂꯦꯠꯀꯦ ꯀꯥꯎꯒꯦꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯒ ꯂꯥꯏꯊꯣꯡꯁꯦ ꯑꯃꯨꯛ ꯍꯥꯡꯂꯒꯅ ꯐꯤꯖꯪꯁꯤꯅ ꯂꯥꯏꯁꯦ ꯑꯃꯨꯛ ꯈꯜꯂꯒ ꯂꯩꯔꯝꯂꯕꯗꯤ ꯑꯗꯨꯒ ꯅꯍꯥꯟ ꯂꯥꯛꯂꯝꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗꯣ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯑꯩ ꯅꯤꯡꯁꯤꯡꯂꯛꯏ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯁꯛꯅ ꯁꯣꯟꯅ ꯂꯥꯏꯊꯣꯡ ꯂꯣꯟꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯑꯗꯣ ꯑꯃꯨꯛ ꯁꯛꯇꯅ ꯁꯣꯟꯗꯕꯤꯗ ꯂꯥꯏꯊꯣꯡ ꯍꯥꯡꯕ ꯇꯥꯔꯕꯗꯤ ꯂꯥꯏꯃꯥꯡꯗ ꯐꯤꯉꯧꯒꯤ ꯐꯤꯖꯪ ꯎꯒꯅꯤ ꯐꯤꯖꯪ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯍꯥꯡꯗꯣꯛꯂꯨꯕ ꯇꯥꯔꯕ ꯂꯥꯏꯒꯤ ꯃꯤꯇꯝꯁꯨ ꯑꯃꯨꯛ ꯃꯥꯡꯈꯤꯅꯤ ꯍꯥꯏꯅ ꯅꯨꯄꯤꯗꯨꯅ ꯂꯥꯏꯄꯨ ꯄꯨꯛꯅꯣꯏꯒ ꯃꯣꯏ ꯑꯅꯤ ꯑꯩꯅ ꯂꯩꯃꯥꯡꯗ ꯎꯔꯣꯟ ꯇꯨꯝꯂꯤꯉꯩꯗ ꯋꯥꯔꯤ ꯁꯥꯈꯤꯕꯅꯤ ꯁꯣꯝꯅ ꯀꯨꯁꯨꯝꯒ ꯈꯦꯗꯥꯒꯗꯨ ꯄꯨꯛꯅꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯨꯁꯨꯝꯅ ꯇꯥꯗ ꯂꯥꯏꯁꯪꯗꯣ ꯐꯤꯅ ꯈꯟꯖꯤꯜꯂꯝꯂꯕꯅꯤ ꯀꯔꯤꯁꯨ ꯄꯥꯈꯠꯄ ꯇꯧꯔꯅꯨ ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯊꯦꯝꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅꯤꯅꯦ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯥꯗꯤ ꯃꯥꯗꯤ ꯂꯥꯏꯔꯗꯅ ꯏꯆꯥꯅꯨꯄꯤꯁꯦ ꯉꯁꯤ ꯐꯥꯎꯕ ꯊꯦꯝꯕ ꯌꯥꯗ꯭ꯔꯦꯅꯦ ꯊꯥ ꯑꯃ ꯂꯥꯏꯊꯣꯡ ꯂꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯇꯥꯗ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯕꯦꯝꯃꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯇꯝ ꯑꯃ ꯁꯤꯡꯂꯁꯤ ꯎꯅ ꯁꯥꯕ ꯃꯤꯇꯝ ꯁꯛꯐꯝ ꯑꯃ ꯁꯥꯍꯜꯂꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯌꯥꯍꯜꯂꯁꯤ ꯑꯗꯨꯒ ꯂꯥꯏꯁꯪꯗ ꯊꯝꯂꯁꯤ ꯏꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯅ ꯊꯥ ꯑꯃ ꯄꯣꯊꯥꯒꯦ ꯀꯣꯏꯕ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯗꯨꯅ ꯏꯆꯥꯅꯨꯄꯥꯅ ꯁꯦꯟꯅꯖꯔꯁꯅꯨ ꯃꯇꯝ ꯈꯔ ꯂꯥꯏꯁꯪꯒꯤ ꯂꯥꯏꯄꯨꯗꯨꯁꯨ ꯇꯣꯂꯨꯝꯗ ꯁꯤꯟꯅꯔꯣ ꯃꯥꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯨꯞꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤꯕꯅꯤ ꯎꯅ ꯁꯥꯕ ꯂꯥꯏ ꯁꯦꯟꯅꯕꯕꯨ ꯁꯦꯟꯅꯖꯔꯁꯅꯨꯗ ꯅꯠꯇ꯭ꯔꯣ ꯃꯄꯥ ꯈꯦꯗꯥꯅ ꯁꯤꯟꯕ ꯂꯥꯡꯕ ꯍꯩꯕ ꯃꯃꯥꯅꯤ ꯃꯃꯥꯅ ꯁꯤꯟꯕꯗ ꯃꯥꯏ ꯄꯥꯛꯈꯤꯗꯕ ꯀꯔꯝꯕ ꯊꯕꯛ ꯂꯩꯈꯤꯕꯒꯦ ꯇꯥꯗ ꯊꯥ ꯑꯃꯗꯣ ꯏꯆꯥꯅꯨꯄꯤꯗꯣ ꯀꯣꯏꯊꯣꯛꯍꯜꯂꯣ ꯃꯗꯨꯁꯨ ꯇꯥꯗꯅ ꯌꯥꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯥꯏ ꯅꯨꯄꯤ ꯁꯥꯕ ꯇꯣꯛꯑꯒꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯈꯦꯗꯥꯗꯨ ꯀꯨꯁꯨꯝꯗ ꯃꯤꯆꯤ ꯑꯃ ꯁꯠ ꯂꯥꯎꯅ ꯈꯠꯆꯤꯜꯂꯤ ꯄꯨꯛꯅꯣꯏꯅ ꯏꯆꯥ ꯁꯥꯎꯍꯟꯕ ꯌꯥꯗꯦ ꯅꯣꯏ ꯑꯅꯤꯁꯨ ꯅꯆꯥ ꯊꯦꯝꯃꯨ ꯅꯆꯥꯅꯨꯄꯥ ꯊꯦꯝꯕꯗ ꯏꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯁꯤꯜꯂꯝꯃꯨ ꯑꯗꯣ ꯅꯆꯥꯅꯨꯄꯥꯅꯕꯨ ꯏꯆꯥꯅꯨꯄꯤꯕꯨ ꯉꯥꯛ ꯁꯦꯜꯅꯍꯟꯕꯗꯨꯕꯨ ꯌꯥꯔꯒꯗ꯭ꯔꯣ ꯈꯦꯗꯥꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯅ ꯁꯦꯟꯅꯧ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯥꯟꯅꯗꯦ ꯃꯃꯥ ꯂꯥꯏꯒꯤ ꯃꯤꯇꯝꯗꯣ ꯁꯥꯍꯜꯂꯨꯔꯁꯤ ꯂꯥꯎ ꯏꯕꯦꯝꯃꯒꯤ ꯃꯄꯥ ꯇꯥꯗꯁꯨ ꯌꯥꯎꯗꯕ ꯌꯥꯎꯔꯣꯏꯀꯣ ꯇꯥꯗꯅ ꯏꯆꯥꯅꯨꯄꯤꯒꯤ ꯁꯛꯐꯝꯗꯣ ꯇꯥꯛꯂꯒ ꯁꯦꯝꯍꯟꯒꯗꯧꯔꯤꯕꯅꯤ ꯁꯣꯝꯅ ꯇꯣꯂꯨꯝꯃꯨꯗꯨ ꯂꯥꯏꯄꯨ ꯑꯣꯏꯍꯟꯕꯗꯒꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯅꯤꯗꯅ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯃꯍꯩ ꯆꯥꯏ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯏꯅ ꯆꯥꯟꯕꯤꯔꯦ ꯑꯩ ꯂꯥꯏꯄꯨ ꯑꯣꯏꯔꯦ ꯀꯅꯥ ꯈꯔ ꯂꯥꯛꯏ ꯅꯣꯏ ꯂꯥꯛꯂꯕ꯭ꯔꯥ ꯆꯪꯉꯧ ꯅꯣꯡꯃ ꯁꯒꯣꯜꯒꯤ ꯗꯣꯂꯥꯏ ꯑꯃꯗꯅꯤ ꯂꯥꯡꯉꯝꯕꯗꯨ ꯗꯣꯂꯥꯏꯗ ꯊꯧꯔꯒ ꯂꯩꯔꯥꯡꯅ ꯇꯣꯡꯂꯤꯕꯗꯣ ꯑꯁ ꯁꯤꯕꯨ ꯁꯒꯣꯜ ꯗꯣꯂꯥꯏꯅꯤ ꯇꯣꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯂꯩꯔꯥꯡ ꯗꯣꯂꯥꯏꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯀꯥꯡꯈꯣꯡꯅꯤꯅ ꯐꯟꯐꯥ ꯄꯪꯆꯣꯡꯗ ꯆꯣꯡꯕꯁꯦ ꯁꯤꯗꯤ ꯆꯈꯥꯒꯣ ꯂꯣꯏꯅ ꯇꯜꯂꯒ ꯇꯥꯍꯧꯔꯅꯤ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯗꯣꯂꯥꯏ ꯊꯧꯕ ꯑꯩꯗꯨꯝ ꯏꯀꯥꯏꯔꯩꯀꯣ ꯅꯪꯗꯤ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕ ꯂꯥꯏꯗ ꯀꯠꯂꯛꯄ ꯄꯣꯠꯅꯕꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯗꯣꯏꯅꯣ ꯑꯗꯥꯏꯅꯁꯨ ꯍꯥꯏꯒꯅꯨ ꯂꯥꯏꯗ ꯀꯠꯄ ꯄꯣꯠꯇꯤ ꯑꯐꯕ ꯉꯥꯛꯇ ꯀꯠꯄꯅꯤ
ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯗꯅ ꯈꯥꯝꯃꯒ ꯊꯝꯕꯒꯤ ꯎꯁꯤꯡꯁꯦ ꯁꯨꯝ ꯆꯥꯕꯒꯤ ꯃꯈꯣꯜ ꯊꯣꯛꯄ ꯑꯣꯏꯗꯣꯏꯅꯤ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ, ꯑꯗꯣ ꯗꯣꯂꯥꯏꯒ ꯑꯁꯤꯗꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯅꯤ꯫ ꯑꯣ, ꯂꯝꯄꯥꯛ ꯃꯌꯥꯏꯁꯤꯗ ꯁꯒꯣꯜ ꯗꯣꯂꯥꯏ ꯊꯧꯕꯁꯦ ꯑꯁ ꯅꯨꯡꯁꯤꯁꯦ꯫ ꯏꯕꯨꯡ ꯑꯩ ꯂꯦꯞꯈꯠꯂꯦꯀꯣ꯫ ꯂꯩꯁꯥꯕꯤ ꯇꯨꯅꯤꯀꯣ, ꯐꯖ ꯂꯦꯞꯄꯨꯀꯣ꯫ ꯍꯣꯏ ꯏꯕꯨꯡ, ꯑꯗꯣ ꯏꯕꯨꯡ ꯁ꯭ꯋꯥꯏꯗ ꯈꯥꯝꯃꯒ ꯉꯥꯏꯍꯥꯛꯇ ꯐꯝꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯈꯥꯝꯁꯤ꯫ ꯃꯣꯏ ꯑꯅꯤꯗꯨ ꯑꯅꯦꯝꯕ ꯑꯀꯣꯛꯄ ꯆꯤꯡꯗꯨ ꯃꯆꯥ ꯑꯃꯗ ꯐꯝꯂꯤ ꯂꯥꯡꯉꯝꯕꯅ꯫ ꯎꯁ, ꯅꯨꯡꯁꯤꯠꯁꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ꯫ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯅꯤꯡꯁꯤꯡꯂꯛꯏꯗ꯫ ꯏꯕꯨꯡ, ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯀꯣꯏꯕ ꯆꯠꯄꯁꯤꯅꯤ꯫ ꯑꯍꯥꯡꯕ ꯃꯐꯝ, ꯅꯨꯡꯁꯤꯠ ꯍꯛꯆꯥꯡꯗ ꯍꯨꯔꯨ ꯍꯨꯔꯨ ꯍꯨꯝꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ꯫ ꯏꯕꯨꯡ, ꯇꯨ ꯑꯥꯗ ꯂꯝꯄꯥꯛ ꯃꯈꯥꯗ ꯇꯥꯔꯤꯕꯁꯦ ꯀꯔꯤ ꯎꯆꯦꯛꯅꯣ? ꯂꯥꯡꯉꯝꯕꯗꯨ ꯂꯩꯔꯥꯡꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕꯗꯨ ꯌꯦꯡꯂꯒ, ꯑꯥꯗ ꯁꯤꯔꯣ, ꯋꯥꯏꯅꯨ ꯍꯥꯏꯗꯣ ꯁꯤꯅꯤ꯫ ꯑꯣ, ꯃꯁꯥꯁꯦ ꯂꯣꯏꯅ ꯐꯟꯗꯣꯔꯛꯑꯦ, ꯇꯨ ꯌꯦꯡꯉꯣ ꯏꯕꯨꯡ꯫ ꯂꯩꯔꯥꯡꯗꯨ ꯂꯥꯡꯉꯝꯕꯒꯤ ꯃꯁꯥꯗꯨ ꯄꯥꯏꯔꯒ ꯀꯟꯅ ꯅꯣꯝꯂꯤ꯫ ꯂꯥꯡꯉꯝꯕꯁꯨ ꯅꯣꯛꯂꯒ ꯎꯆꯦꯛꯁꯤꯡꯗꯨꯗ ꯌꯦꯡꯂꯤ꯫ ꯂꯥꯡꯉꯝꯕꯗꯨ ꯃꯇꯣꯝꯇ, ꯁꯤꯗꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯊꯧꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯩꯒꯤ ꯊꯃꯣꯏ ꯃꯄꯥꯟꯗ ꯆꯣꯡꯊꯣꯔꯛꯀꯗꯧꯔꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯖꯒꯣꯏ ꯁꯥꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯍꯩ ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡꯉꯛꯀꯅꯨꯅꯦ꯫ ꯅꯕꯨꯡꯁꯦ ꯅꯨꯡꯁꯤ ꯏꯔꯥꯡ ꯍꯧꯍꯟꯒꯅꯨꯅꯦ꯫ ꯅꯪ ꯉꯁꯤ ꯑꯩꯅ ꯌꯨꯝꯂꯣꯝꯗ ꯄꯨꯈꯤꯅꯤꯁꯦ꯫ ꯂꯩꯔꯥꯡꯗꯨ ꯃꯇꯣꯝꯗ ꯂꯦꯞꯄꯒ ꯃꯈꯣꯠ ꯑꯅꯤ ꯇꯤꯡꯊꯣꯛꯂꯒ, ꯑꯁ ꯑꯩ ꯂꯥꯏꯒ ꯑꯣꯏꯕꯁꯦ ꯂꯣꯏꯇꯣꯛꯅꯤꯡꯉꯦꯗ꯫ ꯑꯩ ꯃꯤ ꯑꯣꯏꯅ ꯑꯃꯨꯛ ꯂꯩꯅꯤꯡꯉꯤ꯫ ꯂꯩꯔꯥꯡꯅ ꯂꯦꯞꯄꯒ ꯀꯟꯅ ꯂꯥꯎꯕꯗꯨꯗ ꯋꯥꯏꯅꯨꯁꯤꯡꯗꯨꯁꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯀꯨꯞꯇꯨꯗ ꯃꯂꯪꯕꯒꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯂꯩꯔꯥꯡꯗ ꯈꯪꯍꯧꯗꯅ ꯍꯨꯝꯖꯤꯜꯂꯛꯏ꯫ ꯂꯩꯔꯥꯡꯗꯨ ꯂꯣꯡꯅ ꯍꯥꯏꯊꯔꯛꯏ꯫ ꯂꯥꯡꯉꯝꯕꯁꯨ ꯁꯠ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯩꯔꯥꯡꯗꯨ ꯑꯣꯛꯂꯒ, ꯎꯁ, ꯅꯪ ꯑꯩꯅ ꯑꯣꯛꯑꯝꯗ꯭ꯔꯕ? ꯑꯣꯍꯣ, ꯇꯨ ꯁꯟꯊꯤ ꯆꯕꯥꯝ ꯂꯩꯔꯤꯁꯦ ꯁꯤꯗ ꯅꯃꯥꯏꯗꯣ꯫ ꯑꯣ ꯏꯕꯨꯡ, ꯑꯁꯤꯁꯦ ꯁꯟꯊꯤ ꯀꯧꯕ꯭ꯔꯣ? ꯁꯟꯊꯤ ꯍꯥꯏꯔꯤꯗꯣ ꯁꯤꯁꯤꯅꯤ꯫ ꯑꯗꯨꯒ ꯁꯟꯊꯤꯁꯤꯕꯨ ꯐꯥꯏꯗꯣꯛꯂꯤꯕꯁꯤꯅ ꯇꯨ ꯑꯥꯗ ꯂꯩꯔꯤꯕꯁꯤꯅꯤ, ꯁꯟꯕꯤ ꯍꯥꯏꯔꯤꯕꯗꯣ꯫ ꯏꯕꯨꯡ, ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ? ꯏꯕꯨꯡꯅ ꯑꯩꯈꯣꯏ ꯂꯥꯏꯁꯪꯗ ꯂꯥꯛꯏꯁꯦ ꯑꯩ ꯈꯨꯔꯨꯝꯕꯒꯤꯔꯣ? ꯂꯥꯡꯉꯝꯕꯗꯨ ꯃꯇꯣꯝꯇ, ꯑꯄꯥꯝꯕ ꯅꯨꯄꯤ ꯀꯣꯏꯒꯦ ꯍꯥꯏꯔꯗꯤ ꯑꯣꯏꯗ ꯄꯥꯗꯕ ꯈꯔꯁꯨ ꯉꯥꯡꯕ ꯇꯥꯕꯅꯤ꯫ ꯍꯣꯏ, ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯖꯩ ꯈꯜꯂꯛꯄꯁꯦ ꯀꯨꯏꯔꯦ꯫ ꯏꯕꯨꯡ, ꯑꯗꯥꯏ ꯍꯥꯏꯒꯅꯨ, ꯐꯠꯇꯤ꯫ ꯀꯔꯤ ꯐꯔꯣꯏꯗꯣꯏꯅꯣ? ꯑꯩꯅ ꯄꯥꯝꯖꯕ ꯂꯥꯏꯗ ꯈꯨꯔꯨꯝꯖꯕꯕꯣ? ꯑꯩꯗꯤ ꯂꯥꯏ ꯅꯠꯇꯦ, ꯃꯤꯅꯤ꯫ ꯑꯗꯣ ꯂꯩꯔꯥꯡ, ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯃꯤꯠꯇ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯑꯗꯨꯝ ꯎꯏ ꯈꯜꯂꯤ꯫ ꯑꯗꯥꯏꯅꯁꯨ ꯈꯟꯅꯨ, ꯑꯩꯗꯤ ꯃꯤꯅꯤ, ꯏꯆꯝ ꯆꯝꯕ ꯃꯤꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗꯗꯤ ꯅꯪꯕꯨ ꯂꯥꯏꯗꯧ ꯂꯥꯠꯂꯒ ꯊꯝꯃꯤ ꯂꯩꯔꯥꯡ꯫ ꯀꯩꯒꯤ ꯊꯝꯃꯤꯕ? ꯄꯥꯈꯪ ꯑꯃꯅ ꯂꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯄꯥꯝꯖꯔꯨꯕꯒꯤ꯫ ꯑꯁ, ꯏꯕꯨꯡꯒꯤꯁꯤꯗꯤ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯔꯦ꯫ ꯀꯔꯤꯅꯣ ꯏꯆꯜ? ꯑꯩꯒꯤ ꯗꯣꯡ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯏꯆꯜꯒꯤ ꯊꯃꯣꯏꯗ ꯗꯪ ꯌꯩꯔꯕꯣ? ꯑꯗꯨꯗꯤ ꯈꯪꯗꯦ, ꯑꯗꯣ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ꯫ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯂꯩꯔꯥꯡ? ꯃꯇꯝ ꯃꯥꯡꯍꯟꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ꯫ ꯑꯩꯗꯤ ꯈꯪꯗꯦ ꯏꯕꯨꯡ꯫ ꯈꯪꯉꯣ ꯀꯩꯗꯧꯕꯒꯤ ꯏꯆꯜ? ꯑꯩꯁꯨ ꯁꯛꯇꯤ ꯄꯥꯎꯅꯣꯞ ꯅꯣꯞꯇꯕꯅꯤ꯫ ꯅꯣꯏꯒꯤ ꯄꯥꯕꯨꯡꯅ ꯂꯥꯏ ꯃꯥꯜ ꯍꯥꯏꯔꯤꯗꯨꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯅꯉꯣꯟꯗꯒꯤ ꯆꯥꯡꯁꯦ ꯏꯇꯥ ꯇꯥꯔꯝꯃꯣꯏꯗ꯫ ꯏꯁ, ꯑꯩꯁꯨ ꯅꯪ ꯄꯥꯝꯃꯤꯉꯣ꯫ ꯍꯥꯏꯕ ꯏꯀꯥꯏꯕꯒꯤ ꯁꯨꯝ ꯇꯧꯕꯅꯤꯀꯣ꯫ ꯑꯁ, ꯏꯀꯥꯏꯍꯦ꯫ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯣꯏ ꯑꯅꯤꯗꯨ ꯌꯥꯝ ꯏꯀꯥꯏꯅꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯃꯤꯟꯅꯩ꯫ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯂꯥꯡꯉꯝꯕꯒ ꯂꯩꯔꯥꯡꯒꯗꯨ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯒꯤ ꯊꯃꯣꯏꯒꯤ ꯃꯔꯥ ꯂꯥꯡꯉꯝꯕꯒꯤ ꯊꯃꯣꯏꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯡꯉꯝꯕꯒꯤ ꯊꯃꯣꯏꯒꯤ ꯃꯔꯥꯗꯤ ꯂꯩꯔꯥꯡꯒꯤ ꯊꯃꯣꯏꯗ ꯃꯥꯡꯖꯧꯅꯅ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯂꯕꯅꯤꯅ ꯃꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯥꯒꯤ ꯃꯔꯤ ꯃꯔꯥꯡ ꯌꯦꯠꯁꯤꯟꯅꯔꯤꯉꯩ ꯂꯥꯏꯁꯪꯂꯣꯝꯗ ꯇꯣꯂꯨꯃꯨꯗꯨꯗꯤ ꯎꯅ ꯁꯥꯕ ꯂꯩꯔꯥꯡꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯇꯝꯗꯨ ꯍꯦꯛ ꯎꯕꯒ ꯎꯒꯤ ꯂꯩꯔꯥꯡꯗꯨ ꯊꯥꯡꯒ ꯄꯨꯈ꯭ꯔꯒꯦ ꯆꯞ ꯌꯨꯡꯅ ꯅꯤꯡꯈ꯭ꯔꯦ꯫ ꯇꯣꯂꯨꯃꯨꯗꯨ ꯀꯨꯁꯨꯝꯅ ꯈꯟꯖꯤꯜꯂꯒ ꯊꯝꯂꯤꯕ ꯐꯤꯖꯪꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯂꯒ, ꯀꯔꯤꯒꯤ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯅꯣ? ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯤ ꯂꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯌꯦꯡꯍꯧꯗꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯌꯦꯡꯉꯨ ꯍꯥꯏꯕꯅꯣ? ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯂꯥꯏꯄꯨꯁꯦ ꯍꯧꯖꯤꯛꯇꯤ
ꯑꯩꯅ ꯑꯣꯏꯔꯕꯅꯤꯅ ꯂꯥꯏꯁꯪꯁꯦ ꯑꯩꯒꯤ ꯀꯨꯁꯤꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯕꯨ ꯉꯥꯏꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯇꯨꯇꯣ ꯇꯣꯂꯃꯨ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯌꯨꯛꯇ 이루ꯖꯕ ꯆꯥꯔꯒ 이루ꯗꯤ ꯂꯨꯖꯗꯅ ꯐꯗꯤ ꯀꯟꯊꯣꯛꯂꯒ ꯂꯥꯏꯁꯪ ꯁꯦꯡꯗꯣꯛꯂꯤꯕꯗꯣ ꯇꯣꯂꯨꯝꯕꯗꯨ ꯋꯥꯊꯤ ꯉꯥꯡꯅ ꯉꯥꯡꯅ ꯐꯤꯖꯪꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯄꯒ ꯂꯥꯏ ꯁꯥꯕꯤ ꯂꯩꯔꯥꯡꯗꯨ ꯅꯣꯛꯐꯦ ꯇꯧꯅ ꯐꯤꯖꯪ ꯃꯔꯨꯝꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯣꯂꯨꯝꯕꯗꯤ ꯃꯀꯣꯛꯇ ꯌꯣꯝꯄꯥꯛꯅ ꯌꯥꯟꯊꯔꯛꯄꯒꯨꯝꯅ ꯃꯁꯥꯗꯨ ꯃꯁꯤ ꯂꯦꯡꯗꯅ ꯂꯦꯞꯄꯒ ꯂꯩꯔꯥꯡꯗ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗꯨ ꯇꯣꯂꯨꯝꯕꯗꯨ ꯎꯅ ꯁꯥꯕ ꯂꯩꯔꯥꯡꯒꯤ ꯃꯤꯇꯝꯗꯨ ꯃꯅꯪꯒꯅ ꯄꯣꯔꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯄꯨꯔꯛꯂꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯌꯥꯡꯆꯤꯛ ꯌꯥꯡꯕꯅꯤ ꯍꯧꯖꯤꯛꯅ ꯄꯨꯛꯂꯝ ꯂꯨꯝꯈꯠꯂꯛꯏꯕꯁꯤꯕꯨ ꯂꯥꯏ ꯅꯨꯄꯤꯁꯤꯕꯨ ꯃꯤ ꯑꯣꯜꯂꯛꯂꯕ ꯖꯥꯠꯂ ꯅꯠꯇꯦ ꯑꯩꯅ ꯊꯦꯡꯉꯨꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅꯤꯡꯂꯕ ꯖꯥꯠꯂ ꯃꯁꯤꯒꯤ ꯂꯥꯏ ꯅꯨꯄꯤꯁꯤꯕꯨ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯈ꯭ꯋꯥꯡꯗ ꯈꯨꯠꯀꯨꯝꯕ ꯑꯃꯅ ꯀꯣꯜꯂꯛꯄꯒꯨꯝ ꯇꯧꯈꯤꯕꯗꯣ ꯂꯥꯏ ꯅꯨꯄꯤꯁꯤ ꯃꯤ ꯑꯣꯜꯂꯛꯂꯕ ꯖꯥꯠꯂ ꯑꯁ ꯃꯁꯛ ꯈꯨꯐꯖꯁꯤꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯀꯥꯎꯗ ꯇꯥꯡꯈ꯭ꯔꯒꯦ ꯑꯗꯨꯒ ꯂꯥꯏ ꯅꯨꯄꯤꯁꯦ ꯃꯤ ꯅꯨꯄꯤ ꯑꯣꯟꯗ꯭ꯔꯤ ꯐꯥꯎꯕ ꯊꯧꯒꯜ ꯇꯧꯔꯒꯦꯗ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯂꯝꯕꯗꯨ ꯈꯪꯌꯥꯡ ꯑꯃꯨꯛ ꯌꯥꯝꯈꯠꯂꯛꯏꯅꯦ ꯅꯣꯡꯉꯥꯟꯕꯒ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯨꯛꯅꯣꯏꯒꯤ ꯂꯥꯏ ꯐꯖꯕꯤ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯋꯥ ꯁꯟꯗꯣꯛꯅꯔꯦ ꯄꯨꯛꯅꯣꯏꯗꯤ ꯂꯩꯆꯪ ꯃꯃꯥꯡꯗ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯐꯝꯂꯤ ꯀꯨꯁꯨꯝꯗꯨ ꯃꯃꯤꯠꯇ ꯂꯥꯎꯊꯣꯛꯂꯒ ꯐꯝꯂꯤ ꯈꯦꯗꯥꯁꯨ ꯂꯩꯁꯪ ꯃꯅꯨꯡꯗ ꯆꯪꯗꯅ ꯀꯔꯤ ꯀꯔꯤꯅꯣ ꯐꯛꯇꯨꯅ ꯊꯤꯔꯤ ꯑꯗꯨꯒ ꯂꯥꯏ ꯅꯨꯄꯤꯗ ꯉꯥꯎꯖꯕ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯂꯩꯃꯥꯡꯗ ꯎꯞꯇꯨꯅ ꯍꯤꯞꯂꯒ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯅꯔꯤ ꯇꯥꯟꯖꯥꯗꯣ ꯂꯩꯔꯥꯡꯒ ꯂꯪꯉꯝꯕꯒꯗꯨ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯃꯈꯣꯟ ꯏꯊꯣꯛ ꯊꯣꯛꯅ ꯇꯞꯅ ꯊꯧꯖꯤꯜꯂꯛꯏ ꯄꯨꯛꯅꯣꯏꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯗꯨ ꯎꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯂꯩꯔꯥꯡꯗꯨ ꯗꯣꯂꯥꯏꯗꯩ ꯀꯨꯝꯊꯔꯛꯄꯒ ꯄꯥꯕꯨꯡ ꯂꯥꯏ ꯍꯨꯔꯥꯟꯈ꯭ꯔꯦꯕ ꯍꯣꯏꯅꯦ ꯂꯥꯏ ꯐꯖꯕꯤꯗꯨ ꯍꯨꯔꯥꯟꯈ꯭ꯔꯦꯅꯦ ꯂꯥꯡꯉꯟꯕꯅ ꯁꯒꯣꯜ ꯗꯣꯂꯥꯏꯗꯒꯤ ꯂꯥꯏꯗꯣ ꯃꯤ ꯑꯣꯜꯂꯛꯂꯕ ꯖꯥꯠꯅꯤ ꯊꯋꯥꯏ ꯄꯥꯜꯂꯛꯂꯕ ꯖꯥꯠꯅꯤ ꯑꯗꯩꯗꯤ ꯃꯥꯅ ꯄꯥꯝꯖꯕ ꯂꯩꯕꯨ ꯇꯣꯂꯨꯝꯕꯗ ꯆꯦꯟꯈ꯭ꯔꯦ ꯂꯥꯏ ꯅꯨꯄꯤꯗ ꯉꯥꯎꯖꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯦ ꯂꯥꯡꯉꯝꯕꯅ ꯃꯌꯥꯝ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯃꯤꯅ ꯎꯕ ꯉꯝꯕꯗꯣ ꯃꯗꯨ ꯑꯩꯒꯤ ꯃꯤꯅ ꯎꯕ ꯉꯝꯕ ꯂꯥꯏꯅꯤ ꯂꯥꯏꯒꯤ ꯃꯁꯛ ꯂꯩꯇꯦ ꯃꯌꯥꯝ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ ꯍꯧꯖꯤꯛ ꯂꯥꯏꯁꯪꯁꯤꯗ ꯂꯥꯏꯄꯨ ꯑꯁꯦꯡꯕꯅ ꯑꯅꯧꯕ ꯂꯥꯏ ꯐꯖꯕ ꯑꯃ ꯑꯃꯨꯛ ꯊꯝꯂꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯂꯩꯄꯨꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ 이비에ම ꯂꯩꯔꯥꯡ ꯍꯥꯏꯕꯗꯤ ꯅꯍꯥꯟ ꯃꯈꯩ ꯃꯤꯔꯝꯗ ꯂꯩꯔꯨꯕꯗꯒꯤ ꯑꯩꯅ ꯂꯧꯔꯒ ꯄꯨꯔꯛꯂꯕ ꯂꯩꯄꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯅ ꯅꯨꯄꯤ ꯂꯩꯄꯨ ꯑꯣꯏꯅ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯊꯧꯒꯜ ꯐꯪꯂꯅꯤ ꯉꯁꯤꯗꯒꯤ ꯂꯥꯏ ꯃꯥꯡꯈꯤꯕꯒꯤ ꯀꯞꯅ ꯂꯥꯎꯅ ꯇꯧꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨ ꯂꯩꯔꯥꯡꯒꯤ ꯃꯁꯛ ꯎꯕꯗ ꯍꯦꯟꯅ ꯉꯥꯎꯅꯕ ꯑꯣꯏꯈ꯭ꯔꯦ ꯂꯥꯏ ꯃꯥꯡꯈꯤꯕꯒꯤ ꯑꯋꯥꯕ ꯀꯥꯎꯅꯈ꯭ꯔꯦ ꯂꯩꯔꯥꯡꯗ ꯑꯃꯨꯛ ꯃꯤꯇꯥꯟꯅꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯄꯨꯛꯅꯣꯏꯒꯤ ꯂꯥꯏꯁꯪꯗꯨ ꯍꯥꯟꯅꯒꯤ ꯆꯥꯡꯗꯒꯤ ꯅꯨꯄꯥ ꯃꯁꯤꯡ ꯌꯥꯝꯅ ꯂꯥꯛꯄ ꯍꯦꯟꯒꯠꯂꯛꯏ ꯂꯥꯡꯉꯝꯕ ꯂꯨꯝꯕ ꯂꯥꯛꯄ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯀꯛꯆꯤꯡ ꯏꯟꯕꯒꯨꯝꯅ ꯏꯜꯂꯔꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯅ ꯂꯥꯡꯉꯝꯕꯒꯤ ꯃꯇꯨꯡꯗ ꯐꯝꯂꯒ ꯍꯣꯏꯗ ꯅꯨꯡꯅ ꯁꯥꯕ ꯅꯨꯄꯤꯗꯣ ꯂꯨꯝꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯃꯁꯤꯒꯤ ꯄꯨꯛꯅꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯑꯣꯏꯅ ꯂꯨꯝꯕꯅ ꯐꯔꯅꯤ ꯂꯥꯡꯉꯝꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯩꯔꯥꯡꯗꯨ ꯐꯝꯂꯤ ꯂꯩꯔꯥꯡꯅ ꯂꯥꯡꯉꯝꯕꯒ ꯌꯦꯡꯅꯔꯒ ꯅꯣꯛꯂꯤ ꯇꯁꯦꯡꯕꯒꯤꯗꯤ ꯂꯥꯡꯉꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯅꯍꯥ ꯑꯁꯤꯗꯤ ꯂꯥꯏꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ ꯃꯥꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝ ꯅꯣꯡꯃ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯏꯃꯨꯡꯒ ꯄꯨꯛꯅꯣꯏꯒꯤ ꯂꯥꯏꯁꯪꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗ ꯂꯥꯏ ꯈꯨꯔꯨꯝꯂꯤꯉꯩ ꯂꯩꯔꯥꯡꯒꯤ ꯃꯃꯤꯠꯇ ꯍꯌꯤꯡ ꯄꯥꯏꯁꯤꯟꯈꯤꯕꯗꯒꯤ ꯂꯩꯔꯥꯡꯅ ꯃꯃꯤꯠꯇ ꯃꯈꯨꯠꯅ ꯍꯌꯤꯡ ꯀꯟꯊꯣꯛꯈꯤꯕ ꯑꯃ ꯂꯥꯡꯉꯝꯕꯅ ꯂꯣꯟꯅ ꯎꯈꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯥꯡꯉꯝꯕꯗꯤ ꯂꯩꯔꯥꯡꯗ ꯉꯥꯎꯈ꯭ꯔꯦ ꯂꯩꯔꯥꯡꯒꯤ ꯃꯅꯥꯛꯇ ꯀꯔꯝꯅ ꯌꯧꯁꯤꯒꯦ ꯈꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗꯒꯤ ꯂꯥꯡꯉꯝꯕꯗꯨ ꯂꯥꯏꯌamꯅ ꯅꯤꯡꯖꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯑꯣꯡ ꯂꯧꯈꯤꯕꯅꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯧꯔꯥꯡ ꯃꯥꯏ ꯄꯥꯛꯂꯤ ꯃꯃꯥ ꯐꯥꯎꯕ ꯃꯥꯅ ꯊꯕꯛ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯡꯉꯝꯕꯅ ꯂꯩꯔꯥꯡꯕꯨ ꯐꯪꯖꯗꯨꯅ ꯂꯩꯔꯥꯡꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗꯤ ꯍꯤꯡꯈꯤꯔꯝꯃꯤ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯂꯥꯏꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯃꯔꯥꯏꯕꯛꯅ ꯀꯣꯟꯅꯊꯪꯗ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯕ ꯏꯃꯨꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯇꯦꯝꯕꯤꯁꯨ ꯑꯃꯅꯤ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯇꯦꯝꯕꯤꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯁꯛꯍꯦꯟꯕꯤꯒꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯖꯔꯤ ꯇꯦꯝꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯁꯨꯕ ꯉꯝꯂꯤ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯈꯨꯜ ꯑꯗꯨꯃꯒꯤ ꯁꯟꯕꯨ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯜꯂꯝꯃꯤ ꯑꯗꯨꯒ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯖꯩ ꯑꯩꯅ ꯁꯦꯟꯅꯕ ꯁꯟꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦ ꯅꯨꯃꯤꯠ ꯇꯥꯔꯕꯗꯤ ꯃꯁꯥꯅ ꯈꯪꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦꯅꯦꯁꯦ ꯈꯪꯖꯗꯦꯕ ꯅꯈꯣꯏꯗ ꯁꯦꯟꯅꯕꯗ ꯑꯩꯁꯦ ꯋꯥꯔꯕ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯃꯥꯅ ꯑꯩ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯕꯅꯤ
He Sansing, Horen Karigumba, Imana Tingaiduna, I won't hit Gangaba, Haina Quibu, I know Pugaduni. Nakoina, Wakal Darabadi, a seal nine, what am Loidabani. Sakhen Bina Sansing a dubu, Magi Makonda, Loina Hoizilami, a ray boys in Maduda, Magna Sumnai. Hotada, Tada is an angobisa, Untona Masing Tigre, Mother Sen and a Bohana Badaisa, a wabam oidabani. Haying Sil Pibaganda, soon and the Papiga Dabanico, Lady Nundikai, a high beer. Hotada, Sansia, Sangolo Hizilamabani, Tarina Punzauro, Yumdi Manalek, the Haiduna, Wato Amani. Somdana, Dembina Sakuma to the Saktung Bahugatli, Masila to the Soli. Isanu Piedubo, How's you power like in a Tori percent? Nomina Tajine, Nanalo, go hide, Hajin Hidabani. Ado Yadib, Aina Panangangi, Adubu, Mani, Elode. I get Matabook Sabi Isanu Pisibo, Mama in a Kremnang Narasiki, Wadari the Guaise. Tanzasida, Mapandaki Masana Pina Kore. Ima, Hoima, Ayhale. Masanupina ko bugi konjela dubu tara duna mapana tuna toglay. Masanupina dari to the pam do lady badubu ura duna hangi. Sa yin biya kay dore ting na latli badi. Ay na siya na basan sing do lam yam heli. Nimita dringay da mahim na kagani hay bakang de. Makoy singa dubu makoy ki makol singa duda huijin na buhon na bada ting tribadi. Adu buhay bani nang mukranga na huisin makay doge. Nupi nang asum na amama matamda na yung nansilak pa si. Imagi thang mo ni nungaiti. Nang si, untok na wakal tadi dako. Ima, ay nupi oiraga kay dawragi. Madugi di kay sukan bigan. Nasana mom ay ngonda, kanana su kay sutaw bangam luy. Hey, hadum na hay ganuni nang mo. Ima na nangwa na hay gadabadi, nang asi nupi ni. Kau ganu ko, asita ni. Hoy ba, ay loy na kangin kay dawragi. Ay koy mana, nang ningkiba sinaba ko. Ngang da yari bo. Nang nga kara pangle, adugi sumatagta, yung sida, ima isa kaktan layriba. Kari kumanang na, aswaya ngam toklo, maduda, wagadori basi, ay tanda kaktani. Madu kang nasa, pare, nakuna kuto, pukri da sa tunham dogluro, aduga, imong desango. Ima, ay ko kinamidangi sa putong krabo. Hawzik thong di na taram libani. Nang namuhalak masida, among opan na toraba. Isa saklama mani, ima to na thongagi. Ado ima, isang hawba thong siko, hawba sada ba kuiri, saksuyam na lami ba? Hoy. Sakyan bihawga tu na, pukri rom da sakri, tembisu, imong da sanglay. Jakom mo do sangag tu na pamtay, mahaki wakal da kali. Ay na di layta ba nina, ingkol da palamba, hanggang na karasi, hekta thong silagay hay na tawbo ni. Ay gisa na piyasi na di, hawba isang saning hay na hay. Ay bu, asumo hanggang masibu, thong mo tarig dranet. Hore isa na hauti, saning di ay nahanap labadi, kamdaw ba? Ay kaya amatapog sabi isa na pisi, marabok thong na suti krabani. Mahaki mapado na, hawzik suhing lamu oira padi, isa kaya awat pa amataliram loy da padi. Kangtri, taibang siya mamapumahak na, larabi may isa kilebak na sila, karamahay na matamli ka ba, iyeng batari. Wana nang nihing mapunsi oy pa na nung mutasarada watrabadi kanduna, apang-apang matabagsuy, apang-apang masay, Larabagi matil na bu kaya mahawrugani, hawdrabasu, hingdabadi yadabanina, jabatay. Tembi na saktong bahawi, hawzikti, saktong baloyri, masan bibagawi. Sakhen, sak loyri, lao ni nang bo, nang musak lami habaday niya, lao. Sakhen bisu, jakom na sanglay, jaksa pamapato da pamtay, tembi na, masan pigi saksarok adupi, tembi kitangmoy da, asum na kali. Isa na suway na hanglak na gani, ay di, kari hay na kunguni tori baside. Sakhen binahiri. Ay ko'y maging sang sidi hanggam ni na. Tembi, kumbangam de tuminalay. Sakhen binamakatari. Ay ko'y magi hanggam sidi niya numit kuding itungi. Nasayag su hanggam, ngarang numidang su, ayuk su, nahan su. Hanggam gi hanggam ngagda ngayri. Sakhen bilay sabi ni ingkalag pumatamgi nungay bahay paduma, magi mapok asida pangdre. Larabi mong napuklubo na maram oy duna adumakwa na mapunsilili. Nung mata, ahawin sang sabo pangsade. Pazabiro siya duna, mataroy singi marakta din mapangsade. Sa hinbina, jakom mahui adugahiri. Hanggam na mo kaya mahawani. Panahawin sang oy rapaso, numi kuding isa silaglabadi, janiyag tabani. Adubo, ay ko'y hindi katay. Hanggam tatang tari.
ꯇꯦꯝꯕꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯏ ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯀꯔꯤꯁꯨ ꯀꯨꯝꯕ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯏꯃꯥ ꯅꯪꯁꯤ ꯆꯥꯎꯔꯗꯅ ꯆꯥꯔꯤꯉꯩꯁꯤꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯌꯦꯡꯈꯠꯂꯛꯏ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯏꯃꯛꯃꯛꯁꯤꯟ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯛ ꯏꯍꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯀꯩꯗꯧꯔꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯁꯛꯍꯦꯟꯕꯤ ꯆꯥꯛ ꯆꯥꯕꯃꯨꯛ ꯂꯦꯞꯄꯤ ꯃꯍꯥꯛꯁꯨ ꯈꯪꯖꯔꯦ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯗ ꯃꯃꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯑꯩꯅ ꯁꯨꯝ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕꯀꯣ ꯏꯆꯦ ꯆꯥꯛꯁꯤ ꯆꯥꯔꯣꯕ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯍꯪꯒꯥꯝ ꯍꯥꯎꯕ ꯏꯟꯁꯥꯡꯁꯦ ꯂꯩꯄꯣꯟꯇꯦ ꯏꯃꯥ ꯌꯥꯝꯅ ꯍꯥꯎꯕ ꯖꯥꯠꯅꯤ ꯇꯨ ꯑꯩꯗꯤ ꯆꯥꯛ ꯆꯥꯕꯒ ꯂꯣꯏꯅ ꯂꯣꯏꯗꯧꯔꯦ ꯏꯃꯥ ꯏꯆꯦ ꯆꯥꯔꯣꯕ ꯁꯛꯍꯦꯟꯕꯤ ꯆꯥꯛꯈꯨꯝꯗꯨ ꯀꯤꯠꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤ ꯃꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯖꯔꯤ ꯇꯦꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯤ ꯑꯍꯥꯎꯕꯕꯨ ꯆꯥꯅꯤꯡꯗꯕ ꯀꯅꯥ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯆꯥꯔꯤꯕꯁꯤꯗꯤ ꯍꯤꯡꯅꯕ ꯑꯁꯤꯗꯒꯤꯅꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯥꯕ ꯆꯤꯟꯖꯥꯛ ꯑꯁꯤꯃꯨꯛ ꯍꯥꯎꯕꯗꯤ ꯃꯥꯂꯦꯝꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯦꯝꯃ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯍꯣꯔꯦꯟ ꯉꯟꯅ ꯍꯟꯕꯤꯔꯛꯎꯀꯣ ꯑꯩꯕꯨꯗꯤ ꯉꯟꯅ ꯍꯜꯂꯛꯀꯅꯤꯌꯦ ꯅꯪꯗ ꯍꯥꯟꯅꯅꯦ ꯉꯟꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯧ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏꯕ ꯀꯥꯎꯔꯣꯏꯕ ꯍꯟꯗꯛꯀ ꯊꯦꯡꯂꯕꯗꯤ ꯅꯪꯅ ꯁꯟ ꯁꯦꯟꯕ ꯆꯠꯄꯗꯣ ꯆꯠꯍꯜꯂꯣꯏꯗꯕꯅꯤ ꯈꯪꯉꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯇꯦꯝꯕꯤ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤꯁꯨ ꯃꯍꯥꯛꯀꯤ ꯁꯟ ꯁꯦꯟꯕꯗꯨꯕꯨ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒ ꯇꯤꯟꯅꯕ ꯃꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯏꯕꯕꯨ ꯁꯟꯁꯤꯡꯗꯣ ꯑꯗꯨ ꯃꯉꯥꯏ ꯃꯈꯣꯏꯅꯕꯨ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯉꯥꯏꯗꯨ ꯂꯩꯔꯝꯂꯒꯅꯤ ꯑꯩ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯅꯔꯝꯃꯅꯤ ꯑꯩꯁꯨ ꯊꯨꯅ ꯆꯠꯈ꯭ꯔꯒꯦ ꯁꯛꯍꯦꯟꯕꯤꯅ ꯃꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯑꯃꯨꯛ ꯊꯨꯅ ꯇꯧꯔꯝꯂꯒ ꯃꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯂꯝꯕꯤꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯆꯠꯂꯤ ꯅꯨꯡꯁꯥꯁꯤꯁꯨ ꯐꯅ ꯁꯥꯒꯠꯂꯛꯂꯤ ꯑꯁꯤꯒꯨꯝꯕ ꯌꯥꯛꯂꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯁꯟ ꯃꯌꯥꯝꯗꯣ ꯁꯦꯟꯗꯨꯅ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯤꯀꯣ ꯂꯥꯏꯔꯕ ꯃꯄꯣꯛ ꯑꯁꯤꯗ ꯄꯣꯛꯂꯨꯕꯅ ꯑꯩꯁꯨ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯃꯊꯟꯇ ꯑꯁꯨꯝ ꯆꯠꯄꯅ ꯆꯤꯡꯌꯥꯗꯨ ꯌꯧꯔꯦ ꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨꯁꯤꯡꯅ ꯆꯤꯡꯌꯥꯗꯨ ꯇꯝꯅ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯂꯝꯄꯥꯛ ꯑꯗꯨꯗ ꯄꯨꯊꯣꯔꯛꯄꯅꯤ ꯃꯗꯨꯗꯒꯤ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯁꯟꯁꯤꯡ ꯑꯗꯨ ꯁꯦꯟꯅꯕꯅꯤ ꯑꯁꯨꯝꯅ ꯃꯤꯒꯤ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯁꯦꯜ ꯈꯖꯤꯛ ꯈꯖꯤꯛ ꯇꯥꯟꯖꯔꯝꯃꯤ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯜꯂꯤꯕ ꯁꯟꯁꯤꯡ ꯑꯗꯨ ꯐꯅꯁꯨ ꯌꯥꯝꯂꯝꯃꯤ ꯍꯩ ꯁꯣꯝꯗ ꯆꯠꯂꯨꯅꯦ ꯅꯈꯣꯏꯕꯣ ꯁꯣꯝꯗ ꯅꯥꯄꯤ ꯃꯌꯥꯝ ꯍꯧꯔꯤꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯆꯥꯎꯅꯦ ꯍꯩꯃ ꯃꯁꯤ ꯑꯉꯧꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯂꯝꯍꯦꯟꯈ꯭ꯔꯦꯗꯀꯣ ꯍꯩꯅꯦꯍꯦ ꯁꯣꯝꯗ ꯆꯠꯂꯨ ꯍꯥꯏꯔꯒ ꯃꯁꯤ ꯃꯈꯣꯏꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅ ꯁꯛꯅꯕ ꯋꯥꯈ꯭ꯔꯕ ꯂꯝꯅ ꯍꯦꯜꯂꯤꯕ ꯑꯃꯨꯛꯁꯨ ꯐꯨꯁꯨ ꯐꯨꯅꯤꯡꯗꯦ ꯇꯧꯕꯅꯤꯅꯦ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯦꯕ ꯑꯩꯅ ꯐꯨꯕꯤꯗꯕꯁꯤꯗ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤꯅꯤ ꯅꯈꯣꯏ ꯁꯛꯍꯦꯟꯕꯤꯅ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯍꯣꯏ ꯍꯣꯏꯗꯨꯅ ꯅꯥꯄꯤ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯅꯥꯄꯤ ꯄꯤꯖꯔꯝꯃꯤ ꯑꯗꯨꯗ ꯍꯧꯔꯤꯕ ꯑꯍꯥꯎꯕ ꯅꯥꯄꯤꯁꯤꯡꯗꯣ ꯆꯥꯖꯧ ꯍꯥꯏꯕꯅꯤꯅꯦ ꯅꯈꯣꯏꯕꯣ ꯑꯄꯪꯁꯤꯡꯁꯤꯗꯤ ꯍꯩ ꯑꯉꯧꯕꯤ ꯃꯗꯨꯗ ꯍꯧꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯎꯀꯣ ꯅꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯃꯁꯤꯒ ꯑꯝꯇ ꯂꯦꯡꯒꯅꯨ ꯃꯗꯨꯗꯒꯤ ꯆꯥꯊꯣꯛꯑꯝꯒꯅꯨꯀꯣ ꯅꯈꯣꯏ ꯃꯌꯥꯝ ꯁꯦꯟꯅꯕꯗ ꯑꯩꯁꯤ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯑꯩ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯄꯣꯊꯥꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯔꯨꯝ ꯂꯥꯡꯕ ꯎꯈꯥ ꯑꯃꯒꯤ ꯃꯈꯥꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯝꯃꯤ ꯑꯗꯨꯒ ꯄꯣꯊꯥꯏ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯐꯧꯕ ꯌꯥꯕ ꯐꯧꯔꯒ ꯎꯔꯨꯝ ꯑꯁꯤ ꯆꯪꯁꯤꯟꯗꯨꯅ ꯐꯝꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯍꯦ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯑꯣꯏꯗꯤ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯀꯅꯥꯅꯕꯨ ꯂꯩꯗꯅ ꯁꯟꯁꯤꯡꯁꯦ ꯍꯨꯔꯥꯟꯕꯤꯒꯅꯤ ꯍꯥꯏꯒꯦ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯄꯣꯊꯥꯈꯤꯒꯦ ꯆꯤꯡꯌꯥꯒꯤ ꯃꯅꯥꯛ ꯑꯣꯏꯕꯅꯤꯅ ꯅꯨꯡꯁꯤꯠꯀ ꯂꯤꯔꯤ ꯁꯤꯠꯄꯅꯤ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯨꯝꯅ ꯎꯈꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯆꯤꯡꯈꯣꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯌꯥꯝ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯈꯨꯠꯇ ꯅꯝꯕꯨ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯕꯣ ꯅꯝꯕꯨ ꯑꯃꯁꯨ ꯀꯟꯅ ꯌꯥꯜꯂꯤ ꯑꯗꯨꯒ ꯀꯟꯅꯁꯨ ꯆꯦꯜꯂꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯪ ꯐꯩꯍꯜꯂꯛꯄꯗ ꯁꯥ ꯀꯩꯅꯒ ꯇꯥꯟꯅꯔꯛꯂꯤꯕ ꯖꯥꯠꯂꯥ ꯑꯣꯟꯊꯣꯛꯅ ꯀꯟꯅꯁꯨ ꯆꯦꯜꯂꯦ ꯍꯥꯏ ꯋꯥꯅꯤ ꯃꯃꯤꯠ ꯑꯗꯨꯅ ꯑꯗꯨꯃꯛ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯈꯥꯎ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯤ ꯆꯦꯟꯅ ꯃꯍꯥꯛꯅ ꯈꯜꯂꯤ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯕꯨ ꯇꯥꯟꯅꯔꯛꯂꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯂꯦ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯍꯤꯡꯅꯕ ꯀꯟꯅ ꯆꯦꯟꯈꯤꯗꯕ ꯌꯥꯗꯦ ꯃꯐꯝ ꯑꯁꯤ ꯃꯇꯪꯒ ꯂꯥꯟꯊꯣꯛꯂꯕꯗꯤ ꯏꯔꯥꯏ ꯂꯥꯏꯔꯗꯕꯅꯤ ꯀꯝꯗꯧꯒꯅꯤ ꯅꯥꯀꯣꯡ ꯑꯁꯤꯅ ꯇꯥꯔꯛꯂꯤꯕ
ꯁꯒꯣꯜꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤꯁꯨ ꯑꯁꯨꯝ ꯁꯨꯝ ꯅꯛꯁꯤꯜꯂꯤ ꯑꯩꯕꯨ ꯆꯦꯟꯊꯣꯛꯄ ꯅꯪꯗꯧꯁꯨ ꯅꯠꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯃꯐꯝ ꯆꯥꯐꯝꯗ ꯑꯩꯁꯦ ꯂꯨꯝꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯃꯤꯍꯨꯜ ꯑꯁꯤꯁꯨ ꯆꯣꯡꯄꯗꯤ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯌꯧꯗꯤ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤ ꯃꯥꯜꯂꯦ ꯃꯍꯥꯛꯀꯤꯁꯦ ꯑꯩ ꯀꯗꯣꯝꯗ ꯆꯦꯟꯁꯤꯟꯅ ꯂꯣꯠꯀꯅꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥꯁꯤꯅ ꯀꯔꯝꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯣꯠꯁꯤꯒꯦ ꯍꯥꯏꯅ ꯃꯃꯤꯠꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯀꯨꯠꯄ ꯃꯐꯝ ꯑꯃ ꯂꯩꯔꯤꯕ ꯀꯣꯝ ꯃꯆꯥꯗꯣꯝꯗ ꯐꯟ ꯆꯣꯡꯊꯈꯤꯔꯝꯃꯤ ꯀꯣꯝ ꯑꯁꯤꯗ ꯄꯥꯛꯊꯗꯨꯅ ꯑꯣꯏꯅ ꯂꯣꯠꯂꯒꯦ ꯃꯁꯤꯅ ꯐꯔꯅꯤ ꯀꯅꯥꯝꯇꯅꯁꯨ ꯎꯔꯔꯣꯏ ꯀꯣꯝ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯗꯨꯅ ꯄꯥꯛꯊꯗꯨꯅ ꯂꯣꯠꯂꯝꯃꯤ ꯎꯈꯥꯗ ꯐꯝꯂꯤꯕ ꯁꯛꯍꯦꯟꯕꯤꯅꯗꯤ ꯅꯨꯄꯥꯗꯨ ꯂꯣꯠꯈꯤꯕ ꯃꯐꯝꯗꯨ ꯎꯍꯧꯔꯝꯃꯤ ꯑꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤꯗ ꯌꯥꯝꯅ ꯀꯟ ꯆꯦꯜꯂꯛꯂꯒ ꯀꯣꯝ ꯑꯁꯤꯗ ꯐꯟ ꯆꯣꯡꯊꯗꯨꯅ ꯂꯣꯠꯈ꯭ꯔꯦꯅꯦꯁꯦ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯅꯕꯨ ꯇꯥꯟꯅꯔꯛꯄ ꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯣꯡꯒꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯃꯪꯒꯜ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗꯅꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯁꯒꯣꯜ ꯀꯧꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯕꯨ ꯊꯤꯔꯤ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯣ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯥꯅ ꯌꯦꯡꯉꯨꯅꯤ ꯀꯣꯅꯨꯡꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯁꯥꯔꯝꯂꯒ ꯁꯅꯥꯒꯤ ꯂꯤꯛꯁꯤꯡꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ ꯈꯪꯉꯣꯏꯗ꯭ꯔꯗꯨꯅ ꯅꯪꯕꯨ ꯍꯦꯛ ꯄꯪꯕꯒ ꯇꯞ ꯇꯞꯃꯈꯩ ꯐꯨꯗꯦꯛꯀꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯕꯨ ꯊꯤꯔꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯀꯣꯟꯅ ꯇꯥꯔꯛꯄꯅꯤ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯍꯨꯔꯥꯟꯕꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯅꯤ ꯃꯍꯥꯛꯅ ꯁꯨꯝ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯧꯗꯣꯔꯛꯄꯅ ꯆꯤꯡꯌꯥꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯁꯟ ꯃꯌꯥꯝꯅꯤꯅꯦ ꯃꯁꯤ ꯂꯩꯔꯤꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯨꯔꯥꯟꯕꯗꯨꯅ ꯂꯨꯝꯗꯨꯅ ꯂꯣꯠꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯃꯍꯥꯛꯇꯣ ꯀꯔꯤꯁꯨ ꯌꯥꯝꯅ ꯂꯥꯞꯅ ꯆꯦꯜꯂꯝꯈꯤꯔꯣꯏ ꯁ꯭ꯋꯥꯏ ꯑꯅꯛꯄꯁꯤꯗ ꯁꯣꯏꯅ ꯂꯩꯔꯝꯈꯤꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯅ ꯁꯟ ꯃꯔꯛ ꯑꯗꯨꯗ ꯂꯨꯝꯕ꯭ꯔꯥ ꯂꯣꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯝꯃꯤ ꯂꯩꯕ ꯎꯗꯦꯅꯦꯁꯦ ꯀꯗꯣꯝꯗꯒ ꯂꯣꯠꯄ ꯖꯥꯠꯅꯣ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯌꯦꯡꯂꯤ ꯁꯣꯝꯗꯅ ꯀꯣꯝ ꯃꯅꯨꯡꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯅ ꯃꯉꯛ ꯈꯖꯤꯛ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯃꯍꯥꯛꯄꯨ ꯊꯤꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯅ ꯑꯩꯕꯨ ꯊꯤꯗꯨ ꯂꯩꯔꯦꯅꯦ ꯀꯣꯛ ꯍꯟꯈ꯭ꯔꯕꯁꯨ ꯌꯥꯕꯁꯤꯗ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯈꯖꯤꯛ ꯑꯁꯤꯗꯪ ꯍꯨꯔꯥꯟꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯒꯦ ꯍꯥꯏꯕꯅꯤꯗ ꯇꯣꯛꯅ ꯐꯠꯇꯦꯗꯀꯣ ꯑꯩꯒꯤ ꯂꯨꯝꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯨꯝꯈꯤꯒꯦ ꯍꯨꯔꯥꯟꯕꯁꯤꯅ ꯑꯃꯨꯛ ꯄꯥꯛꯊꯗꯨꯅ ꯂꯨꯝꯂꯝꯃꯤ ꯎꯈꯥ ꯃꯈꯥꯗꯨꯗ ꯐꯝꯂꯤꯕ ꯁꯛꯍꯦꯟꯕꯤꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯅ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯁꯟꯁꯤꯡ ꯑꯁꯤꯕꯨ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯖꯥꯠꯂ ꯃꯥꯅꯪꯒꯟ ꯑꯁꯦ ꯄꯥꯛꯊꯗꯨꯅꯒ ꯀꯣꯌꯦꯡ ꯌꯦꯡꯉꯤꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯨꯔꯥꯟꯕ ꯉꯛꯇ ꯉꯥꯏꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇꯁꯨ ꯑꯃ ꯂꯣꯠꯈꯤꯕꯗ ꯉꯥꯏꯔꯤ ꯍꯩꯁ ꯁꯣꯏꯗꯅ ꯍꯨꯔꯥꯟꯈꯤꯕ ꯇꯥꯔꯦ ꯑꯩꯅ ꯎꯈꯥꯁꯤꯗ ꯐꯝꯗꯨ ꯂꯩꯔꯤꯕꯁꯦ ꯃꯍꯥꯛꯅ ꯎꯔꯝꯗꯕ ꯇꯥꯏ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯍꯥꯏꯍꯧꯔꯨꯈꯤꯒꯦ ꯋꯥꯈꯜꯗ ꯑꯁꯤ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯍꯦ ꯔꯥꯖꯀꯨꯃꯥꯔ ꯅꯪꯒꯤꯁꯦ ꯁꯟꯁꯤꯡꯁꯤꯕꯨ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤꯕ꯭ꯔꯣ ꯑꯩ ꯂꯩꯔꯤꯕꯁꯤ ꯎꯗꯕ꯭ꯔꯣ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯃꯤꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯅ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯤꯐꯝ ꯑꯗꯨ ꯍꯣꯡꯂꯝꯗꯦ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯌꯥꯗ ꯐꯖꯔꯤꯕ ꯅꯨꯄꯤꯅꯣ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤꯁꯤꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯆꯤꯡꯌꯥꯒꯤ ꯂꯝꯃꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕꯤ ꯎꯅꯔꯕ꯭ꯔꯅꯦ ꯑꯩꯕꯣ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯅꯨꯄꯥꯅꯣ ꯃꯁꯤꯕꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯗꯈꯩ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯔꯥꯖꯀꯨꯃꯥꯔꯗꯨ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ ꯈꯨꯝꯂꯛꯏ ꯇꯥꯖꯩ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅꯣ ꯅꯪꯒꯤꯁꯤꯕꯣ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯅꯠꯆꯗꯦ ꯍꯨꯔꯥꯟꯒꯦ ꯇꯧꯕ ꯅꯠꯆꯗꯦ ꯍꯨꯔꯥꯟꯒꯦ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯔꯕꯗꯤ ꯃꯁꯤꯗ ꯅꯪꯗꯤ ꯀꯔꯤ ꯇꯧꯔꯤꯕ ꯑꯗꯨꯝꯅ ꯑꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯕꯤꯒꯅꯨ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯊꯤꯕꯅꯤ ꯀꯅꯥꯒꯤ ꯍꯨꯔꯥꯟꯕ ꯀꯔꯤꯒꯤ ꯍꯨꯔꯥꯟꯕ ꯊꯤꯔꯤꯕ ꯅꯪꯅ ꯈꯪꯂꯔꯣꯏ ꯁꯛꯍꯦꯟꯕꯤꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯈꯤꯕ ꯅꯨꯄꯥꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯍꯥꯏꯔꯤꯕꯁꯤꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯈꯥꯎ ꯑꯃ ꯀꯟꯅ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤꯕ ꯅꯨꯄꯥꯗꯨꯕꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂ ꯑꯁꯤꯒꯤ ꯀꯣꯝ ꯑꯁꯤꯗ ꯄꯥꯛꯊꯗꯨꯅ ꯂꯩꯈꯤꯕ ꯅꯨꯄꯥꯗꯣ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯍꯪꯉꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕꯗꯤ ꯈꯥꯎ ꯄꯥꯏꯕ ꯍꯨꯔꯥꯟꯕꯗꯨꯔꯣ ꯃꯥꯅꯤ ꯅꯪ ꯈꯪꯕ꯭ꯔꯣ ꯈꯪꯉꯤ ꯃꯍꯥꯛꯇꯨꯕꯨ ꯀꯗꯣꯝꯗ ꯆꯦꯟꯈꯤꯒꯦ ꯁꯛꯍꯦꯟꯕꯤꯅ ꯇꯞꯅ ꯃꯐꯝꯗꯨ ꯇꯥꯛꯏ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯀꯣꯝ ꯃꯆꯥꯁꯦ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯂꯣꯠꯈꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯤ
ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯀꯣꯝ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯩ ꯑꯗꯨ ꯀꯣꯝ ꯑꯗꯨ ꯂꯨꯝꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯕꯨ ꯐꯥꯗꯨꯅ ꯐꯨꯔꯝꯃꯤ ꯍꯨꯔꯥꯟꯕ ꯃꯤꯒꯤ ꯃꯐꯨꯠ ꯃꯔꯛ ꯍꯨꯔꯥꯟꯕ ꯅꯪꯗꯤ ꯑꯁꯨꯝꯅ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨ ꯃꯈꯨꯠ ꯃꯁꯥ ꯑꯃꯠꯇ ꯍꯟꯕ ꯉꯝꯂꯝꯗꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅꯗ ꯐꯨꯔꯛꯄꯗ ꯑꯅꯥꯕ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯖꯗꯦ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯐꯨꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ ꯑꯩ ꯃꯇꯨꯡꯗ ꯇꯧꯖꯔꯣꯏ ꯑꯩꯅ ꯍꯨꯔꯥꯟꯕꯁꯤꯡꯗ ꯃꯁꯤ ꯈꯥꯎꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯃꯇꯨꯡ ꯃꯊꯧ ꯇꯧꯈꯤꯗ꯭ꯔꯥ ꯅꯪ ꯇꯧꯈꯤꯗ꯭ꯔꯣ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯊꯕꯛꯁꯤ ꯇꯧꯔꯝꯂꯕꯗꯤ ꯁꯤꯒꯗꯕꯅꯤ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯃꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯤꯕ ꯈꯥꯎ ꯑꯗꯨꯕꯨ ꯈꯨꯟꯒꯠꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯥꯃꯨꯛ ꯂꯥꯛꯂꯝꯃꯤ ꯏꯆꯜꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯛꯍꯦꯟꯕꯤ ꯀꯧꯏ ꯁꯛꯍꯦꯟꯕꯤ ꯍꯥꯏꯕ ꯐꯖꯩ ꯆꯦꯡꯂꯧ ꯁꯛꯁꯨ ꯁꯛꯍꯦꯜꯂꯤ ꯃꯤꯡꯒ ꯁꯛꯀ ꯆꯞ ꯆꯥꯅꯩ ꯑꯗꯨꯝꯅ ꯑꯩꯕꯨ ꯂꯛꯅꯕꯤꯅꯨ ꯑꯗꯣ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯃꯁꯤꯃꯗꯤ ꯂꯧꯕꯤꯍꯧ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯎ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯗ ꯄꯤ ꯃꯁꯤ ꯂꯧꯁꯤꯜꯂꯨ ꯑꯩ ꯂꯧꯕ ꯉꯝꯖꯔꯣꯏ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯄꯤꯕꯤꯔꯝꯒꯅꯨ ꯑꯩꯅ ꯁꯨꯝ ꯄꯤꯕꯅꯤ ꯀꯔꯤꯒꯤ ꯂꯧꯔꯣꯏꯗꯣꯏꯅꯣ ꯂꯧꯁꯤꯜꯂꯨ ꯑꯩ ꯄꯥꯝꯗꯦ ꯅꯪ ꯑꯗꯨꯝ ꯄꯨꯖꯈꯣ ꯔꯥꯖꯀꯨꯃꯥꯔꯗꯨ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯄꯥꯝꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯤꯔꯤꯅꯤ ꯃꯁꯤꯗ ꯅꯠꯇꯦ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ ꯄꯤꯒꯗꯕ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯁꯤꯕꯤꯔꯝꯒꯦꯁꯦ ꯔꯥꯖꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯗꯨꯗ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯕꯨ ꯁꯤꯕꯤꯔꯝꯃꯤ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦ ꯇꯧꯅ ꯍꯥꯏ ꯌꯥꯝꯅ ꯐꯖꯔꯤꯕꯣ ꯐꯖꯗꯦ ꯀꯩꯁꯨ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯍꯌꯦꯡꯕꯨ ꯂꯥꯛꯀꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯠꯇ ꯅꯪꯅ ꯇꯨꯝꯕꯗ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯨꯀꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯂꯧꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯇꯣꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯀꯔꯤ ꯍꯥꯏꯕ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯩꯅ ꯇꯨꯝꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯨ ꯍꯥꯏꯕ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯒꯗꯣꯏꯅꯣ ꯃꯈꯨꯠꯇ ꯁꯤꯕꯤꯔꯝꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯁꯤꯕꯤꯔꯝꯕ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯣ ꯇꯥꯟꯖꯥꯗꯨꯗ ꯁꯟ ꯑꯃ ꯈꯣꯡꯂꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯋꯥꯈꯜ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯈꯟꯊꯔꯨꯕ ꯇꯧꯗꯨꯅ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯌꯨꯝꯂꯣꯝꯗ ꯍꯣꯏꯒꯠꯄ ꯍꯧꯔꯝꯃꯤ ꯍꯣꯏ ꯏꯇꯥꯎꯁꯤꯡ ꯌꯨꯝꯗ ꯑꯃꯨꯛ ꯀꯥꯟꯅꯔꯁꯤꯀꯣ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯣ ꯆꯠꯂꯣ ꯌꯨꯝꯂꯣꯝꯗ ꯃꯁꯤꯒꯤ ꯑꯉꯧꯕꯤꯁꯦ ꯆꯠꯂꯣ ꯍꯥꯏꯔꯒ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅꯅꯦ ꯑꯗꯨꯝ ꯂꯩꯔ ꯇꯧꯔꯤꯁꯦ ꯍꯩ ꯆꯠꯂꯣ ꯃꯈꯨꯠꯇ ꯄꯥꯏꯕ ꯆꯩ ꯑꯗꯨꯅ ꯁꯟꯁꯤꯡ ꯑꯗꯨꯕు ꯍꯣꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯂꯝꯃꯤ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯦꯟꯕꯤꯅ ꯗꯥꯏꯔꯩꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯄꯕꯨ ꯉꯥꯏꯔꯤ ꯑꯩꯅ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯎ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯃꯃꯥꯏꯒꯤ ꯊꯃꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯍꯜꯂꯤ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯍꯦꯛ ꯍꯜꯂꯛꯇꯦ ꯍꯥꯏꯋꯥꯅꯤ ꯃꯃꯤꯠ ꯑꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯂꯝꯃꯤ ꯇꯦꯟꯕꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯄꯤꯗꯣꯟꯅ ꯍꯤꯡꯕ ꯑꯣꯏꯕꯅ ꯃꯆꯥꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯉꯥꯡꯅ ꯁꯛꯅꯕꯤꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯆꯪꯉꯛꯇꯨꯅ ꯃꯃꯥꯅ ꯐꯝꯂꯤꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥ ꯀꯩ ꯇꯧꯔꯦ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪ ꯉꯥꯏꯔꯤꯕꯅꯤ ꯂꯥꯎ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯀꯣꯟꯅ ꯐꯝꯃꯒꯦ ꯈꯣꯡ ꯈꯨꯠꯁꯦ ꯍꯥꯟꯅ ꯍꯥꯝꯗꯣꯛꯈꯤꯒꯦ ꯀꯣꯟꯅ ꯍꯥꯝꯃꯨ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯁꯤꯗ ꯐꯝꯃꯨ ꯁꯛꯍꯦꯟꯕꯤ ꯃꯃꯥꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯡ ꯊꯥꯡꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯇꯦꯟꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯝꯗ꯭ꯔꯤꯉꯩꯗ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯎ ꯍꯥꯏꯕꯁꯦ ꯅꯪꯅ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯐꯖꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯤꯡꯌꯥꯗꯅꯦ ꯁꯟ ꯁꯦꯝꯕ ꯆꯠꯄ ꯌꯥꯔꯣꯏ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕꯁꯤꯅꯤ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯏꯃꯥ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯃꯥ ꯑꯩꯕꯨ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯏꯟꯗꯕ ꯅꯠꯇ꯭ꯔꯥ ꯁꯤꯗꯒꯤꯗꯤ ꯌꯦꯡꯉꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯣ ꯏꯃꯥ ꯅꯁꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨꯅꯦ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯀꯤ ꯃꯃꯥꯁꯤ ꯇꯁꯦꯡꯅ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯖꯔꯦ ꯑꯗꯨꯅ ꯋꯥ ꯑꯃ ꯈꯨꯝꯅꯤꯡꯂꯨꯗ꯭ꯔꯦ ꯇꯦꯟꯕꯤꯅ ꯁꯥꯎꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯉꯥꯡꯂꯤꯉꯩ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎ ꯄꯣꯛꯂꯗꯨꯅ ꯍꯪꯂꯛꯏ
Nakoi kusatu siriba sanai kudop aduna kadaidagino. Kadaidagi huranu siribano. Hayo. Hey, nang migi mapot huribra nangise. Ha. Nang sibu karanda warang sige. Sing na hayo. Yada lamili mo sanu yengu ni mase. Sakyenbi, ngasay mahaki makutta Rajkumar aduna sibi hiba kudop adubu lauthokpa taseng na kaururi. Aduna siduna dumak mayum dalaklami. Mamana hangliwo pamadubu karamna khumgadabuno haiba mahak khangdre. Tembina mukasu hanglay. Nang monaron thoktabra sing na hayo. Kudop adu kadaidagino. Nang na numit kudingi sanchen mani haidun chatlibadubu migi mapot man huran boina chatlabrani hai nangbo. Napayaw na yu duna nang naibu thausa chibra. Nang na dori matawa sibu karino. Hai, nasinda kum. Sakyenbi na tapna kumse. Ima ge sawado amukta padabi ko. Nasa ay asingwado haisage. Nasa ay huran minati. Asi haraga nasa sinyada oikiba thodok sing adubu loina lidun tamlami aduga makha tare. Nasa ay na haizaribase asimu wapamni. Ima asibu thasabiyo. Nang na uroy kang loy haiduna aingonda nasintiba natra. Pinat patatpi masa nanggubi mada. Lebaki ningthawang bagi masa nupa Rajkumar na sanagi hudap sibirami hairaga ay nahigdat hazagatra. Ay asibu nang nga apang mamini hay na kanbra. Ay ase nang mupoklibi namani ni nama. Ima nasay bu thazabi chibu karigino. Nasay na hazaribu wapampumase asumagagtani. Kapsinaragano nasak adu yengite imungda tuna sangkro. Sakyenbi ni imungda tuna sangkirami tembi na matanta mabukning na solhawi. Mapayaw da yulot pamasada mo kaya wayong sagani ay isa siya huzikti. Mamagi pamda pa o ito buwang gang na pa. Asum na tarakan ay badi nung matapang kalude ko. Ningam kidrita. Tembisu wakala doon ngay na imong dasang kirami. Matanggi na ni tembi na masan pibu yeng doon na hay. Ay nahay bo pamasida nanong sitaway da doon na. Singada mong satlang batara ba ni ay mapagda hay gano. Nang mo yung masidagi tato ka daw ni kamo. Yumsit idalera mo ay katil da sani. Tembi sa tre sa Sakyenbi na mahaki pamunga duda tasino na pamli. Mahak na kali. Ay ima sina handak marang. Ay ko nangali sa kalibasing na sibu kari-karino. Mamangta ang mutangang kida mangagtani. Masay na haisawa pa masibo. Tasadra dun tauribra. Sakyenbi su matoy nung ay zaramde pamunga duda matanda pamdun layri. Mahagi mama na mangonda yamna kanawa hairambado na maram oiraga mamagi mayokta sanchen masalubasu ngamdre. Pare, imana yadaba tabagase ay tawrege yumsida adumak ay lerege. Sakyenbi na amuk mon makada thamliba kudop adubu amuk urami. Ay di kawidana kasi ase Rajkumar do labak aduda lakan na hairambani. Mahang lakpa duda mahang na piramasanay kudop asiso pitokikitaw bani. Mapamadu sa trabani na kari karam tawni kudop ase karamda mapamda mo pitokini. Kudop adugi maramda Sakyenbi wakal kanjing bahawi. Hoida hayeng tungda tingnabuka na pirage masigidi chatlurege. Somdana jingyagi lampak adudani lampak aduda sansing adudi machinjak chadu leiri. Mapam aduda sansen manupa amasu leiri tanja aduda mapam aduda Rajkumar pakang adusu mahaki sagol adubu thaudun laklami. Sagol adu khamduna kumthai mahakti mayimdagi yamna haraw-haraw na laksabani. Ngarangi masak fazabi Sakyenbi do mahakbu ugani khanbada ay kitang wise yamna harawi. Fazabani ko mahaki masak do kadali leiba sanu mahakbo. Rajkumar na Sakyenbi bu leibu ubra haina kuyeng yenglami adubu uba phanglamde. Udini ngarangi na duk fazana ngasise ay lakani haina haramlibudo makawbu sana thoina lakjubu oiridra. Rajkumar na sansen pamadu leiba nupadugi manakta changsin na hanglami. Karigumang tangjagi kariwano hektangbiyo. Masida nahan mo kay sansen ba Sakyenbi leisabi tubu ngasi lakdrabro. Laktri. Kari marongin haibagi. Mahaki mamana ngarangse kudop ama mahang hurali haiduna yam jaibire mani. Aduna sanchen basibusu tokalage haina hairi. Aduna ainu oina ngasidagi sanse amuk senmani. Wafam asibu tabada Rajkumar na matanda sonjay. Mahang huramasu natana aina nusiduna mangona piramlaga. Pare, mahaki mayum doina ay hekta chalurage. Amuk mahak na hangi. Mahaki mayum asibu kadom doi gadabano. Nupaduna
Sakhenbi mayum adubu tai Rajkumar du maki sagol adubu tongkhatuna thuna yana thauduna Sakhenbi mayum tamna laklami asum lakpana yum adu yaurami ngasai ki nupa adun taklakibu yum ado masi soida oirongani hekta changsilagi asi khanduna sangkhirami sumang adu leptuna kawi yum masibu mi kana kana leibage mahangna sumna kawbagi khonjal asi imungda leibi Sakhenbi na tarami kananune mapalda laklibu mi asibo asi khanduna phamundagi haugatuna mapana thoraklami mamit adu yengthoklu matamda ngarangi numita thinakiba Rajkumar aduna leplaga leramlibudu uri madubu ubada magi thamoida langtaknaba ma phawri Rajkumar na hangi kaidore lampakta laktrabadi ai law haikibudo nangbu kawrabro phida thasagi nekhatpiro Sakhenbina mangol adu phida thai Rajkumar na phammi aduga hai nangna laktrabaduda ai noin hekta nangi khogu liraklabani aibu lana sukhanggano ibong amukta lebiram khoko asi haiduna Sakhenbi ni mungdi sangduna sanagi khudop adu lawthoktuna mapanda puthorei adugu Rajkumar da pi ibong isi khudop si pubiko aidi nangi khudop se lawula pusnatana nangi thamoibuni aini lawula libasidi Rajkumar gi wafam asida Sakhenbi du kumpam khangjade makhoi ani ngahak wari sanai madugi tungda Rajkumar na haire ngasigi numit asida aina namu puduna ai ko nunga chatladabani nangna ngamloi haina haibigano kari wano haidi lahir lukrabi masani madu gamjaroi ai gona dum na haibigano nangise ai bu singnaribra imala pangai ki imagi mam daijaduna nangmu puduna satke Sakhenbi ni yaba ngamloi haina kanna haizai adubu Rajkumar na kanna yade phamduna ngaiduna adumak leirami Sakhenbi di mahagi thamoidu leita phom khangtre numidang wairamgi matamni lembisu kaithildagi kumlei thongal aduda sagol lama pundu leiramlibudu urami kana lakpa zatnone sagol khamlibasina haina mayimlomda changai mangol aduda masanan manupa ma phamlaga leiribudu urami temina sangsinina hangi ibungo kana oirabano ima ai Rajkumar ni hairakpaduda mathamoida mahaki masana pina ngarang haikiba wafam adubu ningsingduna chingnaba phawrami Rajkumar na mamagi maphamda wafam pumba loina tamlami aduga makha taduna hai ima ai Sakhenbi bu yamna nusi Sakhenbi se ai oizarage mahaku konongda puduna nungaya thamsagi imana masimatang harahar yabi ibungo ai gi isana pisidi mamalu krabi aina pu pangsuda naw yoksabani ibungona ai gi isana pita khalibu wakhaldo onari ima madugi nasa ai kari shukhan balaisade thamoi shani nungsiba sina maruni amuk yabiyu nema Rajkumar na asumna kana haijaba sida tembidu kari haina khumgadabuno khangjade wafam aduda mama masani du kupna wata nazai kona thangda asumna haire phare maraibak thirabi isase pokpudagi nuwaiba kari nuhaiba khangjaraktrabani ibungona mahakpu luna sana tawbiyuko isagidamak madik saba pamum dingduna lipigadam misak amabu imana kaurangna ngaidu leiramani adubu ibungona oiramne ima yare aigi isabu pukro Sakhenbi wa karisu haide mamana haraibo phamaduda ingkrage khalami makhoi anina mamabu khurumduna tholai Rajkumar na Sakhenbi bu sagol mathakta thangat pirami sagol adubu thauduna makhoi anidu mayum ko nungtamna chakhirami wabana masaru oijaraklabi Sakhenbi du nungdam mahakna sanbiduna Rajkumar gi nupi oibu phangjaki nungairaba ko nungaduda mahak mapurabagi marum thupna nungayai phana laikhirami